सेंदो लौरगा होबे होबे चतख्रे असमना फी योनबा लाक्लंबा लेसाबी मयामदो लोइना हनख्रे तंजादुदा सखीदु तांचारे हाइदुना सचंगसिलक्तुना नुपी अदुगी मांगदा लेपी फी योनबिदुदी सखीदा येंगलते पिरमलिबा फी मयामदो सेमजिन सेमसिलगा लै सखीदु फी योनबिदुदा येंगलगा हाइरई बेमा इचेगिसु फीसे खरा यावरकली येंगबी होगे हाइब्रा फी योनबिदु सखीदा फट येंगलई अदुबु सखी उबदा ngakchane ngaihakti सखीदा येंगलगा लै ngaihak yenglaba tung फी योनबिदुना याम चिंगना इचे सखी नतब्रने मानिने नंगबु थंबाल नतब्रो फी योनबिदुना मानी इचे आई थंबालने इचे सखिया उखिदबा कुइरेदा थंबाल ओइरंबदुदा सखी मपी तारकली इचेगी थंबाल कुइरेदा इचेना नंगबु उखिदबा असुक कुइबसे इनावबु मुक्ता थिंगनरदि खलगा लाकपनी अदबु ngasiदी कैथे लाइरंबी इमाना चानबीरा मालेने इनावबु नबा फंगजरे नुसिग्रेदा इचेगी बेमा खुंदुदा नोये खोइसे याम वाहना पानमिनाखिबनिदो अदुबु इनावदी नुंगाइफम खंगदना मफम मरांग हे खंगखिदेदना इचे सखिया लाओ फंगखिसी कुइरे इचिल इनाव फमिनरगा वारी वाताई सानखिदबा ngasiदी इचिल इनाव फमिनरगा वारी साखिसी वाई खरा दोहाइरगा थंबाल सखीना फमनबा फिदा अमा पिरई सखीसु फिदादु लौरगा थंबालगी नाकंदा फमथरई अदुगा मासु थंबालबु याम चिंगना हंगलई थंबाल नते नंगबु नुपा अमदा मुक नयुम पानथोक्लब्राने थंबाल मपी तैथोक्लगा हाइरई कदाइदगी युम पानबनोदा इचे युम पालुबदि लाइरदना इथादगी नुंसी हैतना मुनबी हौरबा पिकलिबा इचानीदुगी खनबदा अहिंग तंखाय अमा तुम्बा नतेदा करंबा नुमित थादा इचानीदो उबा फंगदगी खलुबदा ननावसे यामना वाना लेलिबनिने इचे थंबालदो हिक हिक लाउना कपख्री सखीसु कपले अनिदो पोफमददा फमिनरगा ओनसन ओनसनदना कपमिनरी थंबाल कमना कपना हाइरई इचे अइगी इचानीदो चाउरमलनिदको पाखंग लैसाबी फारमलनी सही तरा हेलगले इमा इचा अखोयुमना काइनखिबा यामना नुंसिरई इचासिंगदो मबानीगी मसक्तो ngasisu aigi mitsida sangsang uni iche सखीसु तारकलेबा मपीदा तैथोक्लगा हाइरई थंबाल नचानी दो पाखंग लैसाबी फारेने नचानु पापोय लैतोंदी येंबदा अंगकपा मोइरेने नंगबो करिनोने इचे मतौ कमदौननो अखोय खुनगी संगलेंदा कोनोंदगी अखंग अहि ओजा गोरुंग मयाम थारक्तुना खुनगी अंगांगसिंग थांगता काउनबा थिनबी तंबीबदो मपाना यावली कोनोंगी पंडित सिंग लाक्लगाने मयेकसु तंबी हजिक्ति नचानुपादो माई मसिंग हाइबदा खुन लैकाइना वारिनरेने मसक मतौना फजबने मसा मौना फरिबा येंबदा अकीबा पोक्लबने लैकाइनसुने माबु किनरीने पोइरेतोना हेक चाउरकपदा खुन लैकाइदोदा लमहे तुहेन मगा मत लैरोय हाइनरिबनी हा अइगी इचा पोइरेबो नचानुपीसु माही मसिंग फजना हाइरे माही संगदा मयेक तंबा लोइरगा हौजिंगने इयोंग पांदुना फी कन्ना सारी ngaikone thambal aina purakliba phi se hanamte yenguse phajakrabane thambal na phi mayom dudagi phi ama lauraga tingthoklaga yengi phi kosa do ubada thambal di ngaukhre is iche sakhiya kanagi khutno sidia onthongna phajana sakreda iche gi na chana pi na sari ro kadai dagi isana pi ama khak yaujabado mayum pan thokre siguma phi ga saba hibanati ko हो नंगी नचानुपी कुसुमदो मखुन मसा याम है फी साबदा मखुन नान खरपोनी माना साबा फीनी अइना कैथेल कारमदाइदुदा ताहा ताहा लाक्लगा पिरमबनी कयादि नुंसिख्रे इमाबोक फीसे कैथेल दा खर योनबिरओ हाइबदुदा आइसुदम पुरकलबनी सखीगे वादा ताबदा थंबालदो मुक्सु कपले करी हाइबा इचे असुक फजबा फीसिबु अइगी इसा कुसुमना साबने हाइबा कुसुम मचा इमागी पिक्ट्रो इचाना साबा फीदी इमागी नाकता यौरकले अदुबु इचागी नुंसिरबा सक्तमदुदी इमाना उबा फंगद्रे इमागी बेमा नंग ताचौगा नबानी इमागी मांगदा लेबलरो
ꯅꯆꯤꯟꯅꯥꯎꯄꯥꯕꯨ ꯏꯃꯥꯒꯤ ꯃꯤꯠꯁꯤꯅ ꯄꯦꯟꯅ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜꯗꯨ ꯃꯆꯥꯅꯨꯄꯤꯅ ꯁꯥꯕ ꯐꯤꯗꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯄꯪꯀꯞꯇ ꯀꯞꯂꯤ꯫ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯄꯣꯠ ꯌꯣꯟꯕꯤꯁꯤꯡꯅꯁꯨ ꯊꯝꯕꯥꯜꯒꯤ ꯋꯥꯔꯤ ꯈꯪꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯂꯩꯅꯔꯝꯃꯤ꯫ ꯊꯝꯕꯥꯜ, ꯇꯣꯛꯎꯁꯦ ꯅꯪꯕꯣ, ꯅꯪꯅ ꯀꯞꯄꯁꯦ ꯏꯆꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯃꯥꯅꯆꯥ ꯎꯅꯅꯕ ꯏꯆꯦ ꯁꯤꯜꯂꯛꯀꯦ, ꯀꯞꯀꯅꯨ ꯇꯣꯛꯎ꯫ ꯍꯣꯏ ꯏꯆꯦ, ꯏꯆꯦꯅ ꯏꯆꯥ ꯑꯅꯤꯗꯨꯒ ꯑꯝꯇꯗꯤ ꯎꯅꯍꯟꯕꯤꯌꯨ꯫ ꯅꯅꯥꯎꯅ ꯏꯆꯦꯒꯤ ꯇꯧꯕꯤꯃꯜ ꯀꯧꯖꯔꯣꯏ ꯏꯆꯦ꯫ ꯍꯥꯏ, ꯀꯔꯤꯒꯤ ꯇꯧꯕꯤꯃꯜꯅꯣ? ꯑꯩꯒꯤꯁꯨ ꯏꯆꯥꯅꯤꯅꯦ꯫ ꯅꯪꯒꯤ ꯄꯥꯎꯁꯤ ꯇꯝꯂꯨꯕꯗ ꯏꯆꯥ ꯑꯅꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯆꯥ ꯑꯅꯤꯗꯨꯅ ꯏꯈꯧ ꯂꯥꯡꯖꯔꯤꯕꯁꯦ ꯃꯃꯥ ꯅꯪꯇꯅꯤꯀꯣ꯫ ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯏꯆꯦ, ꯑꯉꯥꯡ ꯑꯅꯤꯗꯣ ꯃꯄꯥꯒ ꯂꯦꯝꯕꯤꯒꯅ ꯌꯥꯝꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕ꯭ꯔꯅꯦ? ꯍꯣ ꯑꯗꯨꯕꯨꯔꯣ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯕꯨꯗꯤꯅꯦ ꯂꯦꯝꯕꯤ ꯍꯥꯏꯕꯤ ꯏꯀꯥꯏꯗꯕꯤꯗꯨꯅꯅꯦ ꯏꯟꯁꯤꯟꯕ ꯂꯧꯗꯅ ꯃꯄꯥꯅ ꯑꯉꯥꯡꯁꯤꯡꯗꯣ ꯈꯔ ꯆꯩ ꯉꯥꯡꯕ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯒꯤ ꯃꯒꯨꯟ ꯈꯪꯂꯛꯄꯗꯒꯤ ꯃꯆꯥ ꯑꯅꯤꯗꯣ ꯂꯨꯅ ꯇꯧꯕꯅ ꯃꯍꯥꯅꯤ꯫ ꯑꯉꯥꯡꯁꯤꯡꯗꯣ ꯃꯄꯥꯅ ꯀꯟꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯃꯤꯅꯅꯦ ꯇꯝꯅꯕ ꯉꯝꯗꯕ ꯃꯍꯩ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯩꯍꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯅꯤꯁꯨ ꯂꯦꯝꯕꯤꯒ ꯂꯩꯃꯤꯟꯅꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯀꯌꯥ ꯂꯣꯏꯅꯗ꯭ꯔꯦꯗ꯫ ꯃꯥꯅ ꯊꯣꯛꯄ ꯄꯪꯂꯩꯗ ꯂꯩꯅꯩ꯫ ꯃꯥ ꯐꯔꯣꯏꯌꯦ ꯏꯆꯦ, ꯃꯤꯒꯤ ꯌꯨꯝ ꯀꯥꯏꯅꯕ ꯁꯤꯟꯕ ꯃꯥꯅꯅꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯦꯟꯕ ꯍꯧꯅꯗꯦ꯫ ꯃꯥ ꯌꯥꯝꯅ ꯋꯥꯔꯛꯈꯤꯅꯤ ꯏꯆꯦ꯫ ꯑꯗꯨꯅꯦ, ꯅꯪꯁꯨ ꯈꯥꯡꯕ ꯀꯜꯂꯨ꯫ ꯈꯥꯡꯕ ꯀꯜꯂꯒꯅꯦ ꯐꯝꯃꯦꯟ ꯐꯝꯃꯦ ꯍꯥꯏꯕ ꯋꯥ ꯑꯃ ꯂꯩꯕꯅꯤ꯫ ꯃꯅꯤꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯈꯣꯡ ꯀꯣꯜꯂꯒ ꯀꯞꯂꯛꯈꯤꯅꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯅꯥꯎꯁꯤꯗꯤ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯏꯆꯥ ꯑꯅꯤꯗꯨꯗ ꯑꯄꯣꯛꯄꯤ ꯃꯃꯥ ꯊꯝꯕꯥꯜꯅ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯏꯆꯥ ꯑꯅꯤꯒꯤ ꯃꯥꯏꯀꯩ ꯌꯦꯡꯍꯧꯔꯤꯑꯅ ꯈꯔ ꯇꯝꯕꯤꯌꯨꯀꯣ ꯏꯆꯦ꯫ ꯍꯣꯏ ꯏꯆꯦ ꯇꯝꯒꯦ꯫ ꯑꯗꯣ ꯉꯥꯏꯈꯣ, ꯏꯆꯦ ꯋꯥ ꯍꯪꯒꯦ꯫ ꯀꯔꯤ ꯋꯥꯅꯣ ꯏꯆꯦ? ꯁꯈꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯊꯝꯕꯥꯜ, ꯅꯪ ꯊꯥꯏꯅꯒꯤ ꯊꯝꯕꯥꯜꯗꯨ ꯅꯠꯇ꯭ꯔꯤ, ꯌꯥꯝ ꯍꯣꯡꯂꯝꯂꯦ꯫ ꯁꯅꯥꯋꯣ ꯂꯤꯀꯣꯜꯂꯣ ꯐꯤꯖꯦꯠ ꯂꯩꯇꯦꯡꯅ ꯅꯥꯜꯂꯤꯕ, ꯅꯁꯛ ꯅꯇꯧꯁꯨ ꯍꯥꯟꯅꯗꯒꯤ ꯌꯥꯝ ꯍꯦꯟꯅ ꯐꯖꯊꯣꯛꯂꯦ꯫ ꯁꯦꯜꯁꯨ ꯌꯥꯝꯅ ꯄꯥꯏꯔꯝꯂꯦ ꯏꯅꯥꯎꯗꯤ, ꯂꯂꯣꯟꯕꯅ ꯆꯥꯎꯅ ꯂꯂꯣꯜꯂꯤꯕ꯫ ꯀꯃꯥꯏ ꯇꯧꯔꯒ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯌꯧꯔꯛꯂꯤꯕꯅꯣ? ꯏꯆꯦꯗꯤ ꯅꯪ ꯎꯕꯗ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯊꯝꯕꯥꯜ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯆꯦ, ꯇꯥꯃꯅꯤꯅ ꯑꯩꯕꯨ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯆꯍꯤ ꯑꯃꯔꯣꯝꯁꯦ ꯏꯄꯥꯝꯗ ꯏꯆꯥ ꯑꯅꯤꯒꯤ ꯃꯩꯅ ꯌꯥꯝ ꯋꯥꯅ ꯂꯦꯟꯈꯤ꯫ ꯑꯩꯒꯤ ꯏꯇꯧꯗꯨꯗ ꯄꯥꯕꯒ ꯏꯃꯥꯒꯅ ꯏꯆꯥꯁꯦ ꯆꯥꯗ ꯊꯛꯇꯕꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯀꯣꯅꯨꯡꯗ ꯄꯨꯈꯠꯂꯒ ꯀꯣꯅꯨꯡꯒꯤ ꯂꯩ ꯂꯦꯡꯕ ꯌꯥꯎꯍꯟꯈꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯆꯥꯏꯕꯦꯝꯃ ꯂꯩꯃꯁꯤꯡꯒꯤ ꯂꯩ ꯂꯦꯡꯕ, ꯐꯤ ꯁꯦꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯧꯏ꯫ ꯑꯩꯅ ꯂꯩꯃꯁꯤꯡꯒꯤ ꯆꯔꯩ ꯐꯤ ꯁꯦꯝꯕꯗꯨꯗ ꯀꯣꯅꯨꯡꯒꯤ ꯏꯃꯥ ꯏꯕꯦꯝꯃꯁꯤꯡꯅ ꯄꯦꯟꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯌꯥꯝꯅ ꯄꯤꯕꯤꯈꯤ꯫ ꯀꯣꯅꯨꯡꯒꯤ ꯆꯔꯩ ꯐꯤ ꯁꯥꯕꯤꯁꯤꯡꯗꯒꯤ ꯈꯣꯝꯒꯠꯂꯒ ꯆꯔꯩ ꯐꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯑꯩꯉꯣꯟꯗ ꯇꯧꯔꯣ ꯍꯥꯏꯗꯅ ꯏꯃꯥ ꯏꯕꯦꯝꯃꯅ ꯁꯤꯟꯅꯕꯤꯕꯅ ꯁꯤꯗ ꯄꯩꯔꯤꯕ ꯐꯤ ꯃꯌꯥꯝꯁꯦ ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯂꯣꯏꯅ ꯄꯨꯒꯗꯧꯔꯤꯕꯅꯤ꯫ ꯍꯌꯦꯡ ꯊꯤꯡꯒꯠꯂꯨꯔꯒꯃꯊꯪ ꯆꯌꯣꯜꯗ ꯑꯃꯨꯛ ꯈꯣꯝꯒꯠꯂꯒ ꯊꯤꯡꯒꯠꯀꯗꯧꯔꯤꯕꯅꯤ꯫ ꯁꯦꯜꯁꯨ ꯌꯥꯝꯅ ꯍꯥꯞꯄꯤꯔꯛꯏ꯫ ꯐꯅ ꯌꯥꯝꯂꯦ, ꯏꯆꯥ ꯑꯅꯤꯒꯤ ꯈꯜꯂꯒꯅꯦ ꯑꯃ ꯐꯥꯎꯕ ꯀꯥꯏꯊꯣꯛꯇꯅ ꯊꯝꯂꯤꯕꯅꯤ ꯏꯆꯦ꯫ ꯑꯗꯨꯅꯤꯗꯅ, ꯅꯨꯄꯤ ꯍꯥꯏꯁꯤꯗꯤꯅꯦ ꯊꯧꯅꯥ ꯂꯩꯒꯗꯕꯅꯤ꯫ ꯏꯋꯥ ꯏꯄꯨꯔꯣꯏꯕꯅ ꯏꯟꯊꯣꯛꯄꯤꯔꯦ ꯍꯥꯏꯗꯅ ꯇꯣꯟꯊꯅ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯏꯆꯥꯒꯤ ꯈꯜꯂꯒꯅꯦ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯐꯔꯦ, ꯏꯆꯦꯁꯨ ꯍꯟꯈ꯭ꯔꯒꯦ꯫ ꯅꯆꯥꯒꯤ ꯐꯤꯗꯣ ꯂꯧꯔꯣ, ꯀꯣꯅꯨꯡꯒꯤ ꯂꯩꯃꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯂꯅꯤ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯏꯕꯦꯝꯃꯅ ꯁꯦꯜ ꯀꯌꯥꯗ ꯌꯣꯜꯂꯛꯑꯣ ꯍꯥꯏꯔꯛꯀꯦ? ꯃꯥꯅꯕꯨꯗꯤ ꯄꯩꯁꯥ ꯑꯃꯒ ꯁꯤꯀꯤꯗ ꯌꯣꯜꯂꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯅꯆꯥꯒꯤꯅꯤ, ꯅꯪꯅ ꯊꯣꯛꯄ ꯈꯔ ꯍꯦꯛ ꯄꯤꯔꯛꯑꯣ꯫ ꯊꯝꯕꯥꯜꯗꯣ ꯃꯥꯒꯤ ꯁꯦꯡꯒꯥꯎꯗꯒꯤ ꯁꯦꯜ ꯆꯕꯨꯜ ꯑꯃ ꯂꯧꯊꯣꯛꯂꯒ ꯁꯈꯤꯗ ꯄꯤꯔꯛꯏ꯫ ꯏꯆꯦ, ꯁꯦꯜꯁꯤ ꯏꯕꯦꯝꯃꯗ ꯄꯤꯕꯤꯌꯨ꯫ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯑꯋꯥꯠ ꯑꯄꯥꯗ ꯁꯤꯖꯤꯟꯅꯔꯣꯅ ꯍꯥꯏꯕꯤꯌꯨ꯫ ꯏꯃꯥ ꯂꯩ ꯀꯔꯤꯃꯇ ꯋꯥꯒꯅꯣꯅ ꯍꯥꯏꯔꯛꯑꯦꯅꯁꯨ ꯇꯝꯕꯤꯌꯨ꯫ ꯏꯆꯦꯅ ꯀꯩꯊꯦꯜ ꯀꯥꯔꯛꯄꯗ ꯏꯕꯦꯝꯃꯒꯤ ꯐꯤꯗꯣ ꯑꯗꯨꯝ ꯄꯨꯕꯤꯔꯛꯎ꯫ ꯍꯣꯏ, ꯑꯗꯨꯕꯨꯅꯦ ꯏꯆꯦꯁꯨ ꯀꯩꯊꯦꯜ ꯀꯨꯝꯂꯒꯦꯀꯣ꯫ ꯉꯥꯏꯕꯤꯈꯣ ꯏꯆꯦ, ꯄꯥꯅ ꯈꯨꯗꯞ ꯑꯃꯃꯝ ꯆꯥꯃꯤꯟꯅꯈꯤꯁꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯎꯅꯗ꯭ꯔꯒ ꯉꯁꯤ ꯅꯣꯡꯃꯈꯛ ꯎꯟꯅꯕꯁꯤꯗ ꯀꯔꯤꯝꯇ ꯆꯥꯃꯤꯟꯅꯗꯅ ꯍꯟꯈ꯭ꯔꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏ꯫ ꯄꯥꯅ ꯈꯨꯗꯞ ꯑꯃꯃꯝꯗꯤ ꯆꯥꯃꯤꯟꯅꯈꯤꯁꯤ ꯏꯆꯦ꯫ ꯍꯣꯏ, ꯆꯥꯊꯣꯛꯁꯤ ꯉꯥꯏꯗꯅ꯫ ꯊꯝꯕꯥꯜꯅ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯄꯥꯅ ꯌꯣꯟꯕꯤꯗꯨꯗ ꯀꯧꯔꯒ ꯍꯥꯏꯔꯛꯏ, ꯇꯊꯣꯠꯂꯦ, ꯅꯪꯒꯤ ꯄꯅꯥꯗꯣ 2-3ꯗ ꯇꯞꯂꯛꯎ, ꯏꯆꯦꯒ ꯆꯥꯃꯤꯟꯅꯒꯦꯍꯦ꯫ ꯍꯣꯏ, ꯇꯞꯆꯔꯛꯀꯦ꯫ ꯇꯊꯣꯠꯂꯩꯅ ꯄꯥꯅ ꯈꯨꯗꯞ ꯈꯔ ꯇꯞꯂꯒ ꯊꯝꯕꯥꯜꯗ ꯂꯥꯟꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜꯒ ꯁꯈꯤꯒꯗꯨ ꯄꯥꯅ ꯈꯨꯗꯞꯇꯨ ꯂꯥꯟꯅꯔꯒ ꯆꯥꯃꯤꯟꯅꯔꯤ꯫ ꯊꯝꯕꯥꯜꯅ ꯃꯆꯥ ꯑꯅꯤꯒꯤ ꯂꯗꯨ, ꯕꯣꯔꯥ, ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯂꯩꯔꯒ ꯁꯈꯤꯗ ꯄꯤꯔꯛꯏ꯫
ꯊꯝꯕꯥꯜ, ꯏꯅꯥꯎꯒ ꯊꯦꯡꯅꯅꯤ ꯈꯪꯗꯕꯅꯤꯅ ꯏꯆꯦꯗꯤ ꯉꯥꯁꯨ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ, ꯑꯃꯠꯇ ꯍꯦꯛ ꯈꯥꯛꯍꯧꯗ꯭ꯔꯦ꯫ ꯃꯊꯪ ꯂꯥꯛꯄꯗꯗꯤꯅꯦ ꯏꯅꯥꯎꯒꯤ ꯉꯥ ꯆꯔꯥ ꯑꯃ ꯄꯨꯔꯛꯀꯦꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯀꯩꯊꯦꯜ ꯀꯥꯔꯛꯀꯅꯤ? ꯏꯆꯦꯅ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠꯇꯣ ꯍꯥꯏꯕꯤꯔꯝꯃꯨ, ꯑꯩ ꯉꯥꯏꯖꯔꯝꯒꯦ ꯏꯆꯦ꯫ ꯍꯞꯇꯥ ꯑꯃꯗꯤ ꯂꯥꯛꯑꯣꯏ, ꯄꯥꯠꯇꯒꯤ ꯉꯥ ꯐꯥꯔꯒꯅꯦ ꯍꯞꯇꯥ ꯑꯃꯒꯤ ꯉꯥꯗꯣ ꯄꯨꯟꯅ ꯌꯥꯏꯔꯒ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯆꯦꯅ ꯀꯩꯊꯦꯜ ꯀꯥꯔꯛꯄꯒꯅꯦ ꯏꯅꯥꯎꯒꯤꯗ ꯍꯦꯛꯇ ꯆꯪꯂꯛꯀꯅꯤꯗ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯂꯩꯍꯧꯔꯒꯦ꯫ ꯂꯩꯍꯧꯔꯣ ꯂꯩꯍꯧꯔꯣ꯫ ꯁꯈꯤꯗꯨ ꯂꯨꯕꯥꯛꯇꯨ ꯃꯀꯣꯛꯇ ꯊꯣꯡꯒꯠꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯍꯟꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯁꯨ ꯁꯈꯤꯕꯨ ꯌꯦꯡꯖꯍꯧꯏ꯫ ꯈꯨꯟꯒꯤ ꯀꯥꯡꯖꯩꯕꯨꯡꯗꯨꯗ ꯃꯤꯅ ꯏꯀꯣꯏ ꯀꯣꯏꯅ ꯌꯦꯡꯂꯤ꯫ ꯀꯥꯡꯖꯩꯕꯨꯡ ꯃꯌꯥꯏꯗꯨꯗ ꯄꯣꯏꯔꯩꯇꯣꯟꯗꯨ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯂꯒ ꯇꯥ ꯈꯧꯁꯥꯔꯤ꯫ ꯇꯥ ꯈꯧꯁꯥꯕ ꯂꯣꯏꯔꯒ ꯊꯥꯡ ꯑꯃꯨꯛ ꯍꯥꯏꯅꯩ꯫ ꯊꯥꯡ ꯍꯥꯏꯕ ꯂꯣꯏꯔꯒ ꯃꯟ ꯑꯃꯨꯛ ꯑꯣꯜꯂꯤ, ꯃꯁꯥꯗꯨ ꯃꯊꯛꯇ ꯈꯨꯗꯨꯞ ꯑꯃ ꯑꯅꯤ ꯆꯣꯡꯈꯠꯂꯒ ꯎꯔꯨ ꯎꯔꯨ ꯂꯩꯔꯒ ꯑꯃꯨꯛ ꯂꯩꯅꯤ꯫ ꯑꯁꯨꯝꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯥꯡꯗꯨꯗ ꯃꯥꯅ ꯍꯩꯖꯕ ꯃꯍꯩ ꯃꯈꯜ ꯃꯈꯜ ꯎꯠꯂꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯌꯦꯡꯕꯗ ꯃꯤꯌꯥꯝꯗꯨꯗꯤ ꯃꯇꯤꯟ ꯌꯣꯠꯄ ꯌꯥꯎꯅꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯄꯣꯏꯔꯩꯇꯣꯟꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯅꯤꯗꯨ ꯐꯝꯃꯦꯜꯗ ꯐꯝꯂꯒ ꯍꯤꯗꯥꯛꯐꯨꯗꯨ ꯆꯤꯡꯂꯒ ꯂꯩ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯥꯡꯒꯣꯜꯗ ꯀꯥꯔꯛꯂꯒ ꯃꯄꯥꯕꯨ ꯈꯨꯔꯨꯝꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯅꯤꯁꯨ ꯃꯆꯥ ꯄꯣꯏꯔꯩꯇꯣꯟꯕꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯖꯍꯧꯏ꯫ ꯄꯣꯏꯔꯩꯇꯣꯟ ꯍꯥꯟꯅꯒꯤ ꯄꯣꯏꯔꯩꯇꯣꯟ ꯅꯠꯇ꯭ꯔꯦ, ꯁꯪꯂꯦꯟꯗ ꯃꯍꯩ ꯇꯝꯂꯨꯕꯗꯒꯤ ꯌꯥꯝꯅ ꯍꯣꯡꯂꯤ꯫ ꯂꯝꯆꯠ ꯁꯥꯖꯠ, ꯆꯥꯛꯆꯥ ꯌꯨꯆꯥ, ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯂꯣꯏꯅ ꯍꯣꯡꯂꯤ꯫ ꯀꯣꯅꯨꯡꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡ ꯂꯥꯛꯂꯒ ꯇꯝꯕꯤꯕ ꯁꯪꯂꯦꯟꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯀꯥꯏꯗꯅ ꯆꯠꯄ ꯍꯧꯔꯛꯏ꯫ ꯑꯄꯣꯛꯄ ꯃꯄꯥ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯕꯨ ꯂꯥꯏ ꯒꯨꯔꯨꯅꯤ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯏ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯄꯥꯕꯨꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯋꯥꯔꯧꯔꯤ, ꯑꯗꯨꯕꯨ ꯃꯄꯥ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯎꯠꯐꯝ ꯊꯣꯛꯄ ꯊꯧꯒꯜꯂꯣꯟꯗꯤ ꯑꯗꯨꯝ ꯎꯠꯂꯤ꯫ ꯆꯠꯊꯣꯛꯂꯝꯗꯥꯏꯗ ꯃꯥꯒꯤ ꯃꯄꯥꯕꯨ ꯈꯨꯔꯨꯝꯂꯒ ꯍꯜꯂꯛꯂꯒꯁꯨ ꯈꯨꯔꯨꯝꯂꯒ ꯆꯪꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩꯇꯣꯟꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯁꯈꯤꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯍꯣꯕꯦ ꯍꯣꯕꯦ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯗꯥꯏꯔꯤꯗꯨꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯩ꯫ ꯁꯣꯔꯤ ꯏꯇꯩꯃ, ꯑꯉꯥꯡꯁꯤꯡꯗ ꯐꯤꯗꯥ ꯄꯨꯊꯣꯛꯍꯜꯂꯛꯀꯦ꯫ ꯐꯤꯗꯥꯒ ꯌꯥꯔꯦꯗ ꯃꯅꯤ, ꯐꯤꯗꯥ ꯌꯥꯎꯗ꯭ꯔꯁꯨꯅꯦ ꯆꯞ ꯃꯥꯟꯅꯩ꯫ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯑꯁꯨꯛ ꯅꯥꯟꯕꯁꯤꯕꯨ ꯀꯔꯤꯒꯤ ꯐꯤꯗꯥꯅꯣ? ꯏꯇꯩꯃꯅ ꯂꯥꯛꯄꯤꯕꯕꯨ? ꯃꯅꯤ, ꯅꯇꯩꯃꯁꯤ ꯀꯩꯊꯦꯜ ꯀꯥꯔꯨꯕꯅꯤ, ꯀꯨꯝꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯏꯆꯥ ꯀꯨꯁꯨꯝꯒꯤꯅꯦ ꯁꯦꯜ ꯄꯤꯔꯝꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯏꯕꯦꯝꯃꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯂꯩꯈꯤꯕꯅꯤ ꯏꯇꯩꯃ꯫ ꯃꯅꯤ ꯏꯃꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯀꯨꯁꯨꯝꯕꯨ ꯀꯧꯔꯛꯏ꯫ ꯕꯦꯝꯃ, ꯀꯨꯁꯨꯝ, ꯀꯨꯁꯨꯝ ꯃꯆꯥ, ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ, ꯅꯃꯥꯕꯣꯛ ꯂꯥꯛꯂꯤꯅꯦ꯫ ꯃꯄꯥꯅ ꯀꯧꯔꯛꯄꯗꯨꯗ ꯀꯨꯁꯨꯝ ꯄ꯭ꯔꯞ ꯊꯣꯔꯛꯏ꯫ ꯃꯥ, ꯏꯃꯥꯕꯣꯛ, ꯂꯩꯕꯥꯛꯇ ꯑꯣꯏꯅ ꯐꯝꯂꯕ꯭ꯔꯣ? ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯎ, ꯐꯛꯇ ꯐꯝꯕꯤꯌꯨ꯫ ꯌꯥꯔꯦ, ꯏꯃꯥꯕꯣꯛ ꯐꯝꯂꯔꯣꯏꯒꯦ, ꯊꯦꯡꯉꯦ, ꯄꯥꯠꯇ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯐꯤꯒꯤ ꯁꯦꯜꯗꯣ ꯄꯤꯔꯝꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯁꯤ ꯂꯧꯁꯤꯜꯂꯨꯁꯦ꯫ ꯁꯈꯤꯅ ꯃꯥꯒꯤ ꯁꯦꯡꯒꯥꯎꯗꯒꯤ ꯉꯁꯥꯏ ꯊꯝꯕꯥꯜꯅ ꯄꯤꯔꯛꯄ ꯁꯦꯜ ꯆꯕꯨꯜꯗꯨ ꯂꯧꯈꯠꯂꯒ ꯀꯨꯁꯨꯝꯗ ꯄꯤꯔꯛꯏ꯫ ꯃꯥꯕꯣꯛ, ꯁꯦꯜꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯤꯅ꯫ ꯍꯥꯏ ꯑꯉꯥꯎꯕꯤ, ꯄꯪꯒꯅꯨꯅꯦꯍꯦ, ꯁꯦꯜꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯌꯦꯡꯉꯣꯏ, ꯉꯁꯤꯗꯣ ꯁꯅꯥ ꯀꯩꯊꯦꯜꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯀꯣꯅꯨꯡꯒꯤ ꯂꯩꯃ ꯃꯌꯥꯝꯒꯤ ꯐꯤ ꯂꯩꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯂꯦ꯫ ꯀꯣꯅꯨꯡꯒꯤ ꯃꯤꯁꯤꯡꯗꯨꯅꯅꯦ ꯏꯆꯥꯒꯤ ꯐꯤꯗꯣ ꯍꯦꯛ ꯎꯕꯗ ꯇꯥꯞ ꯍꯦꯛꯇ ꯂꯥꯛꯈꯤ꯫ ꯁꯦꯜꯒ ꯍꯥꯏꯅꯕ ꯅꯠꯇꯦꯀꯣ, ꯆꯕꯨꯟ ꯑꯃ ꯍꯦꯛꯇ ꯄꯤꯁꯤꯜꯂꯝꯃꯤ꯫ ꯏꯃꯥꯕꯣꯛꯁꯨ ꯑꯗꯨꯝ ꯂꯧꯔꯛꯏ꯫ ꯏꯆꯥꯒꯤ ꯐꯤꯗꯣ ꯌꯥꯝ ꯐꯖꯩ, ꯑꯇꯣꯞꯄꯗ ꯌꯣꯟꯊꯣꯛꯀꯅꯨ, ꯀꯣꯅꯨꯡꯅ ꯂꯣꯏꯅ ꯂꯧꯅꯤ ꯍꯥꯏꯔꯛꯏꯅꯤ ꯏꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯁꯈꯤꯗꯨ ꯀꯨꯁꯨꯝꯗ ꯑꯣꯏꯗꯕ ꯍꯥꯏꯖꯤꯜꯂꯦ꯫ ꯊꯝꯕꯥꯜꯒ ꯊꯦꯡꯅꯔꯛꯄꯒꯤ ꯃꯔꯝꯗꯨꯗꯤ ꯍꯥꯏꯗ꯭ꯔꯤ, ꯀꯣꯟꯅ ꯇꯞꯅ ꯍꯥꯏꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯀꯨꯁꯨꯝꯁꯨ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯅꯤꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯄꯩꯁꯥꯗꯣ ꯅꯃꯥꯕꯣꯛꯀꯤ ꯈꯔ ꯈꯥꯏꯈꯣ꯫ ꯍꯣꯏ ꯄꯥꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯨꯁꯨꯝꯅ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯒ ꯁꯈꯤꯗ ꯄꯤ꯫ ꯌꯥꯔꯦ, ꯏꯃꯥꯕꯣꯛ ꯂꯧꯔꯣꯏꯀꯣ, ꯏꯃꯥꯕꯣꯛꯀꯤꯁꯨ ꯉꯥ ꯃꯌꯥꯝꯗ ꯂꯣꯏꯅ ꯁꯤꯜꯂꯛꯏ꯫ ꯁꯤꯅꯅꯦ ꯂꯗꯨ ꯕꯦꯔꯥꯅꯤ, ꯑꯆꯥ ꯑꯊꯛ ꯈꯔꯁꯨ ꯌꯥꯎꯕꯅꯤ꯫ ꯅꯄꯥ ꯅꯆꯥ ꯅꯣꯏ ꯑꯍꯨꯝ ꯆꯥꯃꯤꯟꯅꯍꯧꯔꯣ, ꯏꯃꯥꯕꯣꯛꯅ ꯂꯩꯔꯛꯄꯅꯤ꯫ ꯍꯣꯏ ꯏꯃꯥꯕꯣꯛ, ꯑꯗꯨꯗꯤ ꯏꯃꯥꯕꯣꯛꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯍꯣꯏ꯫ ꯁꯈꯤꯗꯣ ꯍꯣꯕꯦ ꯍꯣꯕꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯁꯈꯤꯅ ꯄꯤꯔꯝꯕ ꯂꯗꯨ ꯕꯦꯔꯥꯗꯨ ꯃꯅꯤꯒ ꯃꯆꯥ ꯑꯅꯤꯒꯅ ꯅꯣꯛ ꯅꯣꯛꯇꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯄꯣꯏꯔꯩꯇꯣꯟꯗꯤ ꯀꯨꯁꯨꯝꯗ ꯌꯦꯡꯂꯒ, ꯕꯦꯝꯃ, ꯐꯤ ꯌꯣꯟꯕꯒꯤ ꯁꯦꯟꯗꯣ ꯑꯝꯇ ꯀꯥꯏꯒꯅꯨꯀꯣ,
ꯅꯪꯒꯤ ꯁꯅꯥ ꯁꯥꯅꯕ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯜꯂꯨ. ꯍꯣꯏ ꯇꯥꯆꯧ. ꯃꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯄꯥꯕꯁꯨ ꯏꯆꯥꯒꯤ ꯁꯅꯥ ꯁꯥꯕꯗꯅꯦ ꯁꯦꯜ ꯍꯥꯞꯀꯅꯤꯗ. ꯄꯥꯕꯅ ꯇꯥꯜꯂꯨꯕ ꯁꯦꯜꯁꯨ ꯑꯃꯠꯇ ꯃꯥꯡꯍꯟꯗꯦ. ꯏꯆꯥꯒꯤꯅꯦ ꯉꯛꯁꯝꯗ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯄꯥꯕꯅ ꯏꯆꯥꯒꯤ ꯁꯅꯥ ꯁꯥꯕꯤꯒꯦꯅ ꯇꯥꯁꯤꯜꯂꯒ ꯊꯝꯂꯤꯕꯅꯤ. ꯄꯥꯕ, ꯁꯦꯟꯁꯦ ꯄꯥꯕꯅ ꯄꯨꯟꯅ ꯊꯝꯕꯤꯌꯨ ꯌꯥꯝꯂꯀꯥꯟꯗ ꯁꯅꯥ ꯁꯥꯅꯕ. ꯍꯣꯏ, ꯄꯥꯕꯅꯅꯦ ꯄꯨꯟꯅ ꯊꯝꯕꯤꯒꯦ. ꯀꯨꯁꯨꯝꯗꯨ ꯁꯦꯜꯗꯣ ꯃꯄꯥꯗ ꯄꯤꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ. ꯃꯅꯤꯗꯨ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯂꯥꯡ ꯀꯥꯏꯔꯨꯔꯒ ꯀꯥꯔꯛꯄꯅꯤ. ꯃꯅꯤꯅ ꯉꯥ ꯄꯨꯔꯒ ꯀꯥꯔꯛꯄꯗꯨ ꯎꯕꯗ ꯁꯈꯤ ꯇꯍꯥ ꯇꯍꯥ ꯀꯧꯔꯛꯏ. ꯃꯅꯤ, ꯅꯪ ꯁꯤꯗ ꯑꯝꯇ ꯆꯪꯂꯛꯈꯣꯀꯣ. ꯏꯇꯩꯃꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯈꯤꯁꯤ. ꯃꯅꯤ ꯆꯪꯂꯛꯏ ꯏꯟ ꯆꯤꯡꯐꯝ ꯑꯗꯨꯗ. ꯏꯇꯩꯃ, ꯀꯩ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯃꯅꯤ, ꯕꯣꯔꯥꯁꯤꯗ ꯐꯝꯃꯨꯁꯦ. ꯏꯇꯩꯃ ꯋꯥ ꯍꯥꯏꯒꯦ. ꯃꯅꯤꯗꯨ ꯁꯈꯤꯅ ꯄꯤꯔꯛꯂꯤꯕ ꯕꯣꯔꯥꯗꯨ ꯂꯧꯔꯒ ꯅꯥꯄꯤ ꯃꯊꯛꯇꯨꯗ ꯊꯥꯔꯒ ꯐꯝꯊꯩ. ꯂꯥꯡꯗꯒꯤ ꯐꯥꯔꯛꯄ ꯉꯥꯗꯨꯁꯨ ꯅꯥꯀꯟꯗ ꯊꯝꯃꯤ. ꯁꯈꯤꯗꯨ ꯃꯅꯤꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯃꯅꯤ, ꯅꯇꯩꯃꯁꯦ ꯉꯔꯥꯡꯗꯤ ꯀꯩꯊꯦꯜꯗ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯑꯃ ꯇꯧꯔꯛꯂꯦꯗꯅ. ꯀꯩꯗꯧꯔꯒꯦ ꯏꯇꯩꯃ? ꯍꯩ, ꯌꯥꯝꯅ ꯊꯥꯖꯗꯕ ꯊꯕꯛꯅꯤꯅꯦ ꯃꯅꯤ. ꯅꯇꯩꯃꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯕꯅꯤ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯃꯨꯛꯇ ꯊꯦꯡꯅꯔꯗꯤ ꯈꯟꯗꯅ ꯂꯩꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯣ ꯉꯔꯥꯡꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯀꯩꯊꯦꯜꯗ ꯀꯣꯛ ꯍꯦꯛ ꯊꯦꯡꯅꯔꯦꯗꯣ. ꯊꯝꯕꯥꯜ ꯄꯜꯂꯛꯄꯗꯨꯗ ꯃꯅꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯏꯇꯩꯃ, ꯑꯁꯦꯡꯕꯒꯤꯔꯥ? ꯍꯩ, ꯏꯇꯩꯃꯅ ꯅꯪꯉꯣꯟꯗ ꯑꯔꯥꯟꯕ ꯍꯥꯏꯒꯗ꯭ꯔꯣ? ꯑꯩꯁꯨ ꯊꯝꯕꯥꯜ ꯎꯕꯗ ꯉꯛꯄ ꯐꯥꯎꯕꯅꯤ. ꯃꯅꯤ, ꯑꯩꯈꯣꯏ ꯊꯝꯕꯥꯜꯗꯣ ꯌꯥꯝ ꯍꯣꯡꯂꯦ. ꯃꯁꯛ ꯃꯇꯧꯅ ꯐꯖꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯂꯤꯛꯀꯣꯟ ꯃꯌꯥꯝꯗꯨꯅ ꯃꯁꯥꯗꯣ ꯄꯨꯡꯉꯥꯡ ꯍꯦꯛ ꯉꯥꯡꯍꯧꯏ. ꯁꯈꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯤ ꯃꯁꯥꯗꯨ ꯂꯩꯇꯥꯗ꯭ꯔꯤ. ꯃꯥꯒꯤ ꯅꯨꯄꯤ ꯊꯝꯕꯥꯜꯗꯣ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯏ. ꯃꯅꯤꯒ ꯊꯝꯕꯥꯜꯒ ꯃꯆꯥ ꯑꯅꯤꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯂꯦꯝꯕꯤꯒ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯅꯤꯒꯤ ꯄꯨꯟꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯅꯤ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯝꯕꯥꯜꯕꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯏ. ꯊꯝꯕꯥꯜꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯅꯤꯗ ꯌꯥꯝꯅ ꯄꯦꯔꯛꯇ꯭ꯔꯤ. ꯏꯇꯩꯃ, ꯃꯥꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕ ꯖꯥꯠꯂꯥ? ꯀꯅꯥꯒꯤ ꯃꯌꯨꯝ ꯄꯥꯟꯕꯅꯣꯗ? ꯃꯆꯥ ꯑꯅꯤꯒꯤ ꯈꯟꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯦꯟꯖꯔꯤꯕꯅꯤ. ꯑꯣ, ꯅꯤꯡꯉꯝꯂꯛꯈꯤꯗ꯭ꯔꯦꯗ ꯏꯇꯩꯃ. ꯂꯦꯝꯕꯤꯒꯤ ꯂꯥꯡꯗ ꯊꯨꯈꯤꯗꯨꯅ ꯃꯥꯕꯨ ꯀꯌꯥꯗ ꯑꯣꯠꯄꯤ ꯅꯩꯕꯤꯈꯤꯕ. ꯈꯜꯂꯨꯕꯗ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ ꯏꯇꯩꯃ. ꯃꯅꯤꯗꯨ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯁꯨꯠ ꯁꯨꯠ ꯀꯞꯂꯛꯂꯤ. ꯃꯅꯤꯒꯤ ꯃꯇꯧꯗ ꯁꯈꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤ. ꯏꯇꯩꯃ, ꯊꯝꯕꯥꯜꯗꯣ ꯀꯩꯊꯦꯜꯗ ꯀꯔꯤ ꯌꯣꯜꯂꯝꯂꯤꯕꯅꯣ? ꯃꯅꯤ, ꯑꯩꯈꯣꯏ ꯊꯝꯕꯥꯜꯗꯣ ꯐꯤ ꯂꯂꯣꯟꯕꯅꯤ. ꯈꯨꯟꯁꯤꯗ ꯁꯥꯕ ꯐꯤ ꯃꯌꯥꯝꯗꯣ ꯀꯩꯊꯦꯜꯗꯒꯤ ꯈꯣꯝꯒꯠꯂꯒ ꯀꯣꯅꯨꯡꯗ ꯌꯣꯟꯕ ꯑꯣꯏꯔ ꯃꯥꯜꯂꯤ. ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯐꯤ ꯅꯠꯇꯦꯗ ꯃꯥꯅ ꯈꯣꯝꯒꯠꯂꯤꯁꯤ. ꯐꯤ ꯊꯥꯕ ꯂꯥꯛꯄ ꯃꯧ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯤꯅꯅꯦ ꯃꯥꯒꯤ ꯄꯣꯠꯐꯝꯗꯣ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ. ꯑꯍꯥꯟꯕꯗꯗꯤ ꯀꯣꯅꯨꯡꯒꯤ ꯂꯩ ꯊꯤꯕ, ꯂꯩ ꯂꯦꯡꯕ ꯂꯩꯃ ꯃꯌꯥꯝꯒꯤꯅꯦ ꯁꯝꯖꯦꯔꯩ ꯁꯦꯝꯕꯣꯏꯅ ꯀꯣꯅꯨꯡꯒꯤ ꯊꯧ ꯄꯨꯔꯝꯃꯤꯌꯦ. ꯍꯧꯖꯤꯛꯅ ꯀꯣꯅꯨꯡꯒꯤ ꯂꯩꯃ, ꯅꯤꯡꯊꯧꯐꯝ ꯅꯥꯏꯕ ꯃꯌꯥꯝꯒꯤꯅꯦ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜ ꯈꯣꯝꯒꯠꯂꯒ ꯀꯣꯅꯨꯡꯗ ꯊꯤꯡꯒꯠꯄꯒꯤ ꯊꯕꯛꯇꯣ ꯃꯉꯣꯟꯗ ꯁꯤꯟꯅꯔꯦ ꯍꯥꯏ. ꯀꯣꯅꯨꯡꯒꯤ ꯏꯃꯥ ꯏꯕꯦꯝꯃꯁꯤꯡꯅꯅꯦ ꯁꯅꯥ ꯂꯨꯄꯥꯁꯨ ꯌꯥꯝ ꯄꯤꯌꯦ. ꯍꯧꯖꯤꯛꯇꯤ ꯊꯝꯕꯥꯜꯗꯣ ꯁꯅꯥ ꯂꯨꯄꯥꯅ ꯍꯦꯛ ꯊꯜꯍꯧꯔꯦ. ꯐꯤꯖꯦꯠ ꯆꯛꯆꯥꯅ ꯂꯨꯔꯤꯕ, ꯃꯁꯛ ꯃꯇꯧꯅ ꯐꯖꯔꯤꯕ ꯑꯉꯛꯄ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅꯦ ꯃꯅꯤ. ꯑꯗꯨ ꯏꯕꯨꯡꯉꯣ, ꯏꯇꯩꯃ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯍꯥꯏꯕꯤꯌꯨ ꯏꯇꯩꯃ. ꯌꯦꯡꯉꯣꯏ, ꯂꯦꯝꯕꯤꯁꯨꯅꯦ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯖꯁꯅꯨ. ꯅꯆꯥꯅꯤꯁꯤꯒꯤ ꯈꯜꯂꯒ ꯅꯪ ꯊꯝꯕꯥꯜꯗꯣ ꯀꯧꯁꯟꯕꯤꯅꯕ ꯇꯧ. ꯏꯅꯥꯎꯗꯣ ꯄꯥꯝꯃꯨꯏꯅꯦꯍꯦ. ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯏꯅꯥꯎꯅꯤ. ꯆꯟꯅꯐꯝ ꯈꯪꯗꯅ ꯃꯥꯡꯍꯟꯕꯗꯣ ꯄꯥꯝꯃꯨꯏ. ꯂꯦꯝꯕꯤꯒ ꯅꯕꯥꯅꯤꯅꯅꯦ ꯇꯣꯉꯥꯟꯅ ꯂꯩꯖꯔꯁꯨ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯕꯤꯔꯒ ꯃꯃꯥ ꯃꯆꯥ ꯃꯣꯏꯍꯨꯝꯅꯦ ꯂꯩꯃꯤꯟꯅꯖꯁꯅꯨ ꯏꯕꯨꯡꯉꯣ. ꯅꯪ ꯃꯥꯕꯨ ꯀꯧꯁꯤꯟꯅꯕ ꯇꯧꯀꯣ. ꯏꯇꯩꯃ, ꯃꯥꯕꯨ ꯑꯩꯅ ꯀꯧꯔꯨꯕꯗ ꯂꯥꯛꯄꯤꯌꯨ ꯌꯥꯈꯤꯒꯗ꯭ꯔꯅꯦ? ꯑꯩꯅ ꯊꯝꯕꯥꯜꯗꯨ ꯀꯥ ꯍꯦꯟꯅ ꯑꯣꯠꯄꯤ ꯅꯩꯕꯤꯈ꯭ꯔꯦ. ꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯗ꯭ꯔꯥ ꯏꯇꯩꯃ? ꯂꯦꯝꯕꯤꯒꯤ ꯋꯥꯗꯤ ꯊꯣꯏꯅꯕꯨ ꯈꯜꯂꯨꯗ꯭ꯔꯤ. ꯃꯥꯅ ꯂꯩꯅꯤꯡꯉꯒ ꯂꯩꯖꯁꯅꯨ, ꯆꯠꯅꯤꯡꯉꯒ ꯆꯠꯆꯈꯤꯕ ꯍꯥꯏꯗꯨꯅꯤ. ꯂꯦꯝꯕꯤꯗꯨꯗꯤ ꯑꯩꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯔꯣꯏ ꯏꯇꯩꯃ. ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯖꯁꯅꯨ. ꯊꯥꯗꯣꯛꯂꯕꯅꯤ. ꯑꯗꯨ ꯏꯇꯩꯃ, ꯊꯝꯕꯥꯜꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯑꯩ ꯃꯥꯕꯨ ꯂꯧꯁꯤꯟꯖꯒꯦ. ꯏꯆꯥ ꯑꯅꯤꯅ ꯃꯃꯥ ꯎꯅꯤꯡꯕꯒꯤ ꯋꯥꯅ ꯆꯥꯛꯅ ꯈꯥꯡꯂꯤꯕꯁꯤ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯊꯃꯣꯏ ꯈꯨꯠꯇꯨꯝ ꯁꯨꯔꯒ ꯈꯥꯡꯂꯤꯕꯅꯤ. ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯂꯩꯃꯤꯟꯅꯕ ꯐꯪꯖꯔꯗꯤꯗꯅ ꯈꯜꯂꯤꯕꯅꯤꯅꯦ ꯏꯇꯩꯃ. ꯍꯩ ꯑꯄꯛꯄ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ. ꯅꯪꯅ ꯊꯝꯕꯥꯜꯗ ꯈꯜꯂꯤꯕꯗꯣ ꯂꯥꯜꯂꯤ. ꯃꯥꯗꯤ ꯀꯅꯥꯕꯨꯁꯨ ꯋꯥꯔꯧꯗꯦꯅꯦ.
Mana khalibadi macha aniga punna amuktang laiminaba phangjaradi masi khaktani ko. Iteima bu kidongai kithel kagadabano. Ta ama lera kagani phariba nga singse yairaga ne hapta amagi nga do punna puraga kagadoribani. Thambal sayol ama leraga kithel karakani hairi. Ngarangi phi mayam do ngasi konung do piramlani nachanupi kusumgi phi do mana lawobani. Sen jabundu sune mana pirakpani. Ladu bera achathak mayam do sumana loina pirakpani. Ngarang do Poiraiton taradi mafam marang khangdana mamabu thiba chenkhini khanbagi hairamdrabani. Nanga hana tanakhi khanba adunani itaimana nangbu kauraklisi. Phare itaimana kaithel kabada thabalgi wa ama tabirakli. Magi wa amata taraga mana yaragadi ai mabu loksilagina lepli. Mabu loksilaga macha ani siga nuaina laiminjararsanu. Itaima lembigi wadi kaishu thoidokti magi magun khangdringai aduk pangtharubani. Hojikti magun khanglaklabanina lembidagidi icha anina maru oi. Koire wala ngangnadaba masu magi thokpa aisu aigi thokpa panglai marainari taima. Phare adudi ai thambalga wari saragi nangsu kanaba tawro kusumdo phi kana salu ko mamana magi phidu puro ona hayawi ngarangsu phidu kusumna sabani hairubadagi masana saba phini khallaga mathada chetna kolaga kapliba matawdo itaimadi yengbada khaya nungaitre onthokpani dei taima pumna maksi lembida thokanba ngaktani ai lembibudi ngakpiro itaima adudi ai yimda mohan khrage itaima sunga phabiyoko hoi karo Manido magi nga khawdu puraga mayumda kakhre. Nongmagi numitni Poiraiton do safi lanfi setlaba kanda ta ama pairaga umanglumda lai. Nanganda su tendong du pori sumlakpada chingya da khonglambi ama lairibadu yorakpada Manina chingdagi sing chaluraga halakpaduda Poiraiton ga thengnari. Manido Poiraiton da yenglaga hanglai. Kai chatuinu nangbo? Umang chaloge tawbani. Manina umang dadi kai tawdoriba? Sa kai thengladane khudong thiba thokpa tarini hi nangbo? Poiraiton na mapagi wa thawai sa da khumlaklami. Sa kai duni aina thiruge khalise. Umang sida lairiba sa kai singsiga ngasidi sarak sanaruge. Poiraiton gi waduda manidu ipa pakhatna ihe nupa macha hai dini nangbo kunsida lairiba mi amatane sa kai thingnani haidana umang sida nokmata changnaba nati aduga nangna sa kai singa sarak sanarugi haridubu sidana tokpa tarini he siroi ngasidi aina ngambra sa kai singna ngambra haibado yingthoknarugi wasi hairamlaga Poiraiton do umanglomda chensinkhre Manisu machana chensin kibadu yenglaga machinda murum solawi. Onto ida. Aigi isase othona mangau thikreda. Karam ngangna sige masiba. Mani du yumda halasira khanbani adubu ngamdre. Machana umangda chensin kibadu da masu machagi tung ilai. Adubu Poiraiton gi manaktadi changsinde sa kai thoklagladi machagi thawai kangi haiduna chaitup ama pairaga kisi takhallaga laptakna phamlaga lei. Poiraiton do umangda jangkhre kongna horiba ujau singdugi marakta Poiraiton do ta khausari adubu Poiraiton na ta khausari badu ubada adwaida tumlaga leramba chauraba kai amana ure Poiraiton ubada kai du yam sauna maya do launa kathoklaga fan launa nganglaga chongsilai sauraba kai du na manakta chongsilakli badu ubada Poiraiton di karimta thawa sade nachambusu tawrude ta adu khausaraga adum laithoi somna mani di chawraba kaiduna Poiraiton tamna chongsilakpaduda pakhatpana loiri kaino ne saukreda Poiraiton ni manakta chongsilakli basidi kamdongni tawri basidi ai gi jasi sidena tokpa tare mani pakhatpai kaliboi machabu kanna kawraklami Poirai Pabagi Poiraiton ba nanakta chongsilakli badu kaini ne nangbu siba tare ni pagi bungo nang mafamdagi chethoro Pabagi nakta chelo Mapana kawrakli badu tabada Poiraiton
ता खौसारमदगी चपलेपलगा मनीने लेरिबा अदोमदा येंगलई मपाना लापतकना लेरिबदो पोइलैतोना उरी मपादा येंगलगा पोइलैतो सुखुमी पाबा कई ओइरा कई दौरगे माने गोंदा कैसु तौबा ngамoi पाखतबिगनो पाबा कई सिगाइगा मुकना सानगे अदुदा फमलगा कुमहै येंबियो मनी उपाय लेते मखुना मकोक पाइरगा तपना फमथै समदना पोइलैतोंदो पाइरिबा ता अदु लेबाकता दम लाउना थाई मदु उबदा पोइलैतोंदो कईदुना लाक्लगे हाइदना फलाउना चोंसिलाई कईदुना चोंसिलकपगा पोइलैतोल नाकालमदा फन चोंथोई सरित सराक हैख्रबा पोइलैतोनी कईदुना येलोमदा चोंसिलकनी मान ओइरोमदा चोंथोकनी कईदुसु वांगना मुक चोंखटली मासु उ मथक्ता फलेक्ता चोंखटली असमना पोइलैतोना चावरबा कईदु लक्नबा याबा लक्नरमी पोइलैतोनबु लाक्लगा चागे होनरमलिबा कईदु वाबना लोइरे पोइलैतोना लक्नबदा मसादु वाबना तप तारे कईदु वामंदना कुंथखरे कईदुना कुल्लगा लेरिंगै तालक्तुदा पोइलैतोनदु उ मतोदगी फल्लाउना चोंथरगा कईदुगी मथक्ता गिट लाउना फमजिल्ली कईदु पोइलैतोनना मथक्ता फमजिलकपदुदा सावबना लोइरे पोइलैतोनबु पुरगा उरक्तुदा पंगचेनदा चेनसिल्ली पोइलैतोनसु तादनबा हाइदुना कईदुदा ताप लाउना कोनसिल्ली कईदुसु पोइलैतोनबु उदा हाइदतलगा हातलगी खंदुना सावरबु जावमदा कन्ना थुमजिल्ली मदुदसु कईदु बसा मतोमता नारगा तोकले तंजादुदा पोइलैतोना चावरबु मखुत अनिदुना कईदुगी ngaksamda कन्ना चपसिलगा थमख्रे हंदक्ति कईदु लेंगबा ngamdre खांगबा ngamdabadagi कईदु nganglगा तपना कुमथरई पोइलैतोनसु कईदुदा येंगलगा हाइरई हाय कई हनुबा कमदौवी लम हेन खुदना लम कासु हेंजे सारीदे पोइलै इति खंगीदना नंगना ताइबंग मी अतैदा नंगना ngamlabasु पोइलैतोनदबु नंगना लम हेनबा यारोहे लम हेग हेलकपदा तासि उरब्रा तासिनने नबुक्ता लेंगलगा हातकदौरिबनि ग्यान तौ कुइने हिंगनिंगदि पोइलैतोनगा मरुप सानसि उमंगसिदा सिंग चनबा लाकपा बियोय अमा हेक सोकपदा कई हनुबा नंगी सागै पोइलैतोनगी खुत्ता तुमले खंगु नंगी सागै मुनिंग्रबदि पोइलैतोनगा मरुप सानसि कईदुसु पोइलैतोना हाइरिदु यारे हाइबगी मतागुम पुरात ओइना कुंथखरे सोरसु थबेत थबेत होले लापतकना मचागी कुमहै येंगलिबा मनीदु मचानुपा पोइलैतोना कईदु सरक सानबा ngamlabadudadi खुबा खुरगा नोई मनीदु मचागी मथौना उबदा हराउबना सुलोइरे पोइलैतोन कई मथक्तगी फनलाउना चोंथरई अदुबु कईदुदि लेंग्द्रे तुमिना कुल्लगा लै ममितसु पोइलैतोनदा तबली तबली येंगी पोइलैतोन नोफे तौना कईदुदा येंगलगा मोहाइरई कई हनुबा नंग वारेने वारदि पोथारो ngayak lerega muk sarak tambigi asi hairaga poilaitondु tungda poriba tendongdudagi tenmaru ama satlaga uthakta koirei leiraga tendammi adubu khairoi mayam ama uthakta chongchongduna sanaribadu ure khairoi singda tenmaru ama phakkapsile khairoi manga taramo makhada tup tup tarai khairoi singdu tap tap khungalaga kaidugi mayada lak lakdana langsile कईदुसु पोइलैना लंगसिलकलिबा खैरोय सिंदु प्रोक प्रोक साइरी मदु उबदा पोइलैतोना हाइरई अदुनिदना उमंगसिदा लैबा सजाउनुदिने असिगुम सा मचासिंगसे फारगा नचिंजा ओइगदबा ताइबंग मी अमता नोइगी नचिंजा ओइबा यादे ताइबंग मी हेक सोकलबा पोइलैतोना ने नोइ लोइनमक लांग थाकलगा फागनी लांगदा थुरदि नोइ लोइ सिरे अदु बाप तानसिको लमहेनबा यादे पोइलैतोनसि उमंगदा लैबा साना खोइगी जोमने हाइबसे कावबा यादे हेक कावरबा हनुबा नंगी सागै मुले खंगु मिरोल खंगलबा कईदुसु होय हाइबगी मतागुम कोलंबदगी याम वाना हौगतलगा लेपी अदुगा पोइलैतोना ममितु तुकथनि यंगलमलगा उमंग मनुंगदा तुमिना चंख्रे पोइलैतोन समपागा मयुमदा हलकले असमना नुतिगी उमंगदुदा लाक्लगा सा कईसिंगा पोइलैतोनगा सराक सानै उमंग अदुदा लैरिबा सा अयाम्बा पोइलैतोनगा लोइना खंगनरमी मरुपसु सानरमी लेंबीदु चावबना साबीबा मागी सना मयामदु मनीगसु कया लोइनदिनद्रबनिना ngasidi loina sidokलागा लोटलागा थमलरोय खनख्रे ताबो नुंगदगी सना मयामदु लौथोकलागा लोइना सिजिलमी इसैगा nganglगा सना लिकोन सिंगदुगा कन्नमके सेमली लेंबीदु तंजादुदा मनी चंगलई अदुबु लेंबीना सिरमलिबा सना लिकोन सिंग उबदा मनी ngakpana लोइरे अदुग याम सनादु मादी लेंबीगिदमक साबीखिदे अदुबु सना सिंगदु कदाइदगिनो खल्लुबदा मनी चिंगनै
ꯑꯗꯨꯒ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯝ ꯆꯤꯡꯅꯅ ꯍꯥꯏꯔꯛꯏ, ꯂꯦꯝꯕꯤ, ꯀꯗꯥꯏꯗꯒꯤ ꯁꯅꯥ ꯂꯤꯛꯀꯣꯟꯅꯣ ꯅꯪꯅ ꯁꯤꯔꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯑꯗꯨꯛ ꯌꯥꯝꯕ ꯁꯅꯥꯗꯤ ꯑꯩꯗꯤ ꯁꯥꯈꯤꯗꯦꯅ꯫ ꯃꯅꯤꯒꯤ ꯋꯥꯍꯪꯗꯨꯗ ꯂꯦꯝꯕꯤꯗꯨ ꯃꯆꯤꯟꯗꯨ ꯀꯕꯣꯛ ꯄꯣꯛꯂꯛꯏ꯫ ꯍꯣ, ꯁꯅꯥ ꯃꯌꯥꯝꯁꯦ ꯃꯣꯏ ꯄꯥꯕꯅꯗꯤ ꯁꯥꯕꯤꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯈꯔ ꯇꯦꯛ ꯇꯦꯛ ꯌꯥꯎꯁꯤꯜꯂꯒ ꯁꯥꯔꯤꯕꯅꯤ꯫ ꯑꯩꯅ ꯁꯦꯠꯄ ꯆꯥꯕꯗ ꯄꯥꯅꯕꯤꯔꯛꯀꯅꯨ꯫ ꯄꯥꯅꯕ ꯅꯠꯇꯦꯅꯦ, ꯑꯩꯅ ꯁꯥꯕꯤꯈꯤꯗꯕꯗꯨꯗ ꯁꯨꯝ ꯍꯪꯕꯅꯤ꯫ ꯍꯣ, ꯍꯧꯖꯤꯛꯇꯤꯅꯦ ꯏꯁꯥꯅ ꯑꯣꯏꯅ ꯇꯥꯟꯖꯔꯒ ꯁꯥꯖꯔꯦ꯫ इसाना तांजरगा साजदरदी कनानाबो आइगी सना लिकोन साबिगदौरिगे। होय होय सारो सारो नंगना सना साबदा आई कैसु हाइदे सुमंगी बाइदुनी अदुबु मके सेमलिदुना कदाइदा चक्कदौरिबा। लेम्बी सौरांगना खुमलई हैमा आइनाबु कदाइदा चलुनीगे असैफाव सुमथोकलगा लेकाइगी इचे इनेमसिंगा पाना मतमता चामिनबा हैरा अथुम आव खरदु चामिनरुबा नतना कदाइदाबु चलुदुइनो। फै फै चामिनगदबनी लेकाइगी इचे इनेमसिंगा तोना तिनगदबनी चलुरु चलुरु। मोय बाबा ऐसे ngasi ahingdi pato ina yarek patare kaigina nangna pato yarek lugedi। लेम्बी सु मखुनो मसाव खुमलई हो आइना ने यालिबा सनासिंसे मरुप फंगलगा साबनिना मरुपति हुंदबा यादेदो अदुना मरुप हुनबने पाता यारेगलगा nga फागदौरिये कनाना सेम पिबिरगा आइना मरुप हुनगदौरिबनो। होय होय नंगे पामबदो अदुम तौ अकाइबा मदा लेते आइसु इचा अनिगी हुनबनिने नंगबु यिंसिनबा ngamde ngamna ngamnबु होनबा हाइबदुनी। मनीना यारकपदुदा लेम्बीदि हराउबना लोइरे मागी निंगबा थुंगलनी खल्लुबदा लेम्बीदु पुकनिंग मका लामजै इसैगादो कन्ना ngंखलई। लेम्बीगी मतौदुदा मनीदु तल्ला माले अदुम थोखरे। नुमिना चिंया तामलकपा मतमनी संध्या या चंगलकपा मतम यौसिलकदौरे पोइरेतोंदु उमंगदा सिंग मयाम चल्लगा पैसिलगा थम्मी। माना पुबा ngamगदबा सिंग मपुल अचौबा अमा पुरगा उमंगदगी मखोंदु गमगम थांगलगा लाक्लम्मी। अदुबु असोंबा उमंग अदुदगी मै हौबगी मैखो पिकना पिकना कारकलिबदु उरे। मैखो कारिबदु उबदा पोइरेतोना ए मैखोनिने मै हौबा माले अदुबु सुखसोंग्रबा मफमसिदा कनाना चंगलगा मै हौगदौरिबा। सा कैनदि मै हौरोय मीगा लैजाला मीदि चंगदबा मफमनिसे मी लेरमनि हाइबदि थाजदे अदुदि मैखोसिदि करमना फै ममसिलक्ट्रिङाइसिदा चंगसिलगा येंगे करिनो हाइबदो खंदोगे। पोइरेतोन मकोक्तगी सिंग मपुंदु लैमाइदा दम लाउना थादै अदुगा पिकना कारकलिबा मैखोदु तमना चेंसिनख्रे। हुरानबगी तरानी मपुगी नोंमा हाइबदुनी हुरालिबा मिसक अमना हुरानगी याउना हुरालदि लेप्तना अदुम हुराली लोना हुरानबनिना थिंबिनबसु लैते अदुबु लिसिंगसिना हुरालक्लबदा नोंमदि मपुना सोइदना फागनी हाइबसिमदि इचुम चुमलबा वाफमनी। साउबगा लेम्बीगा कनादसु खंगंदा कनादसु उहंदा चही लिसिंग सितना याम हैना सिंगना हुरानमिनदुना अरोनबा लमचत चटमिनरगा लाकपनी अदुबु अरोनबा मादि लोटलगा अदुम लैबा यादबनिना फुंगलकदौरे। साउबगा लेम्बीगना हुरालोन चचलकलिबसि मतम कुइरे मतम सांगना हुरानदुनता लाक्लबनिना ngasidi mapugi numit thokla male mapuna phagadauri। पोइरेतोन सुम चंगसिलई अदुबु असुकपो उमंगदुदा युम मचा अमा लैरिबदु उरे। युम मचादु उबदा पोइरेतोन ngakchanei सबलेपलगा युमदुदा येंगगा लै अदुगा मचिनदसु तपना सोली ए युमनिने मी लैबसु माले अदुबु सुखसोंख्रबा मफमसिदा कमाइना मी लैगदौरिबा मफमसि सा कैदि यौदबा मालेसे सागी खोंगुल अमता थेंगनदे अदुबु युम लैबनिना मैखुसु काई मी लैब्रा हाइबदु अई येंगगे मैखो कारिबसिनदि मी लै हाइबदि ताकपनि। मसि खना खना पोइरेतोन युमदु तमना चंगसिली युमदुगी येने खादा तमना फमथरगा मी लैब्रा हाइबगी मखोल ताब्रा हाइना तुमिन तासिलगा मना थांगतलगा तारी अदुबु नोकपगी खोंजल तारई। चावबना सहित लेम्बी बेमा नंगसे अल ओइरो ओइरगा सुंबु फजखलई हे सही खर लैसिनजरसु सना लिकोन मयामदुना nganthoi ha fajabada loiri lembiya nang ta chawbase ahloira ka sida pungning wakhal ga si inau nau thar ini aima ai koi ta chawbane he nganglak pawasima onthok pa haiduni adu ta chawba
ꯑꯩꯈꯣꯏꯁꯤ ꯆꯍꯤ ꯌꯥꯝꯅ ꯌꯥꯝꯂꯕꯗꯨꯗꯤ ꯅꯠꯇ꯭ꯔꯤꯗ ꯆꯍꯤ 50ꯒꯤ ꯃꯌꯥ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤ ꯀꯩꯅꯣ ꯇꯤꯛ ꯇꯤꯛ ꯂꯥꯎꯔꯤꯗ ꯇꯥ ꯆꯥꯎꯕ ꯍꯣꯏꯗ ꯆꯍꯤꯅ ꯆꯍꯤꯅꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅꯕꯨ ꯅꯨꯡꯉꯥꯏꯔꯕ ꯆꯍꯤꯅ ꯐꯅ ꯌꯥꯝꯁꯤꯜꯂꯛꯂꯁꯨꯅꯦ ꯇꯤꯛ ꯇꯤꯛ ꯂꯥꯎꯔꯒ ꯑꯗꯨꯝ ꯂꯩꯅꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯥꯏꯕꯁꯤꯅꯅꯦ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡꯁꯦ ꯂꯦꯡꯍꯜꯂꯤꯕꯅꯤꯅꯦ ꯂꯦꯝꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯒꯅꯅꯦ ꯅꯍꯥ ꯑꯗꯨꯝ ꯑꯣꯏꯕ ꯋꯥꯈꯜ ꯋꯥꯔꯒꯅ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡ ꯁꯣꯟꯊꯕ ꯑꯗꯨꯅ ꯂꯦꯝꯕꯤ ꯅꯪ ꯇꯥ ꯆꯥꯎꯕꯗꯤ ꯋꯥꯈꯜꯗꯤ ꯐꯖꯅ ꯅꯨꯡꯉꯥꯏꯔꯤꯍꯦ ꯄꯥꯈꯪ ꯃꯆꯥ ꯏꯟꯈꯠꯂꯛꯄ ꯑꯃꯒꯅꯦ ꯅꯪ ꯇꯥ ꯆꯥꯎꯕꯒ ꯂꯝꯕꯥ ꯌꯥꯔꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯒ ꯂꯦꯝꯕꯤꯒꯗꯨ ꯅꯣꯛꯃꯤꯟꯅꯩ ꯆꯥꯎꯕꯗꯨꯃꯛꯁꯨ ꯃꯈꯥ ꯇꯥꯏ ꯑꯩꯒꯤ ꯅꯨꯄꯤ ꯁꯈꯤꯗꯣ ꯅꯣꯡꯉꯥꯟꯕꯒ ꯄꯥꯠꯇ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯥꯗꯤ ꯄꯥꯠꯇ ꯑꯣꯟꯈ꯭ꯔꯕꯅꯤ ꯁꯣꯝꯗꯅ ꯑꯩꯅ ꯂꯦꯝꯕꯤ ꯅꯪꯒ ꯄꯨꯟꯁꯤꯔꯣꯟ ꯁꯥꯟꯅꯔꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯟꯕꯁꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ ꯁꯤꯗꯕꯨ ꯆꯥꯎꯕ ꯑꯩꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯕ꯭ꯔꯣ ꯑꯗꯨ ꯂꯦꯝꯕꯤ ꯅꯪꯒꯤ ꯄꯥ ꯅꯥꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦ ꯀꯨꯏꯅ ꯇꯞꯈ꯭ꯔꯦꯗ ꯂꯣꯏꯔꯦ ꯈꯔ ꯍꯥꯎꯅ ꯄꯤꯖꯅꯤꯡꯗꯅ ꯄꯥꯅꯁꯦ ꯇꯞꯄꯗ ꯃꯇꯝ ꯂꯧꯔꯤꯕꯅꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯦꯝꯕꯤꯅ ꯄꯥꯅ ꯃꯇꯞꯇꯨ ꯆꯥꯎꯕꯒꯤ ꯃꯌꯥꯗ ꯏꯜꯂꯤ ꯆꯥꯎꯕꯁꯨ ꯂꯦꯝꯕꯤꯅ ꯏꯜꯂꯛꯂꯤꯕ ꯄꯥꯅ ꯃꯇꯞꯇꯨ ꯌꯥꯝ ꯍꯥꯎꯅ ꯆꯥꯏ ꯁꯣꯝꯗ ꯄꯣꯏꯔꯩꯇꯣꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨ ꯆꯥꯎꯕꯒ ꯃꯃꯥ ꯑꯇꯣꯝꯕꯤ ꯂꯦꯝꯕꯤꯒ ꯑꯣꯏꯔꯝꯕꯗꯨꯗ ꯃꯃꯤꯠ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯏ ꯂꯦꯝꯕꯤꯕꯨ ꯃꯥꯅ ꯍꯩꯅꯗꯕ ꯑꯃꯁꯨꯡ ꯍꯪꯒꯣꯏꯕꯅꯁꯨ ꯂꯣꯏꯔꯤ ꯇꯨꯀꯠꯆꯕꯁꯨ ꯐꯥꯎꯏ ꯑꯣ ꯌꯨꯝ ꯃꯆꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯗꯤ ꯏꯄꯟ ꯆꯥꯎꯕꯒ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯅꯨꯄꯤꯒꯅꯤꯗꯅ ꯃꯕꯥꯅꯤꯗꯤ ꯎꯔꯛꯁꯤꯗ ꯌꯨꯝꯒ ꯁꯥꯔꯒ ꯁꯨꯛꯈꯤꯕ ꯃꯇꯝꯁꯤ ꯍꯨꯔꯥꯟꯂꯣꯟꯆꯠ ꯆꯠꯃꯤꯟꯅꯔꯝꯂꯕ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦꯗꯅ ꯅꯕꯥꯅꯤꯅ ꯍꯨꯔꯥꯟꯒꯦꯅ ꯍꯨꯔꯥꯜꯂꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯍꯨꯔꯥꯟꯕ ꯉꯝꯒꯗꯧꯔꯤꯕ ꯉꯁꯤꯗꯤ ꯅꯕꯥꯅꯤꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ ꯃꯅꯨꯡꯗ ꯉꯥꯡꯅꯔꯤꯗꯣ ꯑꯃꯨꯛꯁꯨ ꯇꯥꯏ ꯇꯥ ꯆꯥꯎꯕ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯌꯨꯝꯁꯤꯗ ꯌꯥꯔꯦꯛꯃꯤꯟꯅꯔꯁꯤ ꯆꯥꯛ ꯏꯁꯤꯡ ꯉꯟꯇꯥ ꯊꯣꯡꯗꯣꯛꯂꯒꯅꯦ ꯆꯥꯊꯣꯛꯃꯤꯟꯅꯔꯁꯤ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯂꯣꯛꯇꯒꯤ ꯏꯁꯤꯡ ꯄꯨꯜ ꯑꯝꯇ ꯍꯥꯟꯅ ꯁꯣꯛꯄꯤꯔꯨꯔꯣ ꯉꯥꯏꯈꯣ ꯂꯦꯝꯕꯤ ꯁꯤꯗ ꯑꯍꯤꯡ ꯌꯥꯔꯦꯛꯃꯤꯟꯅꯕꯗꯨ ꯃꯅꯤꯅ ꯈꯪꯂꯛꯂꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏꯗ ꯑꯩꯕꯨꯗꯤ ꯍꯥꯃꯨꯅꯤ ꯉꯁꯤ ꯅꯣꯡꯃ ꯌꯨꯝꯗ ꯍꯟꯖꯤꯟꯗꯕꯗꯅꯦ ꯏꯇꯨ ꯏꯆꯥꯁꯤꯡꯅ ꯊꯤꯔꯛꯀꯗꯕ ꯅꯠꯇꯦ ꯄꯥꯠꯇ ꯂꯨ ꯂꯥꯡ ꯇꯩꯖꯦꯞ ꯆꯪꯂꯤꯕꯣꯏ ꯈꯟꯅꯤ ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯅꯪꯅ ꯌꯨꯝꯗ ꯍꯟꯖꯤꯟꯗꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤꯅꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯅꯄꯨꯔꯣꯏꯕꯅ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ ꯀꯅꯥꯒꯤ ꯏꯄꯨꯔꯣꯏꯕꯅ ꯇꯥ ꯆꯥꯎꯕ ꯀꯨꯏꯔꯦ ꯃꯣꯏ ꯄꯥꯕꯒ ꯑꯩꯒ ꯂꯩꯃꯤꯟꯅꯗꯕ ꯉꯁꯥꯏꯗꯣ ꯑꯩꯅꯅꯦ ꯄꯥꯠꯇ ꯂꯦꯛꯑꯕꯅꯤ ꯉꯁꯤ ꯑꯍꯤꯡꯗꯤ ꯄꯥꯠꯇ ꯌꯥꯔꯦꯛꯂꯒ ꯉꯥ ꯐꯥꯔꯨꯅꯤ ꯍꯥꯏꯔꯝꯂꯕꯅꯤ ꯃꯣꯏ ꯄꯥꯕꯅ ꯌꯥꯕꯗꯨꯗꯅꯦ ꯑꯩ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ ꯍꯥꯏꯕꯨ ꯍꯥꯏꯔꯝꯂꯗꯤ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯏꯁꯤꯡ ꯄꯨꯟꯗꯨ ꯂꯥꯜꯂꯣ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯁꯣꯛꯂꯛꯂꯒꯦ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯝꯃꯨꯍꯩ ꯌꯦꯟꯁꯥꯡꯗꯤ ꯉꯥ ꯑꯣꯏꯅ ꯊꯣꯡꯉꯁꯤꯀꯣ ꯂꯥꯡꯗ ꯉꯥꯖꯥꯎ ꯊꯨꯔꯝꯕꯅꯤ ꯏꯁꯤꯡ ꯁꯣꯛꯄ ꯀꯥꯔꯛꯂꯒ ꯉꯥꯗꯣ ꯑꯩ ꯁꯦꯝꯗꯣꯛꯂꯒꯦ ꯂꯦꯝꯕꯤꯅ ꯏꯁꯤꯡ ꯄꯨꯟꯗꯨ ꯆꯥꯎꯕꯗ ꯄꯤ ꯆꯥꯎꯕꯁꯨ ꯏꯁꯤꯡ ꯄꯨꯟꯗꯨ ꯄꯥꯏꯔꯒ ꯂꯣꯛꯇ ꯀꯨꯝꯊꯈ꯭ꯔꯦ ꯆꯥꯎꯕꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯄꯣꯏꯔꯩꯇꯣꯟꯁꯨ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯆꯥꯎꯕꯁꯨ ꯂꯣꯛꯇꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯀꯥꯔꯛꯂꯒ ꯂꯥꯡꯗ ꯊꯨꯔꯝꯕ ꯉꯥꯖꯥꯎꯗꯨ ꯁꯦꯝꯂꯤ ꯂꯦꯝꯕꯤꯁꯨ ꯆꯥꯛꯃꯩ ꯊꯥꯒꯠꯂꯒ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯂꯤ ꯌꯨꯝꯗꯨꯗ ꯆꯥꯎꯕꯅ ꯌꯨꯝ ꯑꯃ ꯄꯥꯟꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯩ ꯁꯨꯅꯕ ꯇꯨꯃꯤꯟ ꯄꯨꯔꯛꯂꯒ ꯊꯝꯃꯤ ꯇꯨꯝꯐꯝꯁꯨ ꯋꯥꯅ ꯀꯥꯡꯊꯛ ꯍꯥꯔꯒ ꯌꯥꯝ ꯅꯥꯟꯅ ꯁꯦꯝꯂꯒ ꯂꯩ ꯃꯣꯝꯄꯥꯛꯇꯤ ꯊꯥꯗꯦ ꯐꯤ ꯑꯊꯥꯕ ꯃꯌꯥꯝ ꯊꯥꯖꯤꯜꯂꯒ ꯃꯣꯝꯄꯥꯛ ꯁꯥꯔꯒ ꯊꯥꯏ ꯋꯥꯅ ꯀꯥꯡꯊꯛ ꯍꯥꯔꯒ ꯁꯦꯝꯕ ꯐꯃꯨꯡꯗꯨꯗ ꯂꯦꯝꯕꯤꯒ ꯃꯕꯥꯅꯤ ꯇꯟꯖꯥ ꯌꯦꯡꯂꯒ ꯌꯨꯝꯗꯨꯗ ꯂꯥꯛꯂꯒ ꯄꯣꯊꯥꯃꯤꯟꯅꯩ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗꯅ ꯆꯤꯡꯗꯒꯤ ꯁꯤꯡ ꯆꯟꯕ ꯁꯥꯔꯒ ꯇꯣꯉꯥꯟ ꯍꯦꯛꯇ ꯍꯟꯅꯈꯤ ꯄꯣꯏꯔꯩꯇꯣꯟꯗ ꯁꯈꯤꯒꯤ ꯏꯟ ꯆꯤꯡꯐꯝꯗ ꯆꯤꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯈꯤꯒꯤ ꯃꯈꯨꯠ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯏꯃꯥꯕꯣ ꯑꯁꯤꯗ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯍꯩꯃꯥ ꯀꯗꯥꯏꯗꯅꯣ ꯄꯣꯏꯔꯩꯇꯣꯟ ꯅꯨꯃꯤꯠꯁꯨ ꯇꯥꯗꯧꯔꯦ ꯑꯁꯤꯗꯅꯤ ꯏꯃꯥꯕꯣ ꯑꯗꯨꯕꯨ ꯀꯩꯗꯧꯕꯅꯣꯕ ꯀꯩꯅꯣ ꯌꯦꯡꯉꯨꯁꯤ ꯄꯣꯏꯔꯩꯇꯣꯟꯅ ꯅꯝꯗꯅ ꯁꯈꯤꯕꯨ ꯆꯤꯡꯂꯒ ꯄꯨꯔꯛꯏ ꯃꯅꯤꯁꯨ ꯇꯥꯏꯖꯦꯞ ꯀꯥꯏꯔꯒ ꯄꯥꯠ ꯃꯄꯥꯟꯂꯣꯝꯗ ꯀꯥꯔꯛꯄꯗꯒꯤ ꯂꯦꯝꯕꯤꯗꯣ ꯃꯥꯒꯤ ꯏꯟ ꯆꯤꯡꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯤ ꯃꯄꯣꯠ ꯃꯆꯩꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯏꯟꯗꯨꯗꯤ ꯊꯥꯔꯒ ꯊꯅꯝꯃꯤ ꯃꯅꯤꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ ꯏꯟ ꯆꯤꯡꯕ ꯆꯠꯈ꯭ꯔꯒ ꯉꯁꯥꯏꯗꯒꯤ ꯂꯩꯔꯝꯗꯦꯅꯦ ꯏꯟꯁꯨ ꯊꯥꯔꯒ ꯂꯩ ꯃꯥꯅ ꯄꯨꯈꯤꯕ ꯑꯍꯤꯡ ꯌꯥꯔꯦꯛꯄꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯍꯣꯏꯗ ꯃꯥꯅ ꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯃꯅꯤꯗꯨ ꯉꯥꯡꯗꯅ ꯂꯥꯛꯄꯗ ꯁꯈꯤꯒ ꯄꯣꯏꯔꯩꯇꯣꯟꯒ ꯂꯥꯛꯃꯤꯟꯅꯔꯤꯗꯨ ꯎꯔꯦ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩꯇꯣꯟꯗ ꯂꯥꯞꯇꯛꯅ ꯀꯧꯏ ꯄꯣꯏꯔꯩ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯑꯃꯨꯛ ꯅꯃꯥꯕꯨ ꯄꯨꯔꯒ ꯆꯠꯂꯤꯗꯨꯕꯣ ꯄꯣꯏꯔꯩꯇꯣꯟ ꯈꯨꯝꯗꯦ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯅꯤꯒꯤ ꯃꯥꯡꯗ ꯆꯞ ꯂꯦꯞꯄꯤ ꯃꯅꯤꯅ ꯗꯩꯃ ꯂꯪ ꯀꯥꯏꯔꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯥꯏꯔꯣꯏꯗ ꯏꯇꯩꯃ ꯂꯦꯝꯕꯤ ꯎꯕ꯭ꯔꯣ
ꯆꯥꯡꯉꯟ ꯆꯥꯔꯒ ꯏꯟ ꯆꯤꯡꯕ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯟꯗꯤ ꯊꯥꯔꯝꯃꯤ ꯃꯁꯥꯗꯤ ꯂꯩꯔꯝꯗꯦꯅꯦ ꯉꯁꯥꯏꯋꯥꯏꯗꯤ ꯎꯈꯤꯕꯅꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦꯅꯅꯦ ꯉꯥ ꯑꯌꯥꯏꯕ ꯂꯧꯁꯤꯟꯕ ꯍꯣꯠꯅꯔꯤꯉꯩꯗ ꯂꯦꯝꯕꯤꯗꯣ ꯌꯨꯝ ꯀꯥꯈ꯭ꯔꯕ꯭ꯔꯥ ꯈꯪꯍꯧꯗ꯭ꯔꯦꯅꯦꯍꯦ ꯄꯣꯏꯔꯩꯇꯣꯟ ꯋꯥ ꯉꯥꯡꯗꯦ ꯃꯅꯤꯒꯤ ꯃꯈꯨꯠ ꯇꯥ ꯄꯥꯏꯔꯒ ꯁꯈꯤꯒ ꯃꯅꯤꯒꯗꯨ ꯖꯪꯒꯜꯂꯣꯝꯗ ꯆꯤꯡꯕꯣꯏ ꯆꯠꯄꯣꯏ ꯇꯧꯔꯒ ꯂꯥꯛꯃꯤꯟꯅꯩ ꯃꯅꯤꯒ ꯁꯈꯤꯒꯗꯤ ꯅꯨꯃꯤꯠꯇꯨ ꯇꯥꯁꯤꯜꯂꯛꯂꯕꯅꯤꯅ ꯖꯪꯒꯜꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ ꯈꯜꯂꯨꯕꯗ ꯄꯥꯈꯠꯄꯒ ꯀꯤꯕꯒꯅ ꯂꯣꯏꯔꯦ ꯃꯅꯤꯅ ꯄꯣꯏꯔꯦ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯄꯥꯕꯒ ꯅꯃꯥꯕꯣꯛꯀ ꯄꯨꯔ ꯂꯥꯛꯏꯁꯤꯕꯣ ꯄꯣꯏꯔꯩꯇꯣꯟ ꯈꯨꯝꯗꯦ ꯁꯈꯤꯅ ꯃꯅꯤ ꯍꯪꯂꯨꯔꯅꯨ ꯃꯥꯅ ꯄꯨꯕ ꯃꯐꯝꯗ ꯆꯠꯄ ꯍꯥꯏꯕꯗꯨꯅꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯁꯤꯕ꯭ꯔꯥ ꯆꯪꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯔꯔꯣꯏ ꯑꯗꯨꯕꯨ ꯆꯦꯟꯆꯠ ꯇꯧꯔꯒ ꯂꯥꯛꯄꯅ ꯎꯃꯪ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯌꯨꯝꯗꯨ ꯎꯔꯦ ꯕꯥꯕꯥ ꯏꯃꯥꯕꯣꯛ ꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤ ꯎꯕ꯭ꯔꯥ ꯋꯥꯗꯣ ꯍꯥꯏꯔꯒ ꯄꯣꯏꯔꯩꯇꯣꯟꯅ ꯌꯨꯝꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ ꯁꯈꯤꯅ ꯍꯩꯃꯥ ꯌꯨꯝꯅꯤꯅꯦꯍꯦ ꯑꯁꯨꯛ ꯁꯣꯡꯕ ꯎꯃꯪꯁꯤꯗꯕꯨ ꯀꯅꯥꯒꯤ ꯌꯨꯝ ꯑꯁꯤꯗꯕꯨ ꯃꯤ ꯂꯩꯅꯕ꯭ꯔꯣ ꯌꯨꯝꯂꯣꯁꯤꯕꯨ ꯁꯥ ꯀꯩꯅ ꯄꯤꯛ ꯊꯟꯕ ꯁꯨꯛꯈ꯭ꯔꯕ ꯎꯃꯪꯁꯤꯗꯕꯨ ꯃꯤ ꯂꯩꯕ ꯉꯝꯒꯗ꯭ꯔꯅꯦ ꯍꯩꯃꯥ ꯃꯅꯤ ꯃꯤ ꯂꯩꯕ ꯃꯥꯜꯂꯤꯅꯦꯍꯦ ꯃꯩꯁꯨ ꯊꯥꯜꯂꯤꯅꯦ ꯏꯇꯩꯃ ꯁꯤꯗꯕꯨ ꯃꯤ ꯂꯩꯕ ꯍꯧꯅꯗꯦꯗ ꯕꯨꯠ ꯄ꯭ꯔꯦꯁ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯨꯟꯁꯤꯗ ꯆꯍꯤ 50 ꯍꯦꯟꯅ ꯂꯩꯔꯛꯄꯁꯤ ꯎꯃꯪꯁꯤꯗ ꯌꯨꯝ ꯀꯩ ꯁꯥꯗꯨꯅ ꯃꯤ ꯂꯩ ꯍꯥꯏꯕꯁꯤ ꯇꯥꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯊꯣꯛꯑꯣꯅꯕ ꯇꯧꯔꯁꯤ ꯐꯔꯦ ꯏꯇꯩꯃ ꯄꯣꯏꯔꯩꯇꯣꯟ ꯌꯥꯝꯃꯝꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯆꯠꯍꯧꯔꯁꯤ ꯂꯥꯛꯑꯣ ꯉꯥꯏꯈꯣ ꯄꯥꯕ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯂꯩꯕꯅꯤ ꯄꯥꯕꯒ ꯏꯃꯥꯕꯣꯛꯀꯅ ꯌꯨꯝ ꯃꯅꯨꯡꯁꯤꯗ ꯆꯪꯂꯒ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯀꯅꯥ ꯀꯅꯥꯅꯣ ꯌꯦꯡꯕꯤꯌꯨ ꯄꯣꯏꯔꯩꯇꯣꯟ ꯏꯃꯥꯕꯣꯛꯄꯨ ꯀꯤꯅꯤꯍꯦ ꯏꯃꯥꯕꯣꯛ ꯀꯩꯝꯇ ꯀꯤꯕꯤꯔꯨꯅꯨ ꯅꯆꯥ ꯄꯣꯏꯔꯩꯇꯣꯟ ꯌꯥꯎꯔꯤꯁꯤꯗꯤ ꯃꯅꯨꯡꯗ ꯂꯩꯔꯤꯁꯦ ꯃꯤꯅꯤ ꯂꯥꯏ ꯅꯠꯇꯦ ꯂꯥꯏꯅꯕꯨ ꯇꯥꯏꯕꯪꯗ ꯊꯣꯛꯂꯛꯂꯒ ꯂꯩꯒꯗ꯭ꯔꯅꯦ ꯌꯨꯝꯁꯤꯗ ꯆꯪꯂꯒ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇ ꯌꯦꯡꯕꯤꯔꯨꯆꯣ ꯁꯈꯤꯗꯣ ꯃꯅꯤꯗ ꯃꯣꯟꯁꯤꯜꯂꯤ ꯃꯅꯤꯌꯥ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯤ ꯀꯝꯗꯧꯁꯦꯕ ꯁꯨꯝ ꯂꯩꯁꯤꯟꯕꯁꯨ ꯌꯥꯔꯣꯏ ꯁꯥ ꯀꯩꯒ ꯑꯃꯨꯛ ꯊꯣꯛꯂꯛꯂꯗꯤ ꯁꯤꯗꯧꯔꯤꯕꯅꯤ ꯄꯪꯊꯦꯡ ꯊꯦꯡꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯆꯪꯂꯒ ꯌꯦꯡꯂꯨꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯃꯅꯤꯁꯨ ꯄꯣꯏꯔꯩꯇꯣꯟꯕꯨ ꯄꯣꯛꯄ ꯃꯄꯥꯅꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯅꯨꯄꯥꯅꯤ ꯁꯤꯔꯁꯤ ꯆꯪꯅ ꯆꯪ ꯑꯁꯦꯡꯕꯃꯗꯤ ꯈꯪꯂꯒꯦ ꯈꯜꯂꯤ ꯏꯇꯩꯃ ꯆꯪꯉꯨꯔꯁꯤ ꯂꯥꯛꯑꯣ ꯂꯥꯏꯕꯛ ꯌꯦꯡꯉꯁꯤ ꯃꯅꯤ ꯁꯈꯤꯒꯗꯣ ꯇꯞꯅ ꯃꯣꯡꯍꯥꯗ ꯆꯪꯃꯤꯟꯅꯩ ꯄꯣꯏꯔꯩꯇꯣꯟꯁꯨ ꯇꯨꯡꯗ ꯏꯟꯅꯩ ꯌꯨꯝ ꯃꯌꯥ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯏꯃꯨꯡꯗ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯈꯣꯟ ꯇꯥꯏ ꯃꯤ ꯂꯩꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯁꯈꯤꯒ ꯃꯅꯤꯒ ꯌꯦꯡꯅꯩ ꯄꯣꯏꯔꯩꯇꯣꯟꯅ ꯏꯃꯥꯕꯣꯛ ꯃꯅꯨꯡ ꯆꯪꯕꯤꯌꯨ ꯁꯈꯤꯗꯣ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩ ꯃꯅꯤꯗꯣ ꯄ꯭ꯔꯞ ꯆꯪꯁꯤꯟꯈ꯭ꯔꯦ ꯊꯣꯡꯗꯣ ꯅꯝꯂꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯅꯤ나 ꯊꯣꯡꯗꯣ ꯆꯦꯠꯅ ꯂꯣꯜꯂꯤ ꯃꯅꯤꯅ ꯌꯨꯝꯁꯤꯗ ꯃꯤ ꯂꯩꯕ꯭ꯔꯣ ꯂꯩꯔꯗꯤ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯨ ꯃꯅꯤꯅ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯎꯕꯒ ꯂꯦꯝꯕꯤꯒꯗꯤ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯆꯍꯤ 7-9ꯃꯨꯛꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯃꯠꯇ ꯈꯪꯍꯟꯗ ꯁꯨꯛꯂꯕ ꯎꯃꯪꯒꯤ ꯌꯨꯝꯗꯨꯗ ꯂꯦꯝꯕꯤꯒ ꯃꯕꯥꯅꯤ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯑꯔꯣꯟꯕ ꯂꯤꯂꯥ ꯀꯌꯥ ꯁꯥꯟꯅꯔꯒ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯕꯥꯅꯤꯒꯤ ꯑꯔꯣꯟꯕ ꯂꯝꯆꯠꯇꯨ ꯁꯕꯥꯛ ꯐꯥꯛꯀꯗꯧꯔꯤ ꯈꯜꯂꯨꯕꯗ ꯆꯥꯎꯕꯒ ꯂꯦꯝꯕꯤꯒ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯦ ꯍꯧꯖꯤꯛ ꯆꯥꯎꯕꯒ ꯂꯦꯝꯕꯤꯒꯒꯤ ꯐꯤꯕꯝꯗꯨ ꯌꯥꯝ ꯂꯨꯔꯦ ꯃꯕꯥꯅꯤꯒꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯍꯥ ꯆꯦꯛꯂꯥ ꯅꯃꯥꯡꯗꯁꯨ ꯂꯥꯡ ꯅꯇꯨꯡꯗꯁꯨ ꯂꯥꯡ ꯀꯗꯣꯝꯗꯅ ꯆꯦꯟꯒꯗꯕ ꯍꯥꯏꯕꯗꯨꯒꯤ ꯇꯟꯖꯥꯗꯨ ꯌꯧꯔꯦ ꯃꯅꯤꯡꯂꯣꯝꯗ ꯇꯨꯃꯤꯟ ꯆꯦꯟꯊꯣꯛꯈꯤꯒꯕꯁꯨ ꯌꯨꯝꯗꯨ ꯃꯅꯤꯡꯊꯣꯡꯁꯨ ꯄꯥꯟꯕ ꯅꯠꯇꯦ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁꯖꯤ ꯂꯝꯆꯥ ꯑꯅꯤꯒꯨꯝ ꯁꯔꯪ ꯃꯅꯨꯡꯒꯤ ꯁꯖꯤꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯊꯣꯛꯐꯝ ꯂꯩꯇ꯭ꯔꯦ ꯑꯅꯤꯗꯨ ꯃꯃꯤꯠꯇꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩꯅꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯤꯅ ꯃꯄꯥꯟꯗꯒꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯌꯨꯝꯁꯤ ꯃꯤ ꯂꯩꯔꯗꯤ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛꯄꯤꯌꯣ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨꯗꯤ ꯍꯥꯡꯂꯛꯇꯦ ꯊꯣꯡꯗꯣ ꯍꯥꯡꯕꯒꯤ ꯃꯍꯨꯠ ꯑꯅꯤꯗꯣ ꯇꯥꯠꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯊꯣꯡ ꯍꯥꯡꯉꯨ ꯌꯥꯗ꯭ꯔꯕꯗ ꯄꯣꯏꯔꯩꯇꯣꯟ ꯐꯠ ꯆꯪꯁꯤꯜꯂꯒ ꯊꯣꯡꯖꯤꯟ ꯃꯌꯥꯗꯨꯗ ꯂꯦꯞꯄꯒ ꯍꯥꯏꯔꯛꯏ ꯊꯣꯡꯁꯤ ꯍꯥꯡꯉꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯍꯥꯡꯉꯔꯣꯏ ꯍꯥꯏꯔꯒꯅ ꯀꯧꯈꯥꯏꯔꯛꯑꯒꯦ ꯊꯣꯡꯁꯤ ꯀꯧꯈꯥꯏꯔꯛꯇ꯭ꯔꯤꯉꯩꯗ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗꯅꯦ ꯅꯁꯥꯅ ꯈꯪꯅ ꯊꯣꯡꯁꯤ ꯍꯥꯡꯉꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯄꯣꯏꯔꯩꯇꯣꯟꯒꯤ ꯈꯨꯠꯇ ꯅꯊ꯭ꯋꯥꯏ ꯃꯥꯡꯒꯅꯤ ꯅꯊ꯭ꯋꯥꯏ ꯍꯤꯡꯂꯕꯗꯤ ꯍꯧꯖꯤꯛꯃꯛ ꯊꯣꯡꯁꯤ ꯍꯥꯡꯉꯨ ꯄꯣꯏꯔꯩꯇꯣꯟꯒꯤ ꯑꯀꯟꯕ ꯋꯥꯍꯩꯗꯨꯗ ꯆꯥꯎꯕꯒ ꯂꯦꯝꯕꯤꯒꯗꯨ ꯇꯉꯛ ꯇꯉꯛ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯑꯗꯨꯕꯨ ꯆꯥꯎꯕ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯨꯔꯕꯅꯤꯅ ꯄ꯭ꯔꯥꯏꯖꯤꯠ ꯐꯪꯕ ꯇꯥꯕꯅꯤ ꯍꯥꯏꯕꯁꯤ ꯆꯥꯎꯕꯅ ꯈꯪꯂꯛꯏ ꯆꯦꯟꯗꯨꯅꯁꯨ ꯍꯤꯡꯂꯔꯣꯏꯗꯕꯁꯤꯗ ꯂꯣꯠꯂꯨꯔꯒ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣ ꯈꯜꯂꯒ ꯆꯥꯎꯕ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ
Thong hanglakpaduda manungda lembiga chawbaga chak insanga thonglaga leirambadudadi maniga sakhiga dingakpada loiri. Maniga poiretunga sakhiga du manungda fachang sili. Aduba sarang manungi saji lamcha anidudi upai leite tumin tasilaga phaminari. Sakhi do aniduda yinglaga yam sauna hairai. Moi paba lembiga nabani di yumsida kari toramliba. Kadaidagi kana laklaga sabu yumna sibo. Suklaba mi pong amata chaknadaba umangsida. Yumga ningthina saraga aronba lamchatka chatminadana leiri boire. Moi paba karino moi paba na tawbiramni sibo. Khunsidane moi paba se noitom chawba haidana nachinnawa chatnaribani. Adubu moi paba na ne asuk yamna ludaba lamchat chatpiramgani haibati aidi mang phawba mangudabani. Adubune ngasidi aigi mitsina urabanina karino ne masibo haunaba machatlo. Nacha mayam sina khanglaklaga moi paba bu hingkhigadro. Angamba suza jajaraga kana amagi mafamda akaiba mata tawda asuk chamna hinjaramba punsi se ngasidi moi paba gi aranba khongthang amana norok thek chingtheida. Masi hairaga sakhi do higi launa sukapli. Sakhi gi matau ubada chawba thamoi mache tana kairi. Ningam laktabana siloiri. Chawba do tena pandriba mina hu tairaga tengi chaina khangloi. Adabu ngasidi chawbada hu tairaba machin tumlaba tengi tenjaina thamoida thumna pale. Hogi chaina phanglaba chawbadu ngasidi chaina duna masa pumba mairi oina chakhalai. Chawbadu yam pelaktri tumin thasilaga leirambadagi kaplibi magi nupi sakhida yenglaga yam nungaitana hairai. Sakhi nang adumaina taw nangsi aigi nakte lakhiba numitudagi ngasi phawba aina nangbu namitagi pi marik ama phawba tahalaktribani. Kapkanu Sakhi nangna kapuraga aigi thamoise kairine. Kapkanu ai lankhre ai yam lankhre Sakhi nang ai bomtadi ngakpiyu madungda isiguma thabakse amuhana tawraroi aibu ngakpiyu Sakhi. Adaba Sakhi de yena dum kapkalai manido magi nupi lembida yenglaga mahairai. Nungtil poboptagi pata ahing yari uni marup ki senu naba ahing yari laga nga phani hairamlaga yumdagi thokibani. Adubu nangdi umang ngasida ta chawbaga nabani marup hominaramni boire. Lembi kuirabani nangna sajat honglaknibase aisu nanggo onsinaba tanbadagi khara usina da tawraga lakpani. Adubu ngasidi huranba pharedana. Lembi ngammine ha nangna ngambasi yam ngammi. Wana hudokminarakpa nungsinakhraba aigi nupibasu nangna haigatlang thaktuna aina tamthiba otpi naibiraga yumdagi tanthokpigibani. Panglaba aigi wakhalna nangna insinba lauduna nungsirabi aigi ijanibusu kayada tamthina phujaibikiba otpi naibikiba. Oh onthokna ningamkhidredako nakhot mangna aigi imung machetana thugairaba matungda ngasina amukta chawbagi yum thugairaga ichamjamjabi iteima sakhibu kaphaledana. Sinatra nangna pamise ha nangi ning thungnaba natro. Iteima sakhina thamoi sokna kamlibasi uraga nangdi penjaramani masina taba makha taba kanagi yum amamung nang thugai khi khalibano. Mani do makeup magi nupi ahanbu khangnung nungsirai. Thambal nangbu kadaida leibage asuk kuiba matamse nasak nasasu ukhidre. Ai lale Thambal nangbu kadaida leirino nungsiraba icha anina nangbu kuithi thirebase nangna karigi khangdribano. Aigi mangda leplaro icha ani si yokminaki silauni Thambal phatraba aise nangonda langjarubagi papna mimang thokpa haibadu thokadawrine Thambal nang amtadi halakko. Asamna mani magi nupi Thambalbu kauraga hik launa kaple. Lembido machinda kabok poksaragada penjabani aduba mangasidi kabok kapolakidri machindu yitumna photsinkhibagum tumin laisili. Sakhidu lembida yenglaga yam pendana mahairai. Lembiya kaino nangna tawriba matawsibo isendi nangbune inauni khana loinarakpaniko. Nangna phana phattabi mama moirabasu nachana dinongmuta nangonda athiba wa amata hairaktabani. Adubu nangna aigi ipuroibabu lang thaklaga pharambasidi iche yam pendi ai nangbu yam warawi Lembi. Handakti Lembidu Sakhida makhulonaraga haijarai. Iche Sakhiya ai yam lankhre ngakpifam thoktraba iralase iche namtadi ngakpiyu. Ai afafata khantahudre ngayang kiningakpana khongsi thanglaga chalore. Iche na nawbamtadi ngakpiyu ai lankhre ise
ꯏꯆꯦꯒꯤ ꯅꯐꯝꯗ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯂꯦꯝꯕꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯄꯣꯏꯔꯩꯇꯣꯟꯗꯣ ꯍꯟꯗꯛꯇꯤ ꯂꯦꯝꯕꯤꯗ ꯆꯩꯔꯛꯏ꯫ ꯍꯦ ꯏꯀꯥꯏꯗꯕꯤ ꯍꯨꯔꯥꯟꯕꯤ, ꯏꯄꯟ ꯆꯥꯎꯕꯒ ꯅꯕꯥꯅꯤꯁꯤ ꯑꯩꯅ ꯆꯤꯡꯅꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯄꯥꯕꯅ ꯅꯨꯄꯤꯅꯤ, ꯋꯥꯔꯛꯄꯤꯅꯕ ꯄꯥꯕ ꯂꯩ ꯈꯟꯗꯅ ꯇꯨꯃꯤꯟ ꯈꯥꯡꯂꯒ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯤ, ꯅꯪꯅ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥꯗꯒꯤꯁꯨ ꯄꯥꯕꯕꯨ ꯅꯝꯗꯅ ꯍꯨꯔꯥꯜꯂꯒ ꯂꯩꯕꯅꯤ꯫ ꯄꯥꯕꯨ ꯍꯨꯔꯥꯟꯕꯁꯤ ꯄꯦꯜꯂꯛꯇ꯭ꯔꯗꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯏꯃꯥꯕꯣꯛ ꯁꯈꯤꯒꯤ ꯃꯈꯨꯠꯇꯒꯤ ꯏꯄꯟ ꯆꯥꯎꯕꯁꯤ ꯅꯝꯗꯅ ꯍꯨꯔꯥꯜꯂꯒ ꯂꯧꯒꯦ ꯁꯤꯅꯤꯅꯦ ꯅꯪꯅ ꯈꯜꯂꯤꯁꯦ? ꯍꯨꯔꯥꯟꯕꯤ, ꯃꯊꯪ ꯅꯪ ꯈꯨꯟꯁꯤꯗ ꯀꯔꯝꯕ ꯅꯨꯄꯥ ꯑꯃꯨꯛ ꯍꯨꯔꯥꯟꯗꯧꯔꯤꯕ? ꯍꯥ, ꯀꯅꯥꯒꯤ ꯌꯨꯝ ꯑꯃꯨꯛ ꯊꯨꯒꯥꯏꯗꯧꯔꯤꯒꯦ? ꯍꯨꯔꯥꯜꯂꯣꯟ ꯆꯠꯆꯠꯄꯤ ꯅꯪꯕꯨ, ꯅꯪꯁꯦ ꯍꯨꯔꯥꯜꯂꯣꯟ ꯆꯠꯆꯠꯂꯦ ꯈꯟꯕꯗꯒꯤ ꯑꯩꯅꯅꯦ ꯆꯥꯛ ꯊꯣꯡꯍꯟꯗ꯭ꯔꯤꯗꯣ꯫ ꯁꯥꯔꯝ ꯆꯠꯆꯠꯄꯤ ꯅꯪꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯑꯩ ꯆꯥꯅꯤꯡꯗꯦ, ꯍꯪꯒꯣꯏꯕ ꯄꯣꯛꯏ, ꯇꯨꯀꯠꯆꯕꯁꯨ ꯄꯣꯛꯏ꯫ ꯃꯁꯤ ꯅꯁꯥꯅꯗꯤ ꯈꯪꯖꯔꯝꯃꯣꯏ ꯅꯪꯗꯤ ꯍꯨꯔꯥꯜꯂꯣꯟ ꯆꯠꯆꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯁꯥꯁꯦ ꯏꯃꯨꯡꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯅ ꯐꯥꯎꯕ ꯍꯪꯒꯣꯏꯔꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯖꯗꯦꯅꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯤꯅ ꯃꯈꯣꯡꯗꯨꯅ ꯂꯥꯝꯂꯒ ꯂꯦꯝꯕꯤꯗ ꯈꯪꯀꯥꯎ ꯀꯥꯎꯁꯤꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩꯇꯣꯟꯅ ꯃꯄꯥꯕꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯥ, ꯏꯀꯥꯏꯗꯕꯤꯁꯤꯗ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯃꯥꯗꯤ ꯑꯣꯛꯇꯕꯤꯅꯤ, ꯃꯥꯒ ꯄꯥꯕꯒ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯔꯣꯏ꯫ ꯃꯥꯕꯨ ꯍꯦꯛ ꯁꯣꯛꯂꯨꯕ ꯃꯤꯀꯨꯞꯇ ꯄꯥꯕꯁꯨ ꯂꯣꯔꯣꯛ ꯇꯥꯔꯅꯤ꯫ ꯁꯈꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯗꯤ ꯅꯪꯁꯦ ꯅꯣꯏ ꯇꯥ ꯆꯥꯎꯕꯒ ꯂꯩꯀꯥꯏ ꯅꯨꯄꯤꯁꯤꯡꯒ ꯈꯨꯂꯪ ꯁꯨꯕꯅꯦꯅ ꯏꯆꯝ ꯆꯝꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯣꯏ ꯇꯥ ꯆꯥꯎꯕꯗ ꯈꯨꯂꯪ ꯄꯨꯟꯕꯒꯤ ꯅꯃꯥꯗ ꯅꯪꯗꯤ ꯄꯨꯟꯁꯤꯔꯣꯟ ꯇꯝꯕꯤꯔꯒ ꯂꯩꯔꯝꯂꯦꯗꯅ꯫ ꯏꯆꯦꯅꯗꯤ ꯅꯣꯏꯕꯨ ꯀꯌꯥꯝ ꯆꯝꯅ ꯈꯜꯂꯨꯕ, ꯑꯗꯨꯕꯨ ꯏꯅꯥꯎꯗꯤ ꯉꯔꯥꯛꯄꯤ ꯁꯥꯔꯒ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯂꯣꯟꯅ ꯂꯥꯛꯑꯒ ꯆꯥꯔꯝꯂꯦꯗꯅ꯫ ꯍꯟꯗꯛꯇꯤ ꯆꯥꯎꯕꯗꯣ ꯃꯅꯤꯗ ꯃꯈꯨꯠ ꯑꯣꯟꯅꯔꯒ ꯍꯥꯏꯔꯛꯏ, ꯃꯅꯤ, ꯅꯌꯥꯝꯕ ꯌꯥꯝ ꯂꯥꯜꯂꯤ꯫ ꯅꯌꯥꯝꯕꯕꯨ ꯅꯪꯅ ꯈꯔ ꯑꯝꯇ ꯉꯥꯛꯄꯤꯗ꯭ꯔꯕꯗꯤꯅꯦ ꯏꯔꯥꯟꯅ ꯏꯄꯣꯠ ꯐꯥꯔꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯍꯧꯔꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯅꯌꯥꯝꯕꯅꯤ ꯈꯜꯂꯒ ꯑꯩꯕꯨ ꯑꯝꯇꯗꯤ ꯉꯥꯛꯄꯤꯌꯨꯕꯅꯤ꯫ ꯆꯥꯎꯕꯅ ꯃꯈꯨꯠꯀ ꯂꯣꯟꯅꯔꯒ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯅꯤ ꯅꯣꯛꯂꯛꯏ, ꯇꯥ ꯆꯥꯎꯕ, ꯅꯅꯥꯎꯅ ꯏꯌꯥꯝꯕꯕꯨ ꯋꯥꯔꯧꯖꯗꯦ꯫ ꯅꯅꯥꯎꯅ ꯂꯦꯝꯕꯤꯒꯤ ꯃꯒꯨꯟ ꯈꯪꯗ꯭ꯔꯤꯉꯩꯗꯒꯤ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯔꯨꯕꯁꯨ ꯃꯒꯨꯟ ꯈꯪꯂꯛꯂꯕ ꯃꯇꯝꯁꯤꯗꯗꯤ ꯅꯅꯥꯎꯅ ꯂꯦꯝꯕꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯇꯥꯟꯊꯣꯛꯈꯤꯁꯤꯒꯦ ꯈꯜꯂꯨꯕꯗ ꯅꯅꯥꯎꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯥ ꯆꯥꯎꯕꯅ ꯅꯅꯥꯎꯒꯤꯅꯦ ꯀꯣꯛꯊꯛꯇ ꯄꯨꯔꯝꯕ ꯌꯥꯝ ꯂꯨꯝꯕ ꯄꯣꯠꯂꯨꯝ ꯑꯃꯅꯦ ꯏꯁꯥ ꯈꯪꯗꯅ ꯊꯥꯡꯊꯕꯤꯔꯝꯕꯁꯤꯗ ꯅꯅꯥꯎꯗꯤ ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥ ꯆꯥꯎꯕ, ꯏꯇꯩꯃ ꯁꯈꯤꯒꯤ ꯈꯜꯂꯨꯔꯒꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯇꯩꯃꯁꯤ ꯆꯝꯖꯈ꯭ꯔꯕ ꯏꯇꯩꯃꯅꯤ꯫ ꯏꯇꯩꯃꯒꯤ ꯃꯐꯝꯗ ꯂꯥꯟꯒꯦ ꯈꯟꯕꯗꯤ ꯇꯥ ꯆꯥꯎꯕꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯃꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯕ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ꯫ ꯁꯈꯤꯅ ꯆꯥꯎꯕꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯣꯏ ꯄꯥꯕ, ꯍꯧꯖꯤꯛꯄꯨ ꯀꯝꯗꯧꯁꯦ ꯍꯥꯏꯔꯤꯕꯅꯣ? ꯅꯆꯥ ꯃꯌꯥꯝꯁꯤꯅ ꯃꯣꯏ ꯄꯥꯕꯒꯤ ꯄꯥꯎꯁꯦ ꯇꯥꯔꯗꯤ ꯅꯪꯕꯨ ꯍꯤꯡꯅ ꯊꯝꯂꯔꯣꯏꯌꯦ, ꯌꯥꯏꯄꯣꯛ ꯊꯥꯒꯦꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯅꯤ꯫ ꯁꯈꯤ, ꯅꯪ ꯀꯩꯝꯇ ꯋꯥꯒꯅꯨ, ꯏꯕꯥꯅꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ꯫ ꯆꯥꯎꯕꯒꯤ ꯃꯇꯧꯗꯨ ꯁꯈꯤꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯃꯣꯏ ꯄꯥꯕ, ꯂꯦꯝꯕꯤꯅ ꯀꯝꯗꯧꯕ? ꯍꯥꯏ ꯂꯦꯝꯕꯤ, ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯌꯨ꯫ ꯅꯪ ꯍꯧꯖꯤꯛ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯕꯅꯣ? ꯃꯅꯤꯅꯁꯨ ꯅꯪꯕꯨ ꯂꯧꯁꯟꯕꯤꯔꯔꯣꯏ꯫ ꯂꯦꯝꯕꯤ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯑꯃꯒꯨꯝ ꯍꯥꯏꯔꯛꯏ, ꯏꯆꯦ ꯁꯈꯤ, ꯇꯥ ꯆꯥꯎꯕꯁꯦ ꯌꯨꯝꯗ ꯄꯨꯕꯤꯈ꯭ꯔꯣ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯥ ꯆꯥꯎꯕꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯖꯔꯔꯣꯏ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯃꯣꯏ ꯄꯥꯕꯕꯨꯗꯤ ꯌꯨꯝꯗ ꯄꯨꯔꯅꯤꯅꯦ꯫ ꯑꯩꯅ ꯈꯪꯅꯤꯡꯉꯤꯁꯦ ꯅꯪꯒꯤ ꯋꯥꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯅꯤꯅꯁꯨ ꯅꯪꯕꯨ ꯂꯧꯁꯤꯟꯕꯤꯔꯔꯣꯏꯗꯣ꯫ ꯍꯧꯖꯤꯛ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕꯁꯦ ꯀꯗꯥꯏꯗꯅꯣ? ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯁꯤꯜꯂꯦ ꯈꯜꯂꯨ, ꯅꯈꯣꯏ ꯑꯅꯤꯅ ꯆꯠꯂꯝꯂꯤꯕ ꯂꯝꯆꯠꯁꯦ ꯏꯆꯥꯁꯤꯡꯗ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏꯗꯣ꯫ ꯑꯗꯨꯅ ꯏꯆꯥꯁꯤꯡꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯅꯣꯏ ꯇꯥ ꯆꯥꯎꯕꯒ ꯅꯕꯥꯅꯤ ꯍꯤꯡꯐꯝ ꯂꯩꯔꯣꯏ ꯂꯦꯝꯕꯤ꯫ ꯂꯦꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯆꯦ, ꯑꯩ ꯏꯄꯥꯝꯗ ꯑꯣꯏꯅ ꯍꯟꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤ ꯃꯥꯅ ꯁꯤꯔꯤꯕ ꯁꯅꯥꯁꯤꯡ ꯂꯧꯊꯣꯛꯂꯒ ꯁꯈꯤꯗ ꯄꯤꯔꯛꯏ꯫ ꯏꯆꯦ ꯁꯈꯤ, ꯁꯅꯥꯁꯤꯡꯁꯦ ꯇꯥ ꯆꯥꯎꯕꯅ ꯁꯥꯕꯤꯕꯅꯤ, ꯑꯗꯨꯕꯨ ꯁꯅꯥꯁꯤꯡꯁꯤꯒꯤ ꯃꯄꯨꯗꯣ ꯑꯩꯗꯤ ꯅꯠꯇ꯭ꯔꯦ꯫ ꯁꯅꯥꯁꯤꯡꯁꯦ ꯂꯧꯁꯤꯟꯕꯤꯍꯧꯔꯣ ꯏꯆꯦ꯫ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃ, ꯁꯅꯥ ꯂꯤꯀꯣꯟꯗꯣ ꯑꯩꯒꯤꯁꯨ ꯄꯩꯉꯩ ꯂꯩꯔꯤ ꯄꯣꯠꯅꯤ꯫ ꯅꯪ ꯇꯥ ꯆꯥꯎꯕꯅ ꯅꯪꯒꯤꯅꯦꯅ ꯇꯝꯈꯤꯕ ꯁꯅꯥꯁꯤꯡꯗꯣ ꯑꯗꯨꯝ ꯂꯧꯁꯤꯜꯂꯨ꯫ ꯅꯪꯒꯤ ꯁꯅꯥ ꯂꯨꯄꯥ ꯈꯔꯁꯤꯗ ꯁꯈꯤꯅ ꯃꯤ ꯇꯥꯒꯗꯕ ꯅꯠꯇꯦ꯫ ꯁꯈꯤꯗꯤ ꯁꯅꯥ ꯂꯨꯄꯥꯗ ꯉꯥꯎꯗꯦꯀꯣ ꯂꯦꯝꯕꯤ, ꯈꯔ ꯍꯦꯟꯅ ꯄꯥꯝꯂꯒꯁꯨ ꯏꯆꯦꯅ ꯄꯤꯔꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯈꯤꯗꯨ ꯃꯅꯤꯗ ꯃꯣꯟꯁꯤꯜꯂꯤ꯫ ꯃꯅꯤ, ꯂꯦꯝꯕꯤꯒ ꯅꯪꯒ ꯇꯥ ꯆꯥꯎꯕꯒꯤ ꯋꯥꯐꯝꯁꯦ ꯅꯄꯥꯅ ꯆꯥꯅ ꯃꯅꯤꯟ ꯅꯥꯏꯔꯅꯨ꯫ ꯅꯆꯥ ꯄꯣꯏꯔꯩꯇꯣꯟꯁꯤ ꯈꯨꯟꯁꯤꯅꯅꯦ ꯀꯤꯅꯔꯤꯕ ꯑꯉꯥꯡꯅꯤ꯫ ꯅꯆꯥꯒꯤ ꯏꯖꯠ ꯌꯦꯡꯂꯒ ꯋꯥꯐꯝꯁꯦ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯁꯤ꯫ ꯈꯨꯟ ꯂꯩꯀꯥꯏꯁꯤꯅ ꯇꯥꯈꯤꯕꯗ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯀꯅꯤ꯫ ꯈꯨꯟꯁꯤꯗꯒꯤꯁꯨ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯏꯇꯩꯃꯒꯤ ꯃꯅꯤ, ꯏꯆꯥꯁꯤꯡꯒꯤ ꯈꯜꯂꯒ ꯋꯥꯐꯝꯁꯦ ꯂꯣꯠꯁꯤꯜꯂꯁꯤ꯫ ꯏꯇꯩꯃꯅ ꯍꯥꯏꯔꯤꯁꯦ ꯑꯃꯒꯤꯁꯨ ꯐꯅꯕꯅꯤꯀꯣ ꯃꯅꯤ꯫ ꯃꯅꯤꯁꯨ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ, ꯏꯇꯩꯃ, ꯏꯇꯩꯃꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯟꯕꯤꯈ꯭ꯔꯣ꯫ ꯂꯦꯝꯕꯤꯒ ꯏꯇꯩꯃꯒꯁꯤ ꯅꯅꯥꯎꯗꯤ ꯋꯥ ꯃꯈꯥ ꯇꯥꯕ ꯄꯥꯝꯖꯗ꯭ꯔꯤ꯫ ꯏꯇꯩꯃ, ꯏꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ꯫
इचासिंगी मांगदा याम इकाइजे नुपी वारकपा ngamdabasु taba magi haktaktagi nungsiraba icha anibasु kayada tamthina mirai biruba pumnamak se khalubada ngasidi nanaw yamna ningamaktre iteima iteimana phanabadum sinbikro iteimana si phani habado nanaw su yazari phari mani adudi nang ta chawbaga ibani lembise mapamgi thongan phawba thinbirurage manina khara thuna thindopiruro iteima mapamdana mana thokpa khumjarurajani hawjikti lembigi maphamda ai hak amata leitre asumna makhoi punna yanaraba matung umangda leiba yumdadagi thominara'i mani mapa machasu yumdagi hanminara'i chawbaga sakhigasu lembibu mapamgi thongan phawba thinbiramlaga halaklei chawbaga sakhiga punna phaminaraga machasing takhini haidana tamina wari sanai moi pabana khaloriba wakhaldobu karino moi pabase phana ijat leibani adubu manungdadi tin janglamlene sakhi waduda chawba yam nungaitana haira'i sakhi tapna nganguni nangbo nacha sing takhini ne nacha sing tarade aidi loiredo haima kiri boire sakhi nangladi sen talini nga pharini haidana pata dum lethokledo nga phauna bhotna bada yumdana iwai puroibana kari pabli kari tauri kari sari kadai da chatli haibadu nupi nangna thijendrabanina aisu kadai dagino nangi lembi haibi nupa phabiduga michi gi langda ko hek thururedo kanagi michi wana chiwo ke thabaga no thabaga aisu nupanina ado e pangtharure nupi oibi noina nawana puroi babu mirai rakpa tarabadi mamit ngorok paibase hauna sani sakhi da hojikta da bab tarakle masu yam soikre mapuroi babu hundoklaga pata ahi nungthil khangda lekhibani masina maram oiraga manina lembiga aron belam chachatmina khibani haibasi hojikta da sakhi du bab tarakle masi khallubada sakhi su nungairaktre mapuroi ba chawbada nungaitana yinglaga hairai chumi moi paba pumnamakse nupi aigi asoibani sen khakta khalluba paisa sana lupa paisilaga isa singi mahum chawnabada khalluba ipuroibagi aningba apamba pumba thaidoklaga thamluba masidagi oirakpa ngaktani pumnamakse aigi asoibani moi paba ngasidagidi ai pata komlaroi yumda lengdana leiraga moi pabagi seba taurage isa sing warak watemduna yumse yam cheksina panminarasi moi paba hoi nang khaktagi naral nati aigi sa soiba haibada oikre matungda khangjilaga loiredana phari potharasi nang suwaramani manido ngasidi thambalbu uningakpana masado lepham chafam ama khanglaktre ma ahingdu mikup amata tumthabasu yade tumthagi hotnabani lembina usilamdaba amadi thambalbu nusi haitana yumsidagi tanthokpikiba maramani sinanga sidi manibu otlare hipthagina khallubani adubu yadre ahingdu thenglabani mani thongi poroldo hanglaga mapalomda tholai mangolgi ukhongten adu dangaraga phammi aduga nongalamdagi thajamabu mamit kupta yengi yengliba mityingduna thajamagi maphamda magi thambalbu ubra haina su hangi taramdagi thajamanasu thambalgi maramda loina khangi ui haibagi matagum musiramba mangaldu hena ngalakpagum tawi poireton sungasi thokiba thagdoktogi matangda ahingda tumthaba yaramde lembibu magi khutsu thanglena thillaga hatningkhibani adubu masu phatharaga khangkhibani ahinga thengbaduda thong hangbagi makhol takhibaduda magi mapamani ikai khangdagi masa matomta sijaruragena tumina thokrabra haina jingnaba phaurai sumhiplambadagi poireton fuklauna hagotlaga mapalomda tholai adubu manina mangongi ukhongtenda ngaraga tumina phamlibadu ure poireton tamna changsilaklaga mapagi manakta phamtharai aduga tapna hanglai kaidorino mapansida mani su tapthana dum khomi tumthaba yadre karigi yadrino namado ngasidi yamna ningsingai imado hinglamkhigadra hingli hojik phawba nama hingli imagi lepham khangbra khanglagadi aingoda haibiyu ai imabu thiruge yare ibungu nang namabu thiba chatpa yadi ipana thirugani namado ipana yumsidagi tanthokibani
ꯑꯗꯨꯅ ꯏꯄꯥ ꯊꯤꯔꯨꯒꯦ ꯑꯗꯨꯒ ꯏꯆꯥꯅꯤꯒꯤ ꯅꯐꯝꯗ ꯅꯃꯥꯕꯨ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ, ꯏꯃꯥ ꯊꯤꯕ ꯀꯩꯗꯧꯉꯩ ꯆꯠꯇꯣꯏꯅꯣ? ꯍꯌꯦꯡꯃꯛ ꯏꯄꯥꯅ ꯅꯃꯥꯕꯨ ꯊꯤꯕ ꯆꯠꯀꯅꯤ꯫ ꯁꯨꯝ ꯐꯝꯃꯒ ꯂꯩꯔꯗꯣꯏꯔꯥ? ꯇꯨꯝꯃꯔꯣꯏꯗ꯭ꯔꯥ? ꯏꯄꯥ ꯇꯨꯝꯃꯔꯣꯏ, ꯅꯣꯡꯁꯨ ꯉꯥꯜꯂꯛꯀꯗꯧꯔꯦ, ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯂꯒꯦ꯫ ꯄꯣꯏꯔꯩꯇꯣꯟꯗ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ, ꯄꯥꯕꯒꯤ ꯅꯨꯄꯤꯗꯨ ꯅꯨꯡꯁꯤꯔꯛꯄ꯭ꯔꯥ? ꯋꯥꯍꯪꯗꯣ ꯏꯄꯥꯗ ꯍꯪꯒꯅꯨ, ꯃꯥꯗꯤ ꯑꯣꯛꯇꯕꯤꯅꯤ, ꯁꯥꯔꯝꯆꯠ ꯆꯠꯄꯤꯅꯤ, ꯄꯥꯕꯅ ꯃꯥꯕꯨ ꯍꯪꯒꯣꯏꯕ ꯐꯥꯎꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯋꯥ ꯑꯃꯠꯇ ꯏꯄꯥ ꯇꯥꯅꯤꯡꯗ꯭ꯔꯦ, ꯃꯥꯒ ꯊꯦꯡꯅꯔꯨꯕꯗꯒꯤꯅꯤ ꯉꯁꯤ ꯏꯄꯥꯒꯤ ꯄꯨꯟꯁꯤꯅ ꯂꯩꯈꯥ ꯇꯥꯍꯧꯔꯤꯕꯁꯨ꯫ ꯄꯣꯏꯔꯩꯇꯣꯟꯗ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ, ꯍꯧꯒꯠꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯆꯌꯣꯜ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦ ꯉꯁꯤꯁꯤ ꯊꯝꯕꯥꯜꯒ ꯁꯈꯤꯒ ꯀꯩꯊꯦꯜꯗ ꯎꯅꯁꯤ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯈꯤꯗꯤ ꯂꯥꯛꯇ꯭ꯔꯤ, ꯊꯝꯕꯥꯜꯗꯤ ꯁꯈꯤ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯀꯩꯊꯦꯜ ꯀꯨꯝꯂꯛꯄ ꯃꯇꯝꯅꯤ, ꯄꯣꯠ ꯌꯣꯟꯕꯤꯁꯤꯡꯁꯨ ꯑꯌꯥꯝꯕꯅ ꯍꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯤ ꯁꯈꯤꯗꯣ ꯉꯥ ꯌꯣꯟꯕ ꯂꯣꯏꯔꯝꯈꯤꯔꯣꯏ, ꯂꯣꯏꯔꯒ ꯁꯣꯏꯗꯅ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤꯅꯤ ꯈꯜꯂꯒ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯁꯈꯤꯗꯤ ꯂꯥꯛꯇ꯭ꯔꯕꯗꯨꯗ ꯊꯝꯕꯥꯜ ꯃꯥꯒꯤ ꯐꯤꯌꯣꯝꯗꯨ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯊ꯭ꯋꯥꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤ, ꯃꯆꯥ ꯑꯅꯤꯒꯤ ꯀꯩꯊꯦꯜ ꯉꯥꯃꯣꯛ ꯑꯃꯗꯤ ꯃꯐꯤ ꯃꯔꯣꯜ ꯈꯥꯎ ꯑꯆꯧꯕ ꯑꯃꯗ ꯄꯤꯛ ꯊꯟꯅ ꯌꯣꯝꯂꯒ ꯁꯈꯤ ꯂꯥꯛꯂꯒ ꯄꯤꯈꯤꯒꯦ ꯈꯜꯂꯒ ꯉꯥꯏꯖꯕꯅꯤ꯫ ꯁꯈꯤ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯃꯆꯥ ꯑꯅꯤꯒꯤ ꯄꯤꯅꯤꯡꯂꯤꯕ ꯄꯣꯠ ꯄꯤꯔꯔꯣꯏ ꯈꯜꯂꯨꯕꯗ ꯊꯝꯕꯥꯜ ꯀꯞꯅꯤꯡꯂꯛꯂꯤ꯫ ꯐꯤꯗꯨ ꯂꯣꯏꯁꯤꯟꯅ ꯃꯄꯤ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯇꯟꯖꯥꯗꯨꯗ ꯅꯥꯀꯟꯗꯒꯤ ꯌꯥꯝ ꯇꯞꯄ ꯈꯣꯟꯖꯦꯜ ꯑꯃꯅ, ꯊꯝꯕꯥꯜ! ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨꯗ ꯊꯝꯕꯥꯜ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯄꯗ ꯃꯅꯤꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯊꯝꯕꯥꯜ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯅꯣꯡꯃꯇ ꯎꯈꯤꯗ꯭ꯔꯕꯅꯤ, ꯑꯗꯨꯕు ꯉꯁꯤ ꯃꯅꯤꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯅꯥꯛꯇ ꯂꯦꯞꯂꯔꯕꯁꯤꯗ ꯊꯝꯕꯥꯜ ꯉꯛꯄꯗ ꯈꯝ ꯊꯦꯡꯂꯤ꯫ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯒꯤ ꯀꯥꯏꯅꯈꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩꯇꯣꯟ ꯆꯍꯤ 9-10 ꯁꯨꯔꯛꯄꯗꯨꯗ ꯀꯨꯁꯨꯝ ꯃꯆꯥꯅ ꯆꯍꯤ 4ꯇ ꯉꯥꯏꯔꯤꯕ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯀꯥꯏꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯆꯥ ꯑꯅꯤꯗꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯤ꯫ ꯀꯌꯥꯗꯤ ꯀꯨꯏꯅ ꯂꯥꯞꯅꯔꯨꯔꯕꯅꯣ ꯃꯇꯩ ꯃꯅꯥꯎꯗꯨ꯫ ꯑꯁꯨꯛ ꯀꯨꯏꯅ ꯎꯅꯔꯛꯇ꯭ꯔꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯉꯁꯤ ꯈꯨꯗꯛꯇ ꯎꯅꯕꯁꯤꯗ ꯌꯥꯝ ꯉꯛꯅ ꯌꯦꯡꯅꯩ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯅꯔꯕ ꯇꯨꯡꯗ ꯃꯅꯤ ꯊꯝꯕꯥꯜꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯊꯝꯕꯥꯜ, ꯅꯪ ꯑꯩꯕꯨ ꯀꯥꯎꯔꯕ꯭ꯔꯥ? ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯃꯅꯤꯅꯤꯅꯦ꯫ ꯅꯪ ꯑꯩꯕꯨ ꯁꯛ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯊꯝꯕꯥꯜ? ꯊꯝꯕꯥꯜ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯃꯣꯏ ꯄꯥꯕ꯫ ꯃꯅꯤꯅ, ꯏꯇꯩꯃ ꯁꯈꯤꯅ ꯍꯥꯏꯕꯗꯒꯤ ꯅꯪ ꯀꯩꯊꯦꯜꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯕꯅꯤ꯫ ꯀꯨꯏꯔꯦ ꯂꯥꯛꯄ, ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯀꯩꯊꯦꯜꯁꯤꯗ ꯂꯥꯛꯂꯕꯅꯤ꯫ ꯄꯣꯠ ꯌꯣꯟꯃꯤꯟꯅꯔꯤꯕ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯆꯪꯂꯛꯄ ꯏꯀꯥꯏꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯕꯅꯤ꯫ ꯃꯅꯤꯒꯤ ꯋꯥꯗꯨꯗ ꯊꯝꯕꯥꯜ ꯑꯃꯨꯛꯁꯨ ꯀꯞꯂꯤ꯫ ꯃꯣꯏ ꯄꯥꯕ, ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯅ ꯈꯟꯕꯤꯔꯤꯗꯨꯕꯣ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯣꯡꯃꯇ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇ꯭ꯔꯒ ꯉꯁꯤꯅ ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯕꯤꯔꯛꯂꯤꯕꯅꯣ? ꯏꯆꯥ ꯑꯅꯤꯒ ꯀꯥꯏꯅꯕꯒꯤ ꯃꯩꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯀꯌꯥꯗ ꯋꯥꯅ ꯂꯦꯜꯂꯛꯈꯤꯕ꯫ ꯑꯩꯅ ꯋꯥꯅ ꯂꯦꯜꯂꯛꯄꯁꯦ ꯃꯣꯏ ꯄꯥꯕꯅꯗꯤ ꯎꯕꯤꯔꯝꯂꯣꯏ꯫ ꯏꯆꯥ ꯑꯅꯤ ꯎꯗꯅ ꯂꯦꯟꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏꯅꯦ ꯃꯣꯏ ꯄꯥꯕ꯫ ꯃꯅꯤꯁꯨ ꯀꯞꯂꯤ꯫ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯞꯃꯤꯟꯅꯩ꯫ ꯃꯅꯤ ꯀꯞꯅ ꯀꯞꯅ ꯊꯝꯕꯥꯜꯗ ꯌꯦꯡꯉꯤ꯫ ꯊꯝꯕꯥꯜ, ꯆꯨꯝꯃꯤ, ꯅꯪꯅ ꯍꯥꯏꯕ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕꯅꯤ꯫ ꯅꯪꯒꯤ ꯅꯐꯝꯗ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯊꯝꯕꯥꯜ, ꯑꯩ ꯌꯥꯝ ꯂꯥꯜꯂꯦꯅꯦ ꯑꯩ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜ, ꯏꯆꯥ ꯑꯅꯤꯒ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯃꯅꯤꯒ ꯅꯪꯒꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯅꯪꯅ ꯈꯪꯉꯔꯣꯏ꯫ ꯊꯝꯕꯥꯜ, ꯅꯪꯇ ꯅꯠꯇꯦꯅꯦ, ꯅꯆꯥ ꯑꯅꯤꯒꯤ ꯃꯩꯅ ꯆꯥꯛꯂꯤꯕꯁꯦ ꯑꯩꯁꯨ ꯅꯪꯒ ꯀꯥꯏꯅꯕꯒꯤ ꯃꯩꯅ ꯆꯥꯛꯂꯤꯕꯅꯤꯅꯦ꯫ ꯃꯣꯏ ꯄꯥꯕ꯫ ꯐꯔꯦ ꯊꯝꯕꯥꯜ, ꯍꯧꯈꯤꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯒꯦꯅ ꯑꯩ ꯅꯅꯥꯛꯇ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅꯗꯨꯅ ꯏꯆꯥ ꯑꯅꯤꯁꯦ ꯄꯨꯟꯅ ꯑꯝꯇꯗꯤ ꯌꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯒꯦꯅ ꯑꯩ ꯅꯅꯥꯛꯇ ꯂꯥꯛꯄꯅꯤ ꯊꯝꯕꯥꯜ꯫ ꯃꯣꯏ ꯄꯥꯕ, ꯑꯩꯁꯨ ꯏꯆा ꯑꯅꯤꯒ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯂꯩꯃꯤꯟꯅꯕ ꯐꯪꯒꯗꯒꯦꯅ ꯈꯜꯂꯨꯕꯗ ꯌꯥꯝ ꯋꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯣꯏ ꯄꯥꯕꯅ ꯏꯆꯥ ꯑꯅꯤꯁꯤ ꯌꯣꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯃꯣꯏ ꯄꯥꯕꯒ ꯂꯦꯝꯕꯤꯒꯗꯗꯤ ꯑꯩ ꯌꯦꯠꯂꯣꯏ꯫ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯃꯤꯟꯅꯖꯒꯦ꯫ ꯃꯣꯏ ꯄꯥꯕꯒ ꯂꯦꯝꯕꯤꯒꯗꯤ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ꯫ ꯀꯔꯤ ꯋꯥꯅꯣꯅꯦ ꯊꯝꯕꯥꯜ ꯅꯪꯅ ꯉꯥꯡꯉꯤꯕꯗꯨꯕꯣ? ꯅꯃꯥ ꯅꯆꯥꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯇꯣꯉꯥꯟꯅ ꯊꯝꯒꯗꯧꯔꯤꯕꯅꯣ? ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ꯫ ꯂꯦꯝꯕꯤꯅ ꯀꯝꯗꯧꯕ? ꯑꯩꯗꯤ ꯂꯦꯝꯕꯤꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ꯫ ꯃꯣꯏ ꯄꯥꯕ,
ꯑꯩ ꯃꯥꯒꯤ ꯃꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯏꯃꯥ ꯏꯆꯥꯇꯪ ꯂꯩꯖꯒꯦ ꯊꯝꯕꯥꯜꯒꯤ ꯋꯥꯗꯨꯗ ꯃꯅꯤꯗꯨ ꯅꯣꯛꯂꯛꯏ ꯑꯉꯥꯎꯕꯤꯁꯤꯗꯤ ꯂꯦꯝꯕꯤꯒꯗꯤ ꯀꯩꯗꯧꯕꯒꯤ ꯂꯩꯃꯤꯟꯅꯖꯔꯨꯅꯤꯒꯦ ꯃꯥꯗꯤ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯦ ꯍꯥ ꯆꯨꯝꯂꯦꯀꯣ ꯃꯣꯏ ꯄꯥꯕ ꯑꯆꯨꯝꯕꯅꯤ ꯑꯩꯅꯕꯨ ꯅꯉꯣꯟꯗ ꯑꯔꯥꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯄꯥꯕ ꯂꯦꯝꯕꯤꯅ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯗꯤ ꯊꯝꯕꯥꯜ ꯃꯥꯒꯤ ꯃꯒꯨꯟ ꯈꯪꯗ꯭ꯔꯤꯉꯩ ꯑꯗꯨ ꯄꯪꯊꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯒꯨꯟ ꯈꯪꯂꯛꯂꯕ ꯃꯇꯝꯁꯤꯗꯗꯤ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯩꯖꯕ ꯉꯝꯖꯒꯅꯤꯒꯦ ꯊꯝꯕꯥꯜ ꯀꯨꯏꯔꯦ ꯂꯦꯝꯕꯤꯒ ꯑꯩꯒ ꯆꯥꯛꯇꯦꯟ ꯐꯤꯗꯤꯟꯅꯈꯤꯗꯕ ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯖꯔꯕꯁꯨ ꯃꯥꯅ ꯊꯣꯛꯄ ꯄꯪꯂꯩꯗ ꯂꯩꯅꯔꯤ ꯃꯥꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯇꯧꯏ ꯑꯩꯁꯨ ꯈꯥꯝꯗꯦ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯑꯗꯨꯝ ꯇꯧꯍꯜꯂꯤ ꯑꯩꯁꯨ ꯂꯦꯝꯕꯤꯗꯒꯤ ꯏꯆꯥ ꯑꯅꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯛꯄꯅ ꯂꯦꯝꯕꯤꯕꯨ ꯃꯈꯥ ꯇꯥꯅ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯦ ꯑꯩꯅ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯕꯅꯤꯅ ꯃꯥꯁꯨ ꯂꯩꯅꯤꯡꯉꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯃꯄꯥꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ ꯃꯣꯏ ꯄꯥꯕ ꯐꯔꯦ ꯂꯦꯝꯕꯤ ꯍꯟꯈ꯭ꯔꯕꯅꯤꯅ ꯑꯩ ꯍꯜꯂꯛꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯌꯨꯝꯗꯣ ꯃꯣꯏ ꯄꯥꯕ ꯏꯕꯥꯅꯤꯅ ꯌꯥꯝ ꯋꯥꯅ ꯇꯥꯜꯂꯒ ꯁꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯦꯝꯕꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯕꯅꯤ ꯌꯨꯝꯗꯣ ꯋꯥꯅ ꯁꯥꯖꯈꯤꯕ ꯑꯣꯏꯔꯕꯁꯨ ꯂꯦꯝꯕꯤꯒ ꯂꯩꯔꯝꯕ ꯌꯨꯝꯗꯨꯗꯗꯤ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦ ꯌꯨꯝꯗꯨ ꯁꯤꯗꯣꯛꯂꯒ ꯑꯃ ꯁꯥꯅꯕ ꯇꯧꯕꯤꯔꯣ ꯁꯦꯟꯗꯤ ꯑꯩꯅ ꯂꯣꯏꯅ ꯄꯤꯔꯛꯂꯒꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯂꯦꯝꯕꯤꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯂꯩꯍꯟꯕꯤꯔꯝꯒꯅꯨ ꯃꯥꯅ ꯍꯤꯞꯂꯝꯕ ꯐꯃꯨꯡ ꯐꯥꯅꯨꯡ ꯁꯦꯠꯂꯝ ꯆꯥꯔꯝꯕ ꯃꯐꯤ ꯃꯔꯣꯜ ꯐꯥꯎꯕ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈꯣ ꯃꯣꯏ ꯄꯥꯕ ꯊꯝꯕꯥꯜꯅ ꯍꯜꯂꯛꯂꯒꯦ ꯍꯥꯏꯕꯗꯨꯗꯗꯤ ꯃꯅꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯊꯝꯕꯥꯜꯁꯨ ꯃꯆꯥ ꯑꯅꯤꯒꯤ ꯈꯜꯂꯒ ꯍꯟꯕꯅ ꯐꯔꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯅꯤꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯝꯕꯥꯜꯗ ꯍꯨꯔꯥꯟ ꯌꯦꯡꯖꯩ ꯊꯝꯕꯥꯜꯒꯤ ꯐꯖꯕ ꯃꯁꯛ ꯃꯇꯧ ꯁꯦꯠꯂꯤꯕ ꯆꯥꯔꯤꯕ ꯐꯤꯖꯦꯠ ꯆꯛꯆꯥ ꯑꯃꯗꯤ ꯁꯤꯔꯤꯕ ꯁꯅꯥ ꯂꯤꯛꯀꯣꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯎꯔꯨꯕꯗ ꯃꯅꯤꯗꯤ ꯃꯥꯒꯤ ꯊꯝꯕꯥꯜꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯨꯝ ꯈꯟꯈ꯭ꯔꯦ ꯃꯇꯝ ꯀꯨꯏꯅ ꯀꯥꯏꯅꯔꯨꯕꯒꯤ ꯃꯥꯒꯤ ꯊꯝꯕꯥꯜꯕꯨ ꯅꯨꯡꯁꯤꯔꯛꯄꯅꯁꯨ ꯂꯣꯏꯔꯦ ꯃꯅꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯪꯅꯕꯨ ꯏꯅꯥꯛꯇ ꯂꯥꯛꯂꯅꯤ ꯍꯥꯏꯔꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯥꯡꯊꯣꯛꯂꯒꯦ ꯌꯨꯝꯗꯨ ꯁꯤꯗꯣꯛꯂꯒ ꯑꯃ ꯁꯥꯅꯕꯁꯨ ꯇꯧꯒꯦ ꯂꯦꯝꯕꯤꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ ꯃꯥꯒꯤ ꯃꯃꯤ ꯂꯣꯏꯅ ꯃꯨꯠꯊꯠꯀꯅꯤ ꯊꯝꯕꯥꯜ ꯅꯪꯇ ꯏꯅꯥꯛꯇ ꯍꯜꯂꯛꯎ ꯅꯪ ꯑꯩ ꯆꯪꯗꯨꯅ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯑꯩꯒꯤ ꯌꯨꯝꯕꯥꯜꯁꯦ ꯑꯃꯨꯛꯇꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯃꯤꯟꯅꯁꯤ ꯑꯁꯨꯝꯅ ꯃꯅꯤꯒ ꯊꯝꯕꯥꯜꯒ ꯍꯧꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯅ ꯀꯞꯃꯤꯟꯅꯔꯤ ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ ꯃꯣꯏ ꯄꯥꯕ ꯏꯆꯥ ꯑꯅꯤꯗꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏ ꯏꯆꯦ ꯁꯈꯤꯅ ꯍꯥꯏꯔꯝꯕꯗꯒꯤ ꯑꯩꯁꯨ ꯈꯪꯕꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯣꯏ ꯄꯥꯕ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯑꯅꯤꯗꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯝꯂꯅꯤ ꯊꯝꯕꯥꯜ ꯏꯆꯥ ꯑꯅꯤꯒꯤ ꯋꯥꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯏꯆꯥ ꯉꯥꯛꯇꯅꯤ ꯃꯍꯩ ꯃꯁꯤꯡꯁꯨ ꯍꯩꯕ ꯌꯥꯕ ꯍꯩꯔꯦ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯥꯗꯣ ꯈꯨꯟꯁꯤꯅꯁꯨ ꯋꯥꯔꯤꯅꯔꯕꯅꯤ ꯃꯁꯥ ꯃꯎꯅ ꯐꯔꯤꯕ ꯃꯁꯛ ꯃꯇꯧꯅ ꯐꯖꯔꯤꯕ ꯎꯃꯪꯗ ꯂꯩꯔꯤꯕ ꯁꯥ ꯀꯩꯅ ꯐꯥꯎꯕ ꯅꯆꯥꯅꯨꯄꯥꯕꯨ ꯎꯔꯒ ꯀꯤꯗꯨꯅ ꯃꯃꯥꯏ ꯊꯤꯀꯠꯇꯨꯅ ꯆꯦꯟꯅꯔꯤꯕꯅꯤꯅꯦ ꯊꯝꯕꯥꯜ ꯑꯩꯗꯤ ꯏꯆꯥꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯄꯣꯊꯥꯔꯤ ꯍꯧꯖꯤꯛꯇꯤ ꯈꯨꯟ ꯃꯤꯌꯥꯝꯅꯁꯨ ꯏꯆꯥꯕꯨ ꯊꯧꯅꯥ ꯐꯕ ꯄꯣꯏꯔꯩꯇꯣꯟ ꯍꯥꯏꯅꯔꯕꯅꯤ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯥꯔꯒ ꯃꯇꯩ ꯃꯅꯥꯎꯗꯨ ꯌꯦꯡꯅꯔꯒ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ ꯃꯅꯤꯗꯣ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯄꯣꯠ ꯅꯆꯩ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯒ ꯀꯩꯊꯦꯜ ꯀꯨꯝꯅꯕ ꯇꯧꯔꯣ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯏꯆꯥ ꯑꯅꯤꯗꯣ ꯄꯥꯈꯠꯅꯔꯝꯂꯅꯤ ꯃꯣꯏ ꯄꯥꯕꯕꯨ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯂꯥꯛꯑꯦ ꯍꯥꯏꯗꯥꯏꯅꯦ ꯆꯥꯛ ꯏꯁꯤꯡꯗꯤ ꯎꯅꯕꯤꯔꯛꯂꯕ꯭ꯔꯥ ꯀꯅꯥꯒꯤ ꯆꯥꯛ ꯏꯁꯤꯡ ꯎꯅꯔꯛꯄꯅꯣꯗ ꯅꯣꯡꯉꯥꯟꯕꯒ ꯀꯩꯊꯦꯜꯗ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤꯗꯅ ꯉꯜꯂꯤꯉꯩꯗꯅꯦ ꯅꯅꯥꯛꯇ ꯆꯪꯂꯛꯂꯒ ꯁꯦꯃꯥꯏ ꯇꯥꯟꯅꯒꯗꯕꯁꯨ ꯄꯣꯠꯐꯝ ꯐꯝꯕꯤ ꯏꯃꯥ ꯏꯗꯣꯟ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯈꯪꯕꯅꯤꯅ ꯍꯦꯛ ꯆꯪꯂꯛꯀꯗꯕꯁꯨ ꯑꯩꯁꯨ ꯏꯀꯥꯏꯔꯕ ꯑꯗꯨꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯉꯥꯏꯔꯒ ꯏꯃꯥ ꯏꯗꯣꯟꯁꯤꯡ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯪꯂꯛꯂꯤꯅꯤ ꯃꯣꯏ ꯄꯥꯕꯕꯨ ꯋꯥꯗ꯭ꯔꯣ ꯆꯔꯥ ꯍꯦꯜꯂꯕꯅꯤꯅ ꯋꯥꯕꯅꯁꯨ ꯂꯣꯏꯔꯝꯂꯅꯤ ꯋꯥꯗꯦꯗ ꯆꯥꯛ ꯂꯥꯝꯕꯒ ꯐꯥꯎꯈꯤꯗ꯭ꯔꯤ ꯅꯪꯒꯤ ꯅꯁꯛ ꯎꯕꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕꯒ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯦ ꯄꯨꯛꯁꯦ ꯄꯤꯛ ꯍꯦꯛ ꯊꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯅꯤꯅ ꯃꯥꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯕꯤꯔꯝꯕꯗꯨꯗ ꯊꯝꯕꯥꯜꯗꯣ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯑꯗꯨꯒ ꯑꯆꯥ ꯑꯊꯛ ꯌꯥꯎꯔꯤꯕ ꯈꯥꯎꯗꯨꯗꯒꯤ ꯂꯥꯗꯨ ꯃꯇꯨꯝ ꯑꯅꯤ ꯂꯧꯊꯣꯛꯂꯒ ꯃꯅꯤꯗ ꯄꯤꯔꯛꯏ ꯁꯤꯃꯣꯏ ꯄꯥꯕ ꯂꯗꯨ ꯃꯇꯨꯝ ꯑꯅꯤꯁꯤ ꯍꯥꯟꯅ ꯑꯝꯇ ꯆꯥꯁꯤꯟꯕꯤꯌꯨ ꯏꯆꯦ ꯁꯈꯤꯗꯣ ꯂꯥꯛꯂꯗꯤ ꯏꯆꯥꯁꯤꯡꯒ ꯃꯣꯏ ꯄꯥꯕꯒꯒꯤ ꯆꯥꯅꯕꯅꯤꯅ ꯊꯥꯕꯤꯔꯛꯀꯦ ꯍꯥꯏꯗꯅ ꯂꯩꯔꯒ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯏꯆꯦ ꯁꯈꯤꯗꯣ ꯀꯩꯊꯦꯜꯗ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯣꯏ ꯄꯥꯕꯅ ꯍꯟꯕꯗ ꯄꯨꯕꯤꯈ꯭ꯔꯣ ꯃꯅꯤꯗꯨ ꯊꯝꯕꯥꯜꯒꯤ ꯃꯈꯨꯠꯇꯒꯤ ꯂꯗꯨ ꯃꯇꯨꯝ ꯑꯅꯤꯗꯨ ꯂꯧꯔꯒ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯆꯥꯅ ꯊꯝꯕꯥꯜꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯊꯝꯕꯥꯜ ꯅꯪꯒꯤ ꯂꯗꯨ ꯃꯇꯨꯝꯁꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯀꯨꯏꯔꯦ ꯅꯪꯒꯤ ꯅꯈꯨꯠꯅ ꯄꯤꯖꯕ ꯂꯗꯨ ꯕꯦꯔꯥꯒ ꯆꯥꯈꯤꯗꯕ ꯃꯣꯏ ꯄꯥꯕ ꯄꯥꯅ ꯈꯨꯗꯞꯁꯨ ꯌꯥꯎꯔꯤ ꯃꯇꯞ ꯑꯃꯒ ꯆꯥꯕꯤꯈꯣ ꯈꯨꯗꯞ 2-3 ꯌꯥꯎꯔꯤꯕꯅꯤ ꯁꯤꯅ ꯌꯨꯝꯗ ꯆꯥꯕꯤꯔꯣ
ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜꯅ ꯄꯥꯅ ꯃꯇꯞ ꯑꯃ ꯑꯅꯤ ꯂꯥꯟꯁꯤꯜꯂꯛꯏ꯫ ꯃꯅꯤꯁꯨ ꯄꯥꯅ ꯃꯇꯞꯇꯨ ꯂꯧꯔꯒ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯄꯥꯅ ꯃꯇꯞꯇꯨ ꯁꯥꯏꯅ ꯁꯥꯏꯅ ꯃꯅꯤꯗꯨ ꯊꯝꯕꯥꯜꯗ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯅꯪꯒꯤ ꯐꯤ ꯃꯌꯥꯝꯁꯤꯕꯨ ꯀꯃꯥꯏꯅ ꯄꯨꯗꯧꯔꯤꯅꯣꯅꯦ? ꯑꯩ ꯊꯤꯜꯂꯝꯃꯣꯔꯣ? ꯌꯥꯅꯤꯗ ꯃꯣꯏ ꯄꯥꯕ, ꯑꯁꯨꯛ ꯌꯥꯝꯕ ꯐꯤꯁꯤꯕꯨ ꯃꯣꯏ ꯄꯥꯕꯅ ꯀꯃꯥꯏꯅ ꯊꯤꯟꯗꯣꯏꯅꯣ? ꯁꯒꯣꯜ ꯒꯥꯔꯤ ꯂꯥꯛꯂꯅꯤ, ꯁꯒꯣꯜ ꯒꯥꯔꯤꯗ ꯄꯨꯟꯅ ꯍꯥꯞꯆꯤꯜꯂꯒꯅꯦ ꯍꯌꯦꯡ ꯉꯟꯇꯥꯅ ꯀꯣꯅꯨꯡꯗ ꯑꯗꯨꯝ ꯄꯨꯔꯗꯣꯏꯅꯤ꯫ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯏꯅꯥꯎꯇꯣꯟꯒ ꯇꯌꯥꯏꯒ ꯂꯥꯛꯀꯅꯤꯌꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯕꯤꯗꯧꯔꯤꯕꯅꯤ ꯀꯣꯅꯨꯡꯒꯤ ꯐꯤ ꯃꯌꯥꯝꯁꯤ ꯊꯤꯟꯕꯁꯨ ꯏꯆꯤꯜ ꯏꯄ꯭ꯋꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩ꯫ ꯏꯄ꯭ꯋꯥ ꯑꯅꯤꯒꯤ ꯁꯦꯟꯁꯨ ꯑꯩꯅ ꯌꯥꯝꯅ ꯈꯥꯏꯕꯤꯔꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯁꯨꯅꯦ ꯍꯟꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯅꯇꯣꯝꯇ ꯂꯩꯍꯧꯕꯗꯣ ꯈꯣꯡꯁꯤ ꯊꯥꯡꯂꯒ ꯆꯠꯄ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤꯅꯦ꯫ ꯏꯅꯥꯎꯇꯣꯟꯒ ꯇꯣꯌꯥꯏꯒꯗꯨꯕꯨ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯥ? ꯈꯔ ꯊꯨꯅ ꯂꯥꯛꯑꯗꯤ ꯐꯗꯧꯕ꯫ ꯂꯥꯛꯑꯅꯤꯌꯦ ꯃꯣꯏ ꯄꯥꯕ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯔꯁꯤ, ꯅꯇꯣꯝꯇ ꯂꯩꯍꯧꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯅꯤꯒ ꯊꯝꯕꯥꯜꯒ ꯏꯅꯥꯎꯇꯣꯟꯒ ꯇꯣꯌꯥꯏꯒ ꯂꯥꯛꯄ ꯉꯥꯏꯃꯤꯟꯅꯔꯤ꯫ ꯃꯧꯄꯥ ꯑꯅꯤꯗꯨꯅ ꯉꯁꯥꯏꯅ ꯂꯥꯛꯂꯕꯅꯤ꯫ ꯃꯆꯦꯒ ꯃꯅꯤꯒ ꯀꯞꯃꯤꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯕꯗꯨꯗ ꯂꯥꯞꯇꯛꯅ ꯌꯦꯡꯂꯒ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯇꯣꯌꯥꯏꯒ ꯏꯅꯥꯎꯇꯣꯟꯒꯁꯨ ꯃꯆꯦꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯅꯤ ꯂꯩꯔꯝꯕꯗꯨꯗ ꯇꯣꯌꯥꯏꯒ ꯏꯅꯥꯎꯇꯣꯟꯒꯗꯨ ꯈꯛꯇꯛꯇꯤ ꯆꯥꯏ꯫ ꯀꯨꯏꯔꯦ ꯃꯅꯤꯒ ꯎꯅꯈꯤꯗꯕ, ꯑꯗꯨꯕꯨ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗ ꯃꯅꯤꯅ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯨꯗ ꯃꯆꯦꯅ ꯂꯧꯔꯝꯕ ꯃꯕꯥꯏꯅꯤ ꯃꯆꯥ ꯄꯣꯛꯃꯤꯟꯅꯔꯤꯕꯅꯤ ꯈꯟꯗꯨꯅ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯕꯁꯨ ꯕꯦꯕꯥꯔ ꯑꯃꯗꯤ ꯎꯠꯐꯝ ꯊꯣꯛꯏ ꯈꯟꯗꯨꯅ ꯇꯣꯌꯥꯏꯒ ꯏꯅꯥꯎꯇꯣꯟꯒꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯃꯅꯤꯒꯤ ꯃꯥꯡꯗ ꯍꯥꯏꯐꯦꯠ ꯄꯥꯛꯊꯔꯛꯏ꯫ ꯃꯅꯤꯁꯨ ꯀꯨꯏꯅ ꯂꯥꯞꯅꯔꯨꯔꯕ ꯃꯁꯦꯟ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯌꯥꯝ ꯍꯔꯥꯎꯅ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯏꯕꯥꯏꯁꯨ ꯏꯆꯦꯟ ꯑꯅꯤ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ, ꯉꯁꯥꯏꯅ ꯍꯜꯂꯗꯕꯅꯤ, ꯅꯆꯦ ꯅꯇꯣꯝꯇ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ, ꯍꯧꯖꯤꯛꯇꯤ ꯏꯆꯦꯜ ꯑꯅꯤ ꯂꯥꯛꯂꯕꯅꯤꯅ ꯅꯆꯦꯒꯤ ꯐꯤ ꯃꯌꯥꯝꯁꯦ ꯁꯒꯣꯜ ꯒꯥꯔꯤꯗ ꯍꯥꯞꯀꯠꯃꯤꯟꯅꯔꯣ, ꯏꯕꯥꯏꯁꯨ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ, ꯑꯉꯥꯡ ꯑꯅꯤꯗꯣ ꯄꯥꯈꯠꯅꯔꯝꯃꯅꯤ꯫ ꯐꯅꯤ ꯏꯕꯥꯏ, ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯍꯟꯅꯕ ꯇꯧꯕꯤꯔꯣ꯫ ꯍꯣꯏ ꯍꯣꯏ, ꯏꯕꯥꯏꯁꯨ ꯍꯟꯈ꯭ꯔꯒꯦ꯫ ꯃꯅꯤꯗ ꯊꯝꯕꯥꯜꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯊꯝꯕꯥꯜ, ꯅꯪꯁꯨ ꯑꯉꯥꯡꯁꯤꯡꯁꯤꯒ ꯍꯟꯃꯤꯟꯅꯔꯣꯀꯣ꯫ ꯊꯝꯕꯥꯜ ꯇꯍꯥ ꯇꯍꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯣꯏ ꯄꯥꯕ, ꯑꯝꯇ ꯉꯥꯏꯕꯤꯈꯣ, ꯏꯆꯥ ꯑꯅꯤꯒꯤ ꯐꯤꯔꯣꯟꯒ ꯆꯥ ꯊꯛꯀ ꯌꯥꯎꯕ ꯈꯥꯎꯁꯦ ꯄꯨꯕꯤꯈꯣ, ꯁꯦꯟꯁꯤꯒ ꯍꯥꯞꯆꯤꯟꯕꯤꯌꯨ꯫ ꯊꯝꯕꯥꯜꯅ ꯑꯆꯥ ꯑꯊꯛ ꯌꯥꯎꯕ ꯈꯥꯎꯗꯨꯒ ꯄꯩꯁꯥ ꯈꯔꯒ ꯃꯅꯤꯗ ꯄꯤ꯫ ꯃꯅꯤꯁꯨ ꯁꯦꯟꯗꯨꯒ ꯈꯥꯎꯗꯨꯒ ꯂꯧꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯅ ꯃꯧꯄꯥ ꯅꯨꯄꯥ ꯏꯅꯥꯎꯇꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯅꯥꯎꯇꯣꯟ, ꯅꯪ ꯇꯥꯗꯒ ꯏꯕꯥꯅꯤ ꯐꯤꯁꯤꯡꯁꯦ ꯍꯥꯞꯀꯠꯃꯤꯟꯅꯔꯝꯂꯒꯦ, ꯅꯪꯅ ꯅꯕꯥꯏꯁꯤ ꯁꯒꯣꯜꯗ ꯍꯥꯞꯂꯒ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯨꯔꯣ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯈꯣꯡꯅ ꯍꯟꯕꯗꯣ ꯌꯥꯝ ꯋꯥꯔꯅꯤ꯫ ꯐꯅꯤ ꯏꯆꯦ, ꯑꯩ ꯏꯕꯥꯏꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯔꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯅꯤꯁꯨ ꯏꯅꯥꯎꯇꯣꯟꯅ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯦ꯫ ꯇꯣꯌꯥꯏꯒ ꯊꯝꯕꯥꯜꯒꯁꯨ ꯐꯤ ꯃꯌꯥꯝꯗꯨ ꯁꯒꯣꯜ ꯒꯥꯔꯤꯗ ꯍꯥꯞꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯃꯤꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯗꯣ ꯃꯅꯤꯅ ꯍꯤꯞꯂꯤꯕ ꯐꯝꯃꯦꯜ ꯀꯥꯗꯨꯒꯤ ꯐꯃꯥꯡꯗꯨꯗ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯀꯧꯅꯥ ꯐꯛ ꯑꯃ ꯊꯥꯔꯒ ꯐꯝꯃꯤꯟꯅꯗꯨꯅ ꯊꯝꯕꯥꯜꯅ ꯄꯤꯔꯛꯄ ꯑꯆꯥꯊꯛ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯒꯤ ꯐꯤꯔꯣꯜ ꯄꯨꯊꯣꯛꯂꯒ ꯋꯥ ꯋꯥ ꯅꯣꯛꯃꯤꯟꯅꯩ꯫ ꯄꯣꯏꯔꯩꯇꯣꯟꯒ ꯀꯨꯁꯨꯝꯒꯗꯤ ꯃꯃꯥꯒ ꯊꯦꯡꯅꯔꯛꯑꯦ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯑꯆꯥꯊꯛ ꯃꯌꯥꯝꯗꯨ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯌꯦꯡꯅꯔꯒ ꯅꯣꯛ ꯅꯣꯛꯇꯅ ꯆꯥꯃꯤꯟꯅꯩ꯫ ꯄꯣꯏꯔꯩꯇꯣꯟꯒ ꯀꯨꯁꯨꯝꯒꯗꯨ ꯃꯃꯥꯅ ꯄꯤꯔꯛꯂꯤꯕ ꯃꯐꯤ ꯃꯔꯣꯜꯗꯨ ꯇꯤꯡꯊꯣꯛꯂꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯩ꯫ ꯇꯥꯆꯧ, ꯁꯤꯗꯤ ꯌꯥꯝ ꯐꯖꯩ, ꯇꯥꯆꯧꯒꯤ ꯈꯨꯗꯩꯁꯦ ꯌꯥꯝ ꯅꯥꯜꯂꯤ, ꯃꯩꯇꯩ ꯂꯪꯅ ꯁꯥꯕꯅꯤ, ꯐꯨꯔꯤꯠꯁꯤꯁꯨ ꯌꯥꯝ ꯐꯖꯩ, ꯂꯦꯡꯌꯥꯟꯁꯤꯁꯨ ꯐꯖꯩ꯫ ꯑꯗꯨ ꯇꯥꯆꯧ, ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯐꯤ ꯁꯦꯝꯕ ꯌꯥꯝ ꯍꯩꯇ꯭ꯔꯥ? ꯇꯥꯆꯧꯒꯤ ꯐꯤꯁꯤꯡꯁꯦ ꯖꯣꯔꯥ ꯌꯥꯝ ꯆꯥꯟꯅꯩ꯫ ꯏꯆꯟꯒꯤꯁꯨ ꯐꯖꯔꯤꯗꯨꯗꯤ, ꯇꯥꯆꯧꯒꯤꯅ ꯍꯦꯜꯂꯤꯗ, ꯆꯞ ꯃꯥꯟꯅꯩ꯫ ꯀꯨꯁꯨꯝ ꯃꯄꯥꯗ ꯃꯣꯟꯁꯤꯜꯂꯤ꯫ ꯄꯥꯕ, ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯕ꯭ꯔꯥ? ꯏꯃꯥꯕꯣꯛ ꯁꯈꯤꯅꯗꯤꯅꯦ ꯏꯃꯥꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦ, ꯐꯖꯕ꯭ꯔꯥ ꯄꯥꯕ? ꯃꯅꯤꯗꯨ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯏ꯫ ꯄꯥꯕꯒꯤ ꯀꯨꯁꯨꯝ ꯃꯆꯥ, ꯏꯆꯥ ꯑꯅꯤꯕꯨ ꯄꯣꯛꯄꯤ ꯅꯃꯥꯅꯕꯨ ꯐꯖꯗꯕ ꯍꯧꯅꯕ꯭ꯔꯣ? ꯐꯖꯩ, ꯌꯥꯝ ꯐꯖꯩ꯫ ꯏꯆꯥ ꯑꯅꯤꯕꯨ ꯄꯣꯛꯆꯕꯤ ꯊꯝꯕꯥꯜ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯂꯥꯏꯔꯦꯝꯕꯤꯃꯛꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯣ ꯄꯥꯕ, ꯏꯃꯥꯗꯣ ꯀꯩꯗꯧꯉꯩ ꯂꯥꯛꯇꯣꯏꯅꯣ? ꯂꯥꯛꯑꯒꯦꯒ ꯍꯥꯏꯔꯛꯇ꯭ꯔꯣ? ꯃꯅꯤꯗꯨ ꯉꯁꯥꯏ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡꯗꯨ ꯃꯆꯥ ꯑꯅꯤꯗ ꯂꯣꯏꯅ ꯇꯝꯃꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝꯁꯤ ꯁꯤꯗꯣꯛꯂꯒ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯊꯨꯅ ꯁꯥꯕ ꯇꯥꯔꯤ꯫ ꯌꯨꯝ ꯁꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯄꯥꯕꯅ ꯅꯃꯥꯗꯣ ꯑꯗꯨꯝ ꯄꯨꯕꯤꯔꯛꯑꯒꯦ꯫ ꯄꯣꯏꯔꯩꯇꯣꯟ ꯀꯨꯁꯨꯝꯗ ꯌꯦꯡꯉꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯏꯕꯥꯅꯤꯁꯨ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯏꯃꯥꯒ ꯁꯛꯈꯪꯅꯔꯨꯁꯤꯔꯣ? ꯌꯥꯝ ꯅꯨꯡꯁꯤꯔꯝꯗꯧ ꯃꯥꯜꯂꯤ ꯏꯃꯥꯗꯣ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯀꯥꯏꯅꯈꯤꯕꯅꯤꯅ ꯇꯥꯆꯧꯗꯤ ꯏꯃꯥꯒꯤ ꯃꯁꯛ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯣ ꯍꯥꯟꯅ ꯆꯠꯂꯒ ꯎꯅꯔꯨꯁꯤꯔꯥ? ꯍꯣꯏ ꯇꯥꯆꯧ, ꯑꯗꯣ ꯍꯌꯦꯡ ꯍꯦꯛꯇ ꯆꯠꯂꯨꯁꯤꯔꯣ? ꯃꯅꯤꯗꯨ ꯃꯆꯥ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯇꯍꯥ ꯇꯍꯥ ꯍꯥꯏꯔꯛꯏ꯫ ꯌꯥꯗꯦ ꯌꯥꯗꯦ,
ꯅꯆꯤꯟꯅꯧꯄꯥ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯌꯥꯗꯦꯀꯣ꯫ ꯀꯩꯒꯤꯅꯣ ꯄꯥꯕ? ꯇꯥꯆꯧꯒ ꯏꯕꯥꯅꯤ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯏꯃꯥꯒ ꯍꯥꯟꯅ ꯎꯅꯔꯨꯔꯒꯦ꯫ ꯌꯦꯡꯉꯣ ꯏꯕꯦꯝꯃ, ꯅꯃꯥꯒ ꯀꯩꯊꯦꯜꯗ ꯄꯣꯠ ꯌꯣꯟꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯣ ꯅꯃꯥꯒ ꯄꯥꯕꯒꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯕꯅꯤ꯫ ꯅꯃꯥꯅ ꯀꯨꯏꯅ ꯀꯥꯏꯅꯔꯨꯕ ꯏꯆꯥꯅꯤ ꯎꯔꯒꯅꯦ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯀꯞꯄꯒ ꯂꯥꯎꯕꯒ ꯇꯧꯕꯗꯣ ꯄꯥꯕ ꯏꯀꯥꯏꯖꯩ꯫ ꯅꯃꯥꯒꯤ ꯏꯖꯠꯁꯨ ꯌꯦꯡꯗꯕ ꯌꯥꯗꯦ꯫ ꯅꯕꯥꯅꯤꯅꯅꯦ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯠꯂꯨꯕꯗ ꯊꯝꯕꯥꯜꯒꯤ ꯃꯆꯥ ꯑꯅꯤ ꯃꯃꯥ ꯊꯤꯕ ꯂꯥꯛꯂꯦ ꯍꯥꯏꯗꯅꯅꯦ ꯁꯔꯥ ꯁꯅꯔꯅꯤ꯫ ꯅꯃꯥꯁꯨ ꯏꯀꯥꯏꯖꯔꯅꯤ, ꯑꯗꯨꯒ ꯄꯥꯕꯁꯨ ꯏꯀꯥꯏ꯫ ꯎ ꯋꯥꯁꯨ ꯂꯣꯏꯅ ꯂꯩꯔꯦ, ꯃꯊꯛ ꯀꯨꯞꯅꯕ ꯏꯁꯨ ꯄꯥꯕꯅ ꯐꯥꯜꯂꯒ ꯂꯩꯔꯦ꯫ ꯌꯨꯝ ꯑꯃ ꯁꯥꯕꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯅ ꯂꯩꯔꯕꯅꯤꯅ ꯌꯨꯝꯁꯦ ꯏꯄꯥ ꯏꯆꯥ ꯆꯪꯗꯅ ꯌꯥꯝ ꯊꯨꯅ ꯁꯥꯔꯒ ꯂꯧꯔꯨꯅꯕ ꯇꯧꯔꯁꯤꯀꯣ ꯏꯆꯥꯁꯥ꯫ ꯄꯣꯏꯔꯩꯇꯣꯟꯗ ꯇꯞꯅ ꯈꯟꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯄꯥꯕ, ꯌꯨꯝꯁꯦ ꯍꯥꯟꯅ ꯁꯥꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯣ ꯄꯥꯕ, ꯄꯥꯕꯒꯤ ꯅꯨꯄꯤꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ? ꯉꯔꯥꯡꯁꯨ ꯍꯜꯂꯛꯇꯦ, ꯉꯁꯤꯁꯨ ꯑꯗꯨꯝ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯀꯩꯒꯤꯅꯣ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ? ꯀꯥꯏ ꯂꯩꯈ꯭ꯔꯖꯥꯠꯅꯣ? ꯏꯄꯥꯒꯤ ꯀꯨꯁꯨꯝ ꯃꯆꯥ, ꯃꯥꯒꯤ ꯋꯥꯁꯤ ꯇꯣꯛꯁꯤ ꯏꯕꯦꯝꯃ꯫ ꯄꯥꯕꯅꯅꯦ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯗ꯭ꯔꯕꯅꯤꯅ ꯃꯄꯥꯝꯗ ꯍꯜꯂꯝꯂꯅꯤ꯫ ꯃꯅꯤꯒ ꯄꯣꯏꯔꯩꯇꯣꯟꯒꯅ ꯆꯥꯎꯕꯒ ꯂꯦꯝꯕꯤꯒꯒꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯕꯛꯇꯨꯒꯤ ꯃꯇꯥꯡꯗ ꯀꯨꯁꯨꯝꯗ ꯈꯪꯍꯟꯗꯦ꯫ ꯑꯗꯨꯅ ꯀꯨꯁꯨꯝꯅ ꯂꯦꯝꯕꯤꯕꯨ ꯍꯪꯂꯤꯕꯅꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯃꯆꯟꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯕꯦꯝꯃ, ꯄꯥꯕꯒꯤ ꯅꯨꯄꯤꯗꯣ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇ꯭ꯔꯤ꯫ ꯃꯥ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗꯦ, ꯃꯥꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯆꯠꯈꯤꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅꯅꯦ ꯃꯥꯒꯤ ꯃꯤꯡ ꯄꯟꯒꯅꯨ꯫ ꯇꯥꯆꯧꯁꯦ ꯃꯥꯒꯤ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯅꯤꯡꯗꯦ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯐꯤꯔꯣꯜꯁꯤꯡꯗꯣ ꯊꯝꯖꯤꯜꯂꯨꯔꯣ, ꯑꯗꯨꯒꯅꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯄꯥꯕꯁꯨ ꯑꯌꯨꯛꯁꯨ ꯆꯔꯥ ꯁꯤꯠꯂꯝꯂꯅꯤ, ꯋꯥꯕꯅꯁꯨ ꯂꯣꯏꯔꯝꯂꯅꯤ꯫ ꯆꯥꯛ ꯄꯤꯖꯔꯒ ꯄꯣꯊꯥꯍꯜꯂꯁꯤ꯫ ꯍꯣꯏ ꯇꯥꯆꯧ, ꯑꯩ ꯆꯥꯛ ꯊꯤꯗꯣꯛꯂꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯨꯁꯨꯝꯗ ꯐꯤꯔꯣꯜ ꯑꯗꯨꯒ ꯑꯆꯥ ꯑꯊꯛ ꯌꯥꯎꯕ ꯃꯌꯨꯝꯗꯨꯒ ꯄꯨꯁꯤꯟꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯅꯤꯅ ꯁꯠ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣ ꯏꯕꯦꯝꯃ, ꯄꯥꯕ ꯀꯩꯅꯣꯝꯇ ꯂꯧꯊꯣꯛꯍꯧꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤ ꯈꯥꯎꯗꯨꯗꯒꯤ ꯉꯁꯥꯏ ꯊꯝꯕꯥꯜꯅ ꯄꯥꯅ ꯈꯨꯗꯞ ꯑꯃ ꯌꯣꯝꯂꯒ ꯍꯥꯞꯂꯛꯈꯤꯕꯗꯨ ꯂꯧꯊꯣꯛꯂꯒ ꯃꯈꯨꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯆꯤꯟ ꯌꯥꯎꯕ ꯀꯨꯁꯨꯝꯗꯨ ꯃꯄꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯄꯥꯕ, ꯀꯔꯤꯅꯣ ꯑꯗꯨꯕꯣ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤꯗꯨꯕꯣ? ꯀꯔꯤ ꯄꯣꯠꯅꯣ? ꯄꯥꯅ ꯃꯇꯞꯅꯤꯅꯦ꯫ ꯀꯅꯥꯅ ꯄꯤꯔꯛꯂꯤꯅꯣ ꯄꯥꯕ? ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ, ꯅꯃꯥꯅ ꯄꯤꯔꯛꯇ꯭ꯔꯗꯤ ꯀꯅꯥꯅ ꯄꯤꯔꯛꯇꯣꯏꯅꯣꯅꯦꯍꯦ? ꯄꯥꯕꯅ ꯆꯥꯅꯕ ꯅꯃꯥꯅ ꯄꯤꯔꯛꯄꯅꯤꯅꯦ꯫ ꯃꯅꯤꯒꯤ ꯃꯇꯧꯗꯨꯗ ꯀꯨꯁꯨꯝꯅ ꯅꯣꯛꯏ꯫ ꯄꯥꯕꯒ ꯏꯃꯥꯒꯗꯤ ꯍꯟꯅꯨꯔꯀꯥꯟꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯅꯔꯝꯂꯤ ꯖꯥꯠꯅꯤꯅ, ꯄꯥꯅ ꯈꯨꯗꯞꯀ ꯄꯤꯅꯔꯗꯅ꯫ ꯏꯀꯥꯏꯖꯩꯍꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯅꯤ ꯑꯃꯨꯛꯁꯨ ꯅꯣꯛꯏ꯫ ꯏꯄꯥꯒꯤ ꯀꯨꯁꯨꯝ ꯃꯆꯥ, ꯏꯆꯥꯒꯤ ꯃꯆꯤꯟꯁꯦ ꯌꯥꯎꯈ꯭ꯔꯦꯗꯀꯣ꯫ ꯑꯗꯣ ꯄꯥꯕ, ꯏꯃꯥꯅ ꯄꯥꯕꯒꯤ ꯄꯤꯔꯛꯄ ꯄꯥꯅ ꯃꯇꯞꯇꯣ ꯇꯥꯆꯧꯒ ꯏꯕꯥꯅꯤꯁꯨ ꯃꯇꯞ ꯑꯃꯃꯝꯇ ꯆꯥꯖꯒꯦ꯫ ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯁꯤꯗꯤ ꯅꯃꯥꯅ ꯄꯥꯕꯒꯤ ꯇꯣꯉꯥꯟꯅ ꯄꯤꯔꯛꯄꯅꯤ꯫ ꯏꯆꯥꯁꯤꯡꯒꯤꯁꯨꯅꯦ ꯅꯃꯥꯅ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯄꯤꯔꯛꯂꯤꯗꯨꯗꯤ꯫ ꯃꯅꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯄꯣꯏꯔꯩꯇꯣꯟꯁꯨ ꯅꯣꯛꯏ꯫ ꯀꯨꯁꯨꯝꯁꯨ ꯃꯆꯤꯟꯒ ꯈꯨꯝꯂꯒ ꯅꯣꯛꯂꯤ ꯄꯣꯠꯅꯤ꯫ ꯀꯨꯁꯨꯝꯅ, ꯑꯣ ꯆꯥꯕꯤꯔꯣꯏꯌꯦ, ꯄꯥꯕꯒꯤ ꯅꯇꯧ ꯌꯦꯡꯕꯅꯤ꯫ ꯏꯃꯥꯅ ꯄꯥꯕꯒꯤ ꯇꯣꯉꯥꯟꯅ ꯄꯤꯔꯛꯄ ꯄꯥꯅꯗꯣ ꯇꯥꯆꯧꯒ ꯏꯕꯥꯅꯤ ꯀꯩꯁꯨ ꯆꯥꯕꯤꯔꯣꯏ꯫ ꯄꯥꯕ ꯅꯊꯟꯗ ꯎꯝꯁꯥꯏ ꯁꯥꯏꯖꯍꯧꯔꯣ꯫ ꯃꯆꯥꯅꯨꯄꯤ ꯀꯨꯁꯨꯝꯒꯤ ꯃꯆꯤꯟ ꯌꯥꯎꯕ ꯃꯇꯧꯗꯨꯗ ꯃꯅꯤꯗꯨ ꯃꯆꯥ ꯑꯅꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ꯫ ꯃꯆꯤꯟ ꯈꯨꯝꯂ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯄꯪꯅꯣꯛꯇ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯉꯁꯤꯗꯤ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯃꯤꯅꯣꯛ ꯇꯝꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯐꯝꯃꯤꯟꯅꯔꯒ ꯅꯣꯡꯃꯇ ꯃꯤꯅꯣꯛ ꯇꯝꯃꯤꯟꯅꯔꯛꯇ꯭ꯔꯕꯅꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯃꯥꯒꯤ ꯄꯥꯕꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯅꯣꯛꯆꯕꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯥꯅ ꯍꯦꯛ ꯃꯤꯔꯣꯟ ꯇꯥꯔꯛꯄꯗꯒꯤ ꯃꯥꯒꯤ ꯃꯄꯥ ꯃꯅꯤꯕꯨ ꯁꯤꯡꯅꯔꯒꯇ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯨꯡꯗꯣ ꯑꯅꯧꯕ ꯃꯌꯣꯜ ꯑꯃ ꯆꯣꯡꯂꯛꯀꯗꯧꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯌꯦꯡꯅꯔꯒ ꯄꯪꯅꯣꯛꯇ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯃꯅꯤꯒ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩꯇꯣꯟꯒꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨ ꯁꯤꯗꯣꯛꯂꯒ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯁꯥꯔꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯅꯤꯒꯤ ꯑꯅꯧꯕ ꯌꯨꯝꯗꯨ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩ, ꯌꯨꯝꯗ ꯌꯨꯝꯅꯤ, ꯌꯥꯝꯅ ꯅꯥꯟꯅꯁꯨ ꯁꯥꯏ, ꯌꯥꯝꯅꯁꯨ ꯆꯥꯎꯏ, ꯀꯥ 9ꯅ ꯀꯣꯟꯕ ꯌꯨꯝꯖꯥꯎꯅꯤ꯫ ꯃꯅꯤꯒ ꯊꯝꯕꯥꯜꯒꯅ ꯂꯩꯅꯕ ꯆꯥꯎꯔꯕ ꯐꯝꯃꯦꯟ ꯀꯥ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩꯇꯣꯟꯒꯤ ꯄꯤꯕꯥ ꯀꯥ, ꯃꯆꯥꯅꯨꯄꯤ ꯀꯨꯁꯨꯝꯒꯤꯅ ꯅꯤꯡꯉꯣꯜ ꯀꯥ꯫ ꯌꯨꯝꯒꯤ ꯃꯅꯨꯡ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜꯒꯤ ꯀꯥ, ꯌꯨꯝꯒꯤ ꯏꯔꯣꯏ ꯂꯣꯏꯕ ꯁꯔꯨꯛꯇꯅ ꯑꯆꯧꯕ ꯆꯥꯛꯁꯪ ꯑꯃ, ꯁꯨꯃꯥꯡ ꯃꯥꯡꯒꯣꯟꯁꯨ ꯌꯥꯝ ꯆꯥꯎꯏ꯫ ꯃꯥꯡꯒꯣꯟꯒꯤ ꯌꯦꯠ ꯊꯪꯕ ꯁꯔꯨꯛꯇ ꯐꯝꯃꯦꯟ ꯀꯥ ꯂꯩ꯫ ꯀꯧꯅꯥ ꯐꯛꯅ ꯌꯥꯝꯅ ꯅꯥꯟꯅ ꯊꯥꯔꯒ ꯑꯍꯟ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯑꯃꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯎꯠꯂꯤ꯫ ꯌꯨꯝꯒꯤ ꯃꯅꯨꯡ ꯏꯊꯪ ꯊꯪꯕ ꯀꯥꯗꯨꯗꯅ ꯄꯣꯏꯔꯩꯇꯣꯟꯒꯤ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ, ꯂꯝꯕꯨ ꯇꯥ ꯇꯦꯟꯒꯤ ꯇꯦꯟꯗꯣꯡ ꯑꯃꯗꯤ ꯁꯥꯐꯤ ꯂꯥꯟꯐꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯗ ꯎꯆꯥꯟꯕꯤ ꯃꯩꯔꯥ ꯀꯠꯂꯒ ꯊꯝꯂꯤꯕꯅꯤ꯫ ꯄꯤꯛꯇꯛ ꯇꯧꯕ ꯄꯛꯁꯤ ꯃꯆꯥ ꯑꯃꯗ ꯃꯩꯇꯩꯒꯤ ꯁꯔꯥꯏꯒꯤ ꯏꯔꯣꯟ ꯏꯌꯦꯛ ꯅꯤꯡꯊꯤꯅ ꯏꯔꯕ
ꯑꯔꯤꯕ ꯆꯦꯃꯥꯏ ꯀꯌꯥ ꯍꯥꯞꯂꯒ ꯊꯝꯂꯤ꯫ ꯄꯥꯛꯁꯤ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯣꯏꯔꯩꯇꯣꯟꯅ ꯂꯥꯏꯕꯛ 3 ꯀꯠꯆꯕꯅꯤ꯫ ꯃꯥꯡꯒꯣꯟꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯀꯟꯗ ꯈꯨꯁꯨꯝꯒꯤ ꯏꯌꯣꯡ ꯐꯤ ꯁꯥꯅꯕ ꯌꯣꯡꯈꯝ ꯂꯩꯔꯤ꯫ ꯌꯨꯝꯒꯤ ꯅꯥꯀꯟ ꯃꯈꯥ ꯁꯪꯒꯣꯏ ꯑꯋꯥꯡ ꯁꯪꯒꯣꯏ, ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇꯅ ꯃꯃꯥꯡ ꯁꯪꯒꯣꯏ, ꯃꯅꯤꯡꯂꯣꯝꯗꯅ ꯁꯤꯡꯒꯩ ꯐꯧꯒꯩ ꯑꯃꯠꯇ ꯋꯥꯠꯇꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯊꯝꯃꯤ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯂꯥꯞꯇꯛ ꯂꯥꯞꯇꯛꯅ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡ ꯏꯀꯣꯏ ꯀꯣꯏꯅ ꯍꯧꯏ꯫ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗꯅ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯍꯦꯛ ꯌꯦꯡꯕꯗ ꯃꯅꯤꯒꯤ ꯑꯅꯧꯕ ꯌꯨꯝꯗꯨ ꯃꯤꯐꯝ ꯍꯣꯡꯅꯤꯡꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ꯫ ꯈꯨꯟꯗꯨꯒꯤ ꯃꯤꯌꯥꯝꯅ ꯃꯅꯤꯒꯤ ꯌꯨꯝꯗꯨ ꯌꯦꯡꯕ ꯂꯥꯛꯅꯩ꯫ ꯌꯨꯝꯗꯨ ꯎꯕꯗ ꯃꯇꯤꯟ ꯌꯣꯠꯅꯕ ꯍꯣꯠꯅꯕꯗ ꯆꯔꯝ ꯀꯪꯕꯁꯨ ꯌꯥꯎꯅꯔꯤ꯫ ꯌꯨꯝ ꯀꯩ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯅꯤꯒ ꯁꯈꯤꯒꯗꯨ ꯊꯝꯕꯥꯜꯒꯤ ꯃꯄꯥꯝꯗ ꯊꯝꯕꯥꯜꯕꯨ ꯂꯧꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯒꯤ ꯃꯧꯄꯥꯅꯨꯄꯥ ꯇꯣꯌꯥꯏꯒ ꯏꯅꯥꯎꯇꯣꯟꯒꯅ ꯄꯥꯕꯒ ꯏꯃꯥꯒ ꯂꯩꯔꯤꯉꯩꯗ ꯏꯆꯦꯕꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯁꯤꯟꯅꯔꯝꯂꯦ꯫ ꯍꯧꯖꯤꯛꯁꯨ ꯏꯆꯦꯗꯨ ꯀꯣꯅꯨꯡꯗ ꯂꯩꯈꯤꯕꯅꯤ꯫ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯒ ꯂꯧꯕꯤꯔꯨꯔꯣ ꯍꯥꯏꯔꯛꯂꯦ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯅꯤꯒ ꯁꯈꯤꯒ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯁꯈꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯊꯝꯕꯥꯜꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯩ꯫ ꯅꯤꯡꯊꯧꯅ "ꯐꯔꯦ ꯐꯔꯦ ꯏꯆꯥꯁꯥ, ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯔꯗ ꯈꯣꯏꯈꯥ ꯂꯦꯡꯈꯥ ꯊꯥꯗꯨꯅ ꯂꯩꯅꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯄꯥꯟꯃꯤꯟꯅꯒꯅꯤ? ꯑꯗꯨꯅ ꯊꯝꯕꯥꯜ, ꯅꯪꯁꯨ ꯍꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯂꯒꯅꯦ, ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯅꯆꯥ ꯑꯅꯤꯗꯨꯒꯤ ꯈꯜꯂꯒ ꯅꯄꯨꯔꯣꯏꯕꯒꯤ ꯇꯨꯡ ꯏꯟꯈ꯭ꯔꯣꯀꯣ." ꯊꯝꯕꯥꯜ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯅꯤꯡꯊꯧꯗ ꯈꯨ ꯂꯩꯇꯥꯅ ꯈꯨꯔꯨꯝꯃꯤ꯫ "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯅꯆꯥ ꯊꯝꯕꯥꯜꯅ ꯃꯇꯝ ꯀꯨꯏꯔꯦ ꯏꯆꯥ ꯑꯅꯤꯗꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯕ꯫ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪ ꯐꯪꯂꯕꯅꯤꯅ ꯅꯅꯥꯏ ꯑꯩ ꯏꯄꯨꯔꯣꯏꯕꯒꯤ ꯇꯨꯡ ꯏꯟꯖꯔꯒ ꯏꯆꯥ ꯑꯅꯤꯗꯣ ꯏꯊꯥꯁꯤꯗ ꯆꯦꯠꯅ ꯀꯣꯟꯖꯔꯒ ꯏꯆꯥ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯖꯔꯨꯔꯒꯦ ꯏꯄꯥ ꯏꯕꯨꯡꯉꯣ." ꯊꯝꯕꯥꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯅꯣꯛꯂꯛꯏ꯫ "ꯐꯔꯦ ꯐꯔꯦ, ꯅꯄꯨꯔꯣꯏꯕꯒ ꯅꯆꯥ ꯑꯅꯤꯗꯨꯒ ꯅꯣꯏ ꯃꯔꯤ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯨꯔꯣꯀꯣ." ꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯔꯛꯂꯕꯗꯨꯗꯗꯤ ꯃꯅꯤꯒ ꯁꯈꯤꯒꯗꯣ ꯍꯔꯥꯎꯖꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯈꯨꯎ ꯈꯨꯗ ꯀꯨꯜꯂꯒ ꯈꯨꯔꯨꯝꯃꯤ꯫ "ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯣ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦ." ꯃꯅꯤꯅ ꯇꯥꯛꯄꯤꯒꯅꯤꯗꯣꯏ ꯅꯤꯡꯊꯧ꯫ "ꯃꯅꯤ, ꯅꯪꯕꯨ ꯏꯄꯥꯅ ꯀꯣꯅꯨꯡꯒꯤ ꯑꯆꯧꯕ ꯐꯝ ꯑꯃ ꯍꯥꯞꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯏꯄꯥꯁꯨ ꯑꯍꯜ ꯑꯣꯏꯔꯦ, ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯦ ꯍꯌꯦꯡ ꯑꯩꯅ ꯂꯩꯇ꯭ꯔꯕ ꯇꯨꯡꯗ ꯏꯆꯥ ꯊꯝꯕꯥꯜꯒ ꯅꯕꯥꯅꯤꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯁꯤꯜꯂꯧꯀꯣ." ꯊꯝꯕꯥꯜꯒ ꯃꯅꯤꯒ ꯄꯨꯟꯅ ꯑꯃꯨꯛ ꯈꯨꯔꯨꯝꯃꯤ꯫ "ꯃꯅꯤ, ꯅꯪꯕꯨ ꯏꯄꯥꯅ ꯀꯣꯅꯨꯡꯒꯤ ꯂꯩꯔꯣꯏ ꯍꯟꯖꯕ ꯐꯝ ꯍꯥꯞꯂꯕꯅꯤ꯫ ꯊꯝꯕꯥꯜꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯣꯅꯨꯡꯒꯤ ꯆꯔꯩ ꯍꯟꯖꯕꯤ ꯐꯝ ꯄꯨꯔꯤꯕꯅꯤ꯫ ꯍꯌꯦꯡꯗꯒꯤ ꯅꯪꯁꯨ ꯂꯩꯔꯣꯏ ꯍꯟꯖꯕ ꯐꯝ ꯄꯨꯔꯒꯗꯕꯅꯤꯀꯣ." ꯃꯅꯤꯗꯨ ꯌꯥꯝ ꯅꯣꯂꯨꯛꯅ ꯍꯥꯏꯔꯛꯏ꯫ "ꯐꯒꯅꯤ ꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯏꯀꯣꯛꯊꯛꯇ ꯍꯥꯞꯆꯔꯒꯦ." ꯂꯩꯃꯔꯦꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯀꯅꯥ ꯂꯩ? ꯏꯆꯥ ꯊꯝꯕꯥꯜꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯍꯟꯈꯤꯕꯗ ꯍꯥꯞꯈꯤꯅꯕ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯃꯇꯤꯛ ꯆꯥꯅ ꯄꯨꯊꯣꯔꯛꯎ꯫ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯔꯩ ꯐꯤ ꯑꯃꯗꯤ ꯀꯣꯅꯨꯡꯒꯤ ꯂꯩꯔꯣꯏ ꯍꯟꯖꯕꯅ ꯁꯦꯠ ꯆꯥꯒꯗꯕ ꯃꯇꯤꯛ ꯆꯥꯕ ꯆꯔꯩ ꯐꯤ ꯃꯁꯤꯡ ꯋꯥꯠꯍꯟꯗꯅ ꯄꯨꯊꯣꯔꯛꯎ ꯍꯩ." ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯂꯩꯃꯔꯦꯝꯕꯤꯅ ꯇꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯩꯃꯔꯦꯝꯕꯤꯗ ꯈꯨꯠꯁꯤꯟꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡꯒꯤ ꯑꯉꯝꯕꯁꯤꯡꯅ ꯃꯅꯤꯒ ꯊꯝꯕꯥꯜꯒ ꯁꯈꯤꯒꯗꯨ ꯁꯒꯣꯜ ꯒꯥꯔꯤꯗ ꯍꯥꯞꯂꯒ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯏ꯫ ꯈꯨꯟ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯨ ꯊꯝꯕꯥꯜ ꯂꯥꯛꯂꯤ ꯇꯥꯕꯗ ꯃꯔꯤ ꯃꯔꯤ ꯂꯥꯛꯅꯩ꯫ ꯃꯇꯝ ꯀꯨꯏꯅ ꯂꯥꯞꯅꯔꯨꯔꯕ ꯊꯝꯕꯥꯜꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌా ꯁꯥꯅꯩ꯫ ꯄꯣꯏꯔꯩꯇꯣꯟꯒ ꯀꯨꯁꯨꯝꯒꯗꯤ ꯃꯃꯥ ꯎꯖꯕ ꯐꯪꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯊꯝꯕꯥꯜꯁꯨ ꯃꯆꯥ ꯑꯅꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ, ꯑꯃꯨꯛ ꯍꯟꯅ ꯃꯆꯥ ꯑꯅꯤꯕꯨ ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯝꯕꯥꯜꯗ ꯃꯄꯨꯔꯣꯏꯕ ꯃꯅꯤꯗ ꯌꯦꯡꯉꯒ, "ꯃꯣꯏ ꯄꯥꯕ, ꯅꯅꯥꯏ ꯅꯨꯄꯤ ꯊꯝꯕꯥꯜꯗꯤ ꯀꯨꯏꯔꯦꯗ ꯃꯆꯦꯡ ꯄꯥꯠꯇ ꯀꯨꯝꯂꯒ ꯂꯦꯝꯂꯩ ꯉꯥ ꯐꯥꯕ ꯐꯪꯖꯈꯤꯗꯕ꯫ ꯈꯥꯔꯤ ꯂꯧꯗ ꯀꯨꯝꯂꯒ ꯂꯧꯔꯥꯡ ꯁꯨꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯃꯆꯦꯡ ꯄꯥꯠꯇ ꯀꯨꯝꯂꯒ ꯂꯦꯝꯂꯩ ꯉꯥ ꯐꯥꯖꯔꯨꯒꯦ, ꯄꯥꯠꯇ ꯏꯟ ꯆꯤꯡꯂꯤꯕꯤ ꯏꯆꯦ ꯏꯅꯦꯝꯁꯤꯡꯒ ꯋꯥꯔꯤ ꯁꯤꯡꯕꯨ ꯂꯤꯖꯔꯨꯒꯦ ꯍꯥꯏꯕꯕꯨ ꯃꯣꯏ ꯄꯥꯕꯅ ꯀꯔꯤ ꯈꯟꯕꯤꯔꯤꯕ? ꯊꯝꯕꯥꯜ, ꯑꯁꯨꯛ ꯊꯣꯠꯆ ꯅꯧꯖꯕꯤ ꯅꯪꯕꯨ ꯃꯆꯦꯡ ꯄꯥꯠꯇꯒꯤ ꯂꯦꯝꯂꯩ ꯉꯥ ꯌꯥꯝ ꯐꯥꯔꯨꯆꯣ ꯍꯥꯏꯅ ꯀꯔꯝ ꯍꯥꯏꯔꯁꯤꯒꯦ? ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜꯅꯤ꯫ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜꯁꯤꯗ ꯊꯣꯠꯆ ꯅꯧꯖꯅ ꯍꯥꯏꯅ ꯍꯨꯝꯅ ꯂꯩꯁꯥ ꯇꯝꯖꯧ ꯊꯝꯕꯥꯜ꯫ ꯊꯝꯕꯧ ꯍꯦꯔꯥꯕꯨ ꯉꯝꯖꯕꯤ ꯊꯣꯠꯅ ꯅꯧꯔꯕꯤ ꯍꯛꯆꯥꯡꯗꯨꯗ ꯃꯆꯦꯡ ꯄꯥꯠꯀꯤ ꯀꯛꯏ ꯆꯨꯕ ꯏꯁꯤꯡ ꯑꯗꯨ ꯊꯦꯡꯍꯟꯅꯤꯡꯗꯦ, ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯨ ꯇꯩꯍꯟꯅꯤꯡꯗꯦ ꯊꯝꯕꯥꯜ꯫ ꯀꯔꯤ ꯋꯥꯅꯣꯗ ꯃꯣꯏ ꯄꯥꯕ, ꯃꯆꯦꯡ ꯄꯥꯠꯁꯤꯗ ꯏꯔꯣꯏ ꯂꯩꯌꯣꯟꯕꯤꯒꯨꯝ ꯑꯣꯜꯂꯒ ꯂꯥꯛꯂꯕ ꯄꯨꯟꯁꯤꯅꯤ꯫ ꯉꯁꯤ ꯌꯥꯏꯐꯔꯦ ꯍꯥꯏꯗꯅ
Nahan nongi punsibudi kau phadido. Moi paba masing pata kumjagi lemle ngakhal suna pharaga ikuna phajaba ngado mahau leina thongjagi moi paba na habinaba. Thambalgi waduda manido thawai tana nokjai. Asamna maniga thambalgadu macheng pata hi holaga inchingduna nga phaminai. Lauruk thasu yausilakli maniga thambalgadi pakhang leisabisi mangaikhri. Oinaribra kenaribra nungsinaribra nungsinabasi loirabani chahina miyai chalaklaba machana pakhang leisabi pharaklaba matam asida. Matam koina lapnarubanidu ngasisu ayukse makoinigi mafamdadi masantagi ayuk ole jobangi matam oire. Sak toklaba matungni maniga thambalgadu phamangda phak ama tharaga punna phaminaraga noknoktana wari sai. Thambal nangi ngasigi langbangi phaurik jaba ngaki jambi ayaibaga kengoiga thongbagi mahausidie kayam hauradana hawi he thambal mahau leina hawine moi pabana pangthai thagatpiri thagatpana tini thambal tasengna hawi haibani ne ho moi pabana pamjaba matheldo nimit khudingi thongjagi moi pabana haba yanaba apam pamda khalaga haibiyo saita thambali bema nasangna tawna changkhon bane ngathak thumthak na chuna bane mathelo koi sembana haibane nangbu uraga ipende penjaida. Thambal yam ikaina khummi moi baba yareda hausikbu icha pakhang leisa phara kansida onthon thokpa icha ni chani thambal icha gi sumatam lakhini hausiksina nang aigi anauba punsirolni khangreda thambal pungning wakhal sidi inauta naure haibaduni. Manina hairaliba wahai sing tabada thambal yam ikaina manida makhutna setlauna thai. Asamna tamnaruraba matay manaw anidu monda yam nungaina amung yengna nokmina tawduna punsirol sanaminay. Konong manungdani ahal oiraba ningthawduna manida yenglaga hairai. Leroy hanjaba takpigani do iningthaw hayengdi inaisingna umangda sa kapa chatki khalledo inai singalone na chatkadabani aduna nangsu konongda khara ngana yawrauko fagani ningthau nanai ahangan tanek ti yawzaraklagi. Asamna maniga thambalgadu konongdagi kuminarai poirekton mamada yengaga ima hayengdi pabaga ibemaga aikhoi mari umanglomda koithosiro kaidobano nei bungo umangda chatpado imadi kijai sagaiga thengnaradi kamdawni umangda leba sagai mayamduga nacha poirektonga sarak tambi sanabado imaga ibemagadi uzaramkhiroi yenghange tawbani ima. Poirektongi wa tabada thambal pakhatpana loiri taha machabu thimjili. Yade isana tomtani umangda changba yade ko ibungo umangi sagaina soklabadi imadi mangjaredo imagi bungo isa umangda amuhana chatpa yade ko ima kashu tawroi umangi sagai singduna nacha poirektonna kari tawjaba ngamjadoinoda sa kai singa nachana sarak sanabadu yengbiyo ima yengoi ko lamhengano ibungo nama nabaga mukna sanagidi haidadana saga miga buto natina bayabra sa haisidi sabunga bukni thamba ngamba natine maching laktana thok hek lalo kanano mangjaga dawri base isa sokpa yaroi ko ibungo ahai mama nachano pana umangda changlaga kai tongbadu yengba khunungai sidi nangdi ujaram khiroini mama nachana kai tongbadu yenguse karino moi pabana takpiribasibo nachana kai tonglaga moi pabana harauribani kaidunadi mirol ngangnaba yaba noina pana chagi sagaini do aduna nachana kai tonglaga moi pabana haraujaribaneba khudong thiba numitadine napana cha yam haraudoribani. Thambalna pakhatchabaduda maniga poirektonnado yengnaraga nokminai. Ahal oiraba ningthaudu manai maselga loinana umangda sa kapa lai. Konongi sagol lanmi mayamdu ningthauga loinana umanglomda satkibadu poirekton su uhaure. Poirekton thintadana umanglomda chenkhre aduga konongi lanmi singna sa kaplibadu laptakna yengaga lei. Ahal oiraba ningthaudu manai singna sa kaplibadu yam harauna yengi. Asumna yenglingai tanjaduda chauraba lairen ama thoraklaga ningthaugi manakta changsinkibadu poirektonna ure. Ningthaudi manakta laire haiba bawba khanglamdi manai singna sa kaplibadu yenglaga lei chauraba lairel aduna ningthauda tap launa yetkhre.
ꯂꯥꯏꯔꯦꯟꯗꯨꯅ ꯀꯟꯅ ꯌꯦꯠꯁꯤꯜꯂꯛꯄꯗꯨꯗ ꯅꯤꯡꯊꯧ ꯃꯁꯥꯗꯣ ꯀ꯭ꯔꯛ ꯀ꯭ꯔꯛ ꯐꯥꯖꯤꯜꯂꯤ꯫ ꯂꯥꯏꯔꯦꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯉꯛꯁꯝ ꯇꯝꯂꯛꯂꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯧ ꯀꯟꯅ ꯂꯥꯎꯏ꯫ ꯅꯤꯡꯊꯧꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯅꯥꯏꯁꯤꯡ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟꯗꯨ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯆꯞ ꯆꯞ ꯂꯦꯞꯂꯒ ꯂꯩ꯫ ꯁꯤꯅꯤꯡꯕꯗꯤ ꯌꯥꯎꯗꯕꯅꯤꯅ ꯂꯥꯟꯃꯤ ꯑꯃꯠꯇ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯉꯝꯅꯗ꯭ꯔꯤ꯫ ꯈꯨꯠꯂꯥꯏ ꯊꯥꯒꯗꯕꯁꯨ ꯅꯤꯡꯊꯧꯗ ꯁꯣꯛꯀꯗꯕ ꯑꯣꯏꯕꯅ ꯈꯨꯠꯂꯥꯏ ꯊꯥꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯧꯅꯥ ꯐꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯈꯣꯡꯂꯩ ꯊꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟꯗꯨꯗ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯅꯤꯡꯊꯧꯗ ꯌꯣꯠꯂꯒꯦ ꯇꯧꯔꯛꯄ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯆꯥꯎꯔꯕ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯂꯥꯏꯔꯦꯟꯗꯨꯒꯤ ꯃꯀꯣꯛꯇꯨꯗ ꯇꯥꯞ ꯂꯥꯎꯅ ꯃꯦꯠꯈ꯭ꯔꯤ꯫ ꯃꯀꯣꯛꯇꯨꯗ ꯀꯟꯅ ꯃꯦꯠꯈ꯭ꯔꯕꯅꯤꯅ ꯂꯥꯏꯔꯦꯟꯗꯤ ꯎꯄꯥꯏ ꯂꯩꯇ ꯃꯔꯩ ꯍꯥ ꯇꯝꯂꯒ ꯈꯨ ꯀꯥꯝꯂꯒ ꯂꯩꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯅꯤ ꯆꯦꯟꯁꯤꯜꯂꯛꯂꯒ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯄꯣꯏꯔꯩꯇꯣꯟ, ꯆꯥꯎꯔꯕ ꯂꯥꯏꯔꯦꯟꯗꯣ ꯍꯥꯠꯂꯒ ꯏꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯀꯜꯂꯨ!" ꯄꯣꯏꯔꯩꯇꯣꯟ ꯅꯤꯡꯊꯧꯒꯤ ꯃꯁꯥꯗ ꯌꯦꯠꯂꯤꯕ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟꯗꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯉꯝꯅꯕ ꯊꯧꯅꯥ ꯐꯨꯗꯣꯛꯂꯒ ꯆꯤꯡꯊꯣꯛꯏ꯫ ꯈꯨꯗꯛꯇꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯈꯔ ꯆꯦꯟꯁꯤꯜꯂꯛꯂꯒ ꯅꯤꯡꯊꯧꯗꯨ ꯊꯥꯡꯂꯒ ꯄꯨꯊꯣꯛꯈ꯭ꯔꯤ꯫ ꯄꯣꯏꯔꯩꯇꯣꯟꯒ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟꯗꯨꯒ ꯀꯟꯅ ꯅꯝꯅꯩ꯫ ꯂꯥꯏꯔꯦꯟꯗꯨꯅ ꯄꯣꯏꯔꯩꯇꯣꯟꯕꯨ ꯌꯦꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯂꯥꯏꯔꯦꯟꯗꯨꯒꯤ ꯃꯀꯣꯛꯇ ꯀꯟꯅ ꯄꯥꯏꯁꯤꯟꯈꯤꯕꯅ ꯂꯥꯏꯔꯦꯟꯗꯨ ꯄꯣꯏꯔꯩꯇꯣꯟꯗ ꯌꯦꯠꯄꯗꯤ ꯉꯝꯗ꯭ꯔꯤ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯂꯥꯏꯔꯦꯟ ꯑꯅꯤꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯊꯥꯡꯒꯠꯂꯒ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯃꯗ ꯍꯥꯏꯗꯠꯈ꯭ꯔꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯀꯣꯅꯨꯡꯗꯒꯤ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯗꯨꯗꯤ ꯄꯣꯏꯔꯩꯇꯣꯟꯒꯤ ꯂꯥꯟꯗꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯅꯔꯤ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩꯇꯣꯟꯅ ꯂꯥꯏꯔꯦꯟ ꯑꯗꯨ ꯍꯥꯏꯗꯠꯂꯒ ꯍꯥꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯃꯅꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯂꯩꯔꯣꯏ ꯍꯟꯖꯕ, ꯅꯤꯡꯊꯧ ꯑꯩꯕꯨ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯤꯕ ꯊꯧꯅꯥ ꯐꯕ ꯅꯨꯄꯥ ꯃꯆꯥꯁꯤ ꯊꯝꯕꯥꯜꯒ ꯅꯕꯥꯅꯤꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯔꯥ?" ꯃꯅꯤꯁꯨ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ, "ꯃꯥꯅꯤ ꯅꯤꯡꯊꯧ, ꯅꯨꯄꯥ ꯃꯆꯥꯁꯤ ꯑꯩꯒꯤ ꯏꯆꯥꯅꯤ." ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯌꯦꯡꯂꯤ ꯑꯉꯝꯕ ꯁꯥ? ꯂꯩꯔꯣꯏ ꯍꯟꯖꯕꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯅꯥ ꯐꯕꯁꯤ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡꯗ ꯄꯨꯈꯠꯂꯛꯎ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯗꯨ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯇꯣꯟꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯏ꯫ ꯄꯣꯏꯔꯩꯇꯣꯟꯕꯨ ꯀꯣꯅꯨꯡꯒꯤ ꯑꯉꯝꯕꯁꯤꯡꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯄꯗ ꯎꯕꯗ ꯊꯝꯕꯥꯜꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩꯇꯣꯟꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯔꯨꯕꯅꯣ ꯈꯜꯂꯕꯗ ꯊꯝꯕꯥꯜ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯊꯝꯕꯥꯜꯗꯨ ꯅꯤꯡꯊꯧꯒꯤ ꯈꯣꯡꯗ ꯇꯨꯈ꯭ꯔꯦ꯫ "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯅꯨꯄꯥ ꯃꯆꯥꯁꯤ ꯊꯝꯕꯥꯜ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯏꯆꯥꯅ ꯂꯪꯖꯈꯤꯕ ꯄꯨꯝꯕ ꯅꯆꯥ ꯊꯝꯕꯥꯜꯗ ꯑꯣꯏꯅ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ꯫ ꯅꯅꯥꯏ ꯑꯩꯒꯤ ꯏꯆꯥꯁꯤ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕꯅꯤ꯫ ꯏꯆꯥꯅ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯅꯐꯝꯗ ꯐꯤꯖꯤꯅ ꯐꯤꯅꯥꯅ ꯍꯨꯝꯈꯤꯕ ꯊꯣꯛꯂꯕꯁꯨ ꯏꯆꯥꯒꯤ ꯏꯍꯨꯠ ꯁꯤꯟꯗꯨꯅ ꯅꯅꯥꯏ ꯊꯝꯕꯥꯜꯅ ꯆꯩꯔꯥꯛ ꯐꯪꯖꯒꯦ ꯏꯄꯥ ꯏꯕꯨꯡꯉꯣ." ꯊꯝꯕꯥꯜꯒꯤ ꯄꯥꯈꯠꯆꯕ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧꯗꯨ ꯅꯣꯛꯂꯛꯏ, "ꯍꯥꯏ ꯊꯝꯕꯥꯜ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯈꯜꯂꯤꯕꯗꯨꯕꯣ? ꯅꯤꯡꯊꯧ ꯑꯩꯅ ꯃꯅꯤꯒ ꯅꯕꯥꯅꯤꯒꯤ ꯅꯆꯥꯅꯨꯄꯥ ꯊꯧꯅꯥ ꯐꯕꯁꯤ ꯀꯣꯅꯨꯡꯗ ꯄꯨꯔꯛꯄꯗꯤ ꯃꯥꯕꯨ ꯆꯩꯔꯥꯛ ꯄꯤꯒꯦꯅ ꯄꯨꯔꯛꯄ ꯅꯠꯇꯦꯀꯣ꯫ ꯅꯆꯥꯅꯨꯄꯥ ꯊꯧꯅꯥ ꯐꯕꯁꯤ ꯃꯅꯥ ꯄꯤꯒꯦꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯄꯅꯤꯅꯦ ꯊꯝꯕꯥꯜ." ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯊꯝꯕꯥꯜ ꯄꯥꯈꯠꯂꯝꯕ ꯃꯁꯥꯗꯣ ꯈꯔ ꯇꯞꯊꯔꯛꯏ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯍꯪꯒꯠꯆꯔꯛꯏ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯒꯤ ꯏꯆꯥꯅ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯀꯔꯤ ꯄꯦꯟꯅꯕ ꯇꯧꯔꯝꯕꯒꯤ ꯃꯅꯥ ꯄꯤꯒꯗꯧꯔꯤꯕꯅꯣ?" "ꯏꯄꯥꯒꯤ ꯊꯝꯕꯥꯜ, ꯉꯁꯤ ꯏꯄꯥꯅ ꯎꯃꯪꯗ ꯁꯥ ꯀꯥꯞꯄ ꯆꯠꯄꯗ ꯆꯥꯎꯔꯕ ꯂꯥꯏꯔꯦꯜ ꯑꯃꯅ ꯏꯄꯥꯕꯨ ꯌꯣꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯄꯥꯒꯤ ꯁꯃꯨ ꯍꯛꯆꯥꯡꯗ ꯌꯦꯠꯈ꯭ꯔꯦꯗꯣ꯫ ꯃꯤꯀꯨꯞꯇꯨꯗ ꯏꯄꯥꯁꯨ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯈꯤ꯫ ꯌꯥꯝꯈ꯭ꯔꯕ ꯑꯩꯒꯤ ꯏꯅꯥꯏ ꯏꯆꯦꯟꯁꯤꯡꯅ ꯏꯄꯥꯕꯨ ꯀꯟꯕꯤꯈꯤꯗꯦ꯫ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯕ ꯑꯩꯕꯨ ꯏꯅꯥꯏꯁꯤꯡꯅ ꯏꯀꯣꯏ ꯀꯣꯏꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯅꯈꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯊꯧꯅꯥ ꯐꯕꯁꯤꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯄꯥꯒꯤ ꯏꯁꯥꯗ ꯌꯦꯠꯈꯤꯕ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯍꯥꯠꯂꯒ ꯏꯄꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯈꯤꯕꯅꯤꯗꯣ꯫ ꯑꯗꯨꯅ ꯊꯧꯅꯥ ꯐꯕ ꯅꯆꯥꯁꯤ ꯏꯄꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯄꯒꯤꯗꯃꯛ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯦꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯄꯅꯤꯀꯣ ꯊꯝꯕꯥꯜ." "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯊꯝꯕꯥꯜꯗꯤ ꯀꯌꯥꯗ ꯄꯥꯈꯠꯆꯔꯨꯔꯦ." "ꯏꯄꯥꯒꯤ ꯊꯝꯕꯥꯜ, ꯅꯪꯕꯨ ꯄꯣꯛꯄ ꯅꯄꯥꯗꯨꯒ ꯅꯃꯥꯒꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯀꯣꯅꯨꯡꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯂꯣꯏꯅ ꯄꯨꯔꯝꯃꯤ꯫ ꯅꯪꯕꯨꯁꯨ ꯏꯄꯥꯗ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯁꯤꯟꯅꯔꯝꯕꯅꯤꯗꯣ꯫ ꯏꯄꯥꯅ ꯅꯪꯕꯨ ꯏꯆꯥꯒꯨꯝꯅ ꯊꯝꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜ, ꯅꯪꯕꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯔꯨꯕꯅ ꯅꯄꯥ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯆꯥꯅ ꯊꯋꯥꯏ ꯀꯟꯕꯤꯗꯨꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯑꯃꯨꯛ ꯄꯣꯛꯄꯤꯍꯟꯕꯤꯔꯦꯗꯣ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯏꯄꯥ ꯌꯥꯝꯅ ꯄꯦꯜꯂꯤ꯫
ꯊꯧꯅꯥ ꯐꯕ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯏꯄꯥꯅ ꯃꯅꯥ ꯆꯥꯎꯅ ꯄꯤꯔꯅꯤ꯫ ꯊꯝꯕꯥꯜꯒ ꯃꯅꯤꯒ ꯄꯣꯏꯔꯩꯇꯣꯟꯒꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯒ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟꯗ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯃꯆꯥ, ꯏꯁꯨꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ? ꯄꯣꯏꯔꯩꯇꯣꯟ ꯀꯧꯏ ꯏꯄꯨ ꯅꯤꯡꯊꯧ꯫ ꯏꯁꯨꯒꯤ ꯃꯤꯡꯒ ꯅꯊꯧꯅꯥꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗ꯫ ꯉꯁꯤꯗꯒꯤꯗꯤ ꯏꯄꯨꯅ ꯅꯪꯕꯨ ꯊꯧꯅꯥ ꯐꯕ ꯄꯣꯏꯔꯩꯇꯣꯟ ꯍꯥꯏꯅ ꯀꯧꯔꯕꯅꯤꯀꯣ꯫ ꯍꯣꯏ ꯏꯄꯨ ꯅꯤꯡꯊꯧ꯫ ꯑꯗꯣ ꯏꯄꯨ ꯅꯤꯡꯊꯧ, ꯅꯁꯨ ꯄꯣꯏꯔꯩꯇꯣꯟꯒ ꯎꯃꯪꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯒ ꯁꯥ ꯀꯥꯞꯂꯨꯈꯤꯁꯤ ꯍꯥꯏꯕ꯭ꯔꯥ? ꯅꯁꯨꯅ ꯏꯄꯨꯒꯤ ꯑꯄꯥꯝꯕ ꯁꯥꯁꯤꯡ ꯂꯣꯏꯅ ꯐꯥꯕꯤꯒꯅꯤ, ꯑꯗꯨꯒ ꯀꯩꯁꯨ ꯇꯧꯍꯟꯒꯦ ꯏꯄꯨ? ꯄꯣꯏꯔꯩꯇꯣꯟ, ꯏꯄꯨ ꯁꯥ ꯀꯥꯞꯄ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏꯀꯣ, ꯅꯄꯨꯗ ꯁꯥ ꯀꯥꯞꯄ ꯄꯜꯂꯛꯂꯅꯨ꯫ ꯄꯣꯏꯔꯩꯇꯣꯟꯗꯣ ꯑꯉꯥꯡ ꯑꯣꯏꯕꯅ ꯏꯇꯤꯡ ꯇꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯄꯨ ꯅꯤꯡꯊꯧꯗꯤ ꯅꯊꯧꯅꯥ ꯌꯥꯝ ꯂꯩꯇꯦꯅ, ꯌꯥꯝ ꯄꯥꯡꯗꯦ꯫ ꯏꯄꯨꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯡꯗ꯭ꯔꯒ ꯀꯔꯝꯅ ꯂꯩꯕꯥꯛꯄꯨ ꯉꯥꯛꯂꯤꯕꯅꯣ? ꯑꯩꯗꯤ ꯌꯥꯝꯅ ꯀꯟꯕꯅꯤ ꯏꯄꯨ, ꯎꯃꯪꯗ ꯂꯩꯕ ꯁꯥ ꯀꯩ ꯂꯣꯏꯅꯃꯛ ꯑꯩꯅ ꯂꯣꯏꯅ ꯉꯝꯃꯤ꯫ ꯎꯃꯪꯒꯤ ꯁꯥ ꯂꯣꯏꯅꯃꯛꯀ ꯑꯩꯒ ꯃꯔꯨꯞ ꯁꯥꯟꯅꯩ, ꯑꯩꯗꯤ ꯀꯩꯁꯨ ꯇꯣꯡꯉꯤ꯫ ꯑꯗꯨꯒ ꯏꯄꯨꯁꯨ ꯇꯣꯡꯅꯤꯡꯗ꯭ꯔꯣ? ꯇꯣꯡꯅꯤꯡꯉꯗꯤ ꯅꯁꯨꯅ ꯇꯣꯡꯍꯟꯒꯦ꯫ ꯄꯣꯏꯔꯩꯇꯣꯟꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯏ꯫ ꯄꯣꯏꯔꯩꯇꯣꯟ, ꯏꯁꯨꯅ ꯍꯥꯏꯕ ꯆꯨꯝꯃꯤ, ꯅꯄꯨꯁꯦ ꯄꯥꯡꯗꯕ ꯅꯤꯡꯊꯧꯅꯤ꯫ ꯑꯗꯨꯅ ꯅꯄꯨ ꯑꯩꯅꯅꯦ ꯏꯁꯨꯒꯨꯝꯕ ꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯔꯒꯦ ꯈꯟꯗꯅ ꯊꯤꯔꯛꯄꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯏꯄꯨꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯡꯁꯨ ꯅꯤꯡꯊꯧ ꯑꯣꯏꯕ ꯉꯝꯒꯗꯕ ꯏꯆꯥ ꯑꯃꯠꯇ ꯌꯥꯎꯗꯕ ꯑꯗꯨꯅ ꯏꯁꯨ ꯄꯣꯏꯔꯩꯇꯣꯟꯗ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯔꯅꯤ, ꯑꯗꯨꯒ ꯏꯁꯨ ꯊꯧꯅꯥ ꯐꯕ ꯄꯣꯏꯔꯩꯕꯨ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯨ ꯏꯕꯨꯡꯉꯣ, ꯏꯁꯨꯅ ꯏꯄꯨꯕꯨ ꯀꯩ ꯇꯣꯡꯍꯟꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯍꯥꯏꯒꯅꯨꯀꯣ꯫ ꯏꯄꯨ ꯀꯩ ꯇꯧꯅꯤꯡꯗꯦ꯫ ꯏꯄꯨꯁꯦ ꯃꯇꯝ ꯈꯔꯗꯤ ꯍꯤꯡꯈꯤꯒꯦ꯫ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯒ ꯊꯧꯅꯥ ꯐꯕ ꯏꯁꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯉꯥꯛꯄꯗꯣ ꯏꯄꯨ ꯌꯦꯡꯈꯤꯒꯦ꯫ ꯎꯃꯪꯗ ꯂꯩꯔꯤꯕ ꯀꯩꯗꯨꯗꯤ ꯏꯁꯨꯒ ꯈꯪꯅꯩ ꯍꯥꯏꯔꯕꯅꯤꯅ ꯏꯁꯨꯅ ꯑꯗꯨꯝ ꯇꯣꯡꯖꯔꯣ, ꯏꯄꯨꯗꯤ ꯇꯣꯡꯂꯔꯣꯏꯒꯦꯀꯣ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯄꯣꯏꯔꯩꯇꯣꯟ ꯁꯤꯊ ꯅꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗꯨꯅ ꯃꯆꯟꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯒ ꯄꯣꯏꯔꯩꯇꯣꯟꯒ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯐꯝꯁꯨ ꯊꯧꯅꯥ ꯐꯕ ꯄꯣꯏꯔꯩꯇꯣꯟꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯣꯏꯔꯩꯇꯣꯟꯁꯨ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯉꯥꯛꯄ ꯍꯧꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯃꯗꯤ ꯃꯅꯤꯒ ꯊꯝꯕꯥꯜꯒꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯃꯉꯥꯎ ꯊꯤꯕ ꯄꯣꯏꯔꯩꯇꯣꯟꯗꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯄꯨꯔꯒ ꯎꯃꯪꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ ꯂꯥꯛꯄ ꯎꯕꯗ ꯎꯃꯪꯒꯤ ꯁꯥ ꯀꯩꯁꯤꯡꯗꯨ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯄꯣꯏꯔꯩꯇꯣꯟꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯕꯨ ꯀꯣꯏꯁꯤꯜꯂꯒ ꯂꯩ꯫ ꯁꯥ ꯃꯌꯥꯝꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯑꯉꯥꯡꯒ ꯑꯣꯏꯕꯅ ꯀꯤꯃꯟꯗꯅ ꯀꯞꯀꯗꯧꯔꯦ꯫ ꯃꯄꯨꯔꯣꯏꯕ ꯄꯣꯏꯔꯩꯇꯣꯟꯗ ꯌꯦꯡꯂꯒ ꯄꯤꯔꯤ ꯄꯤꯔꯤ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯏꯕꯥꯅꯤ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ꯫ ꯏꯕꯥꯅꯤꯒꯤ ꯁꯤꯐꯝꯒ ꯏꯔꯩ ꯂꯩꯇꯗꯧꯅ ꯎꯃꯪꯒꯤ ꯁꯥ ꯀꯩ ꯃꯔꯛꯁꯤꯗ ꯁꯤꯃꯤꯟꯅꯔꯅꯤꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯁꯤꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯁꯨ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯐꯖꯕ ꯃꯐꯝ ꯑꯃꯗ ꯆꯠꯃꯤꯟꯅꯔꯒ ꯁꯤꯃꯤꯟꯅꯔꯁꯨ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥ ꯀꯩ ꯃꯔꯛꯁꯤꯗ ꯁꯤꯃꯤꯟꯅꯔꯨꯔꯁꯦꯅ ꯑꯩꯕꯨ ꯄꯨꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯏꯅꯤꯡꯊꯧꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯋꯥ ꯇꯥꯕꯗ ꯄꯣꯏꯔꯩꯇꯣꯟ ꯅꯣꯛꯂꯛꯏ꯫ ꯂꯩꯃꯔꯦꯝꯕꯤ, ꯀꯞꯂꯤꯔꯥ ꯅꯪꯕꯣ? ꯅꯣꯏ ꯀꯣꯅꯨꯡꯗꯅꯦ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯀꯤꯒꯟꯈ꯭ꯔꯦ꯫ ꯏꯄꯨ ꯅꯤꯡꯊꯧꯁꯨ ꯌꯥꯝ ꯀꯤꯒꯜꯂꯤ꯫ ꯏꯄꯨ ꯅꯤꯡꯊꯧꯅ ꯄꯥꯡꯗ꯭ꯔꯕꯅꯤꯅ ꯃꯁꯨ ꯃꯆꯥꯁꯤꯡꯁꯨ ꯂꯣꯏꯅ ꯀꯤꯒꯜꯂꯦꯅꯦ꯫ ꯑꯗꯣ ꯀꯞꯀꯅꯨ, ꯑꯩ ꯂꯩ, ꯅꯪ ꯀꯩꯁꯨ ꯀꯤꯒꯅꯨ꯫ ꯁꯥ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯉꯥꯛꯇꯅꯤ꯫ ꯑꯩ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯗꯅ ꯊꯣꯛꯂꯛꯂꯤꯅꯤ꯫ ꯃꯣꯏꯅꯅꯦ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯩꯁꯨ ꯍꯥꯠꯂꯣꯏ꯫ ꯁꯥꯒ ꯃꯤꯒꯕꯨ ꯃꯔꯨꯞ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯥ ꯏꯅꯤꯡꯊꯧ? ꯌꯥꯕꯒꯤ ꯇꯤꯟꯅꯔꯤꯅꯤ꯫ ꯅꯪꯗꯤ ꯀꯣꯅꯨꯡꯗ ꯃꯤꯀꯤꯊꯤ ꯑꯣꯏꯅ ꯂꯩꯕꯒꯤ ꯈꯪꯗꯕꯅꯤ꯫ ꯇꯨ, ꯑꯥꯗ ꯀꯩ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯎꯕ꯭ꯔꯥ? ꯑꯁꯤꯕꯨꯗꯤ ꯑꯩꯁꯨ ꯎꯏꯌꯦ꯫ ꯀꯩ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯒꯤꯅꯦ ꯀꯩ ꯅꯍꯥ ꯑꯃ ꯍꯧꯖꯤꯛ ꯅꯅꯥꯛꯇ ꯄꯨꯔꯛꯀꯦ, ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯨ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯀꯩ ꯄꯨꯕꯤꯔꯛꯀꯦ ꯍꯥꯏꯕꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯑꯩ ꯇꯜꯂꯦ ꯏꯅꯤꯡꯊꯧ, ꯀꯩ ꯅꯍꯥ ꯑꯃ ꯏꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯒ ꯑꯩꯁꯦ ꯄꯤꯖꯊꯣꯛꯈꯤꯒꯦ ꯍꯥꯏꯔꯤꯔꯣ? ꯂꯩꯃꯔꯦꯝꯕꯤ, ꯅꯪꯁꯦ ꯄꯣꯏꯔꯩꯇꯣꯟꯒꯤ ꯅꯨꯄꯤ ꯃꯥꯟꯗꯦꯍꯦ꯫ ꯄꯣꯏꯔꯩꯇꯣꯟꯒꯤ ꯅꯨꯄꯤꯗꯤ ꯊꯧꯅꯥ ꯂꯩꯕꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩꯇꯣꯟꯗꯨ ꯀꯩꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯩ ꯅꯍꯥ ꯑꯃꯅ ꯃꯅꯥ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯏ꯫
ꯃꯍꯥꯔꯥꯅꯤꯗꯣ ꯀꯩꯗꯣ ꯎꯕꯗ ꯀꯤꯃꯟꯗꯅ ꯆꯦꯟꯈꯤꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯄꯣꯏꯔꯩꯇꯣꯟꯅ ꯃꯍꯥꯔꯥꯅꯤꯕꯨ ꯇꯞ ꯂꯥꯎꯅ ꯐꯥꯔꯒ ꯀꯩꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯀꯩ ꯄꯥꯈꯪ, ꯅꯪꯗꯤ ꯅꯨꯄꯤ ꯊꯤꯖꯔꯝꯈꯤꯔꯣꯏꯅꯦ? ꯄꯣꯏꯔꯩꯇꯣꯟꯗꯤ ꯅꯨꯄꯤ ꯊꯤꯔꯦ, ꯅꯤꯡꯊꯧꯁꯨ ꯑꯣꯏꯔꯦ꯫ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯞꯂꯤꯕ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ, ꯂꯩꯃꯔꯦꯝꯕꯤꯅꯤ꯫ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯃꯔꯦꯝꯕꯤꯁꯦ ꯀꯩ ꯇꯣꯡꯅꯤꯡꯉꯦ ꯍꯥꯏ, ꯑꯗꯣ ꯉꯥꯏꯍꯥꯛꯇ ꯇꯣꯡꯍꯟꯒꯦꯀꯣ ꯅꯪꯉꯣꯟꯗ"꯫ ꯄꯣꯏꯔꯩꯇꯣꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯍꯥꯔꯥꯅꯤꯗꯣ ꯌꯥꯝ ꯀꯤꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯀꯗꯥꯏꯗ ꯍꯥꯏꯔꯤꯕ ꯏꯅꯤꯡꯊꯧ? ꯍꯥꯏꯁꯨ ꯍꯥꯏꯗꯅ꯫ ꯀꯩ ꯄꯥꯈꯪ, ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯅꯤꯡꯗꯦ, ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯀꯤꯖꯩꯌꯦ, ꯏꯅꯤꯡꯊꯧꯅ ꯇꯣꯡꯅꯤꯡꯉꯦ ꯍꯥꯏꯖꯜꯂꯤꯅꯦ"꯫ ꯄꯣꯏꯔꯩꯇꯣꯟꯗꯣ ꯂꯩꯃꯔꯦꯝꯕꯤꯕꯨ ꯀꯩꯗꯨꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯄꯤꯔꯒ ꯐꯝꯍꯜꯂꯤ, ꯑꯗꯨꯒ ꯃꯥꯁꯨ ꯀꯩꯗꯨꯒꯤ ꯃꯊꯛꯇ ꯐꯟ ꯂꯥꯎꯅ ꯆꯣꯡꯈꯠꯂꯒ ꯐꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟꯒ ꯂꯩꯃꯔꯦꯝꯕꯤꯒꯗꯨ ꯎꯃꯪꯗ ꯀꯩ ꯇꯣꯡꯕꯤ ꯁꯥꯟꯅꯔꯒ ꯐꯅ ꯀꯨꯏꯅ ꯂꯩꯊꯣꯛꯂꯤ꯫ ꯂꯩꯃꯔꯦꯝꯕꯤꯗꯨ ꯀꯩꯗꯨ ꯌꯥꯝ ꯀꯤꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯀꯩ ꯇꯣꯡꯂꯒ ꯁꯥꯟꯅꯕꯗꯨꯗ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯤ, ꯀꯤꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ "ꯏꯅꯤꯡꯊꯧ, ꯀꯩ ꯇꯣꯡꯕꯤ ꯁꯥꯟꯅꯕꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯠꯅꯤꯅ"꯫ ꯅꯨꯡꯉꯥꯏꯕꯅꯤ, ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯀꯩ ꯇꯣꯡꯂꯒ ꯁꯥꯟꯅꯩ꯫ ꯑꯗꯣ ꯏꯕꯥꯅꯤ ꯎꯃꯪꯁꯤꯗ ꯀꯩ ꯇꯣꯡꯕꯤ ꯁꯥꯟꯅꯔꯒ ꯂꯩꯔꯛꯂꯤꯁꯦ ꯀꯨꯏꯃꯟꯈ꯭ꯔꯦ, ꯀꯣꯅꯨꯡꯗ ꯍꯜꯂꯁꯤ, ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯅꯤ꯫ "ꯍꯣꯏ ꯏꯅꯤꯡꯊꯧ, ꯍꯜꯂꯁꯤ ꯂꯥꯛꯑꯣ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯂꯩꯃꯔꯦꯝꯕꯤꯒꯗꯨ ꯀꯩ ꯇꯣꯡꯂꯒ ꯀꯣꯅꯨꯡꯂꯣꯝꯗ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯁꯣꯝꯗꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗꯨꯗ ꯅꯤꯡꯊꯧꯒ ꯂꯩꯃꯔꯦꯝꯕꯤꯒ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯅꯔꯤ꯫ ꯑꯁꯨꯝꯅ ꯊꯤꯅꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯅꯤꯡꯊꯧꯒ ꯂꯩꯃꯔꯦꯝꯕꯤꯒ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯆꯥꯎꯔꯕ ꯀꯩ ꯑꯃꯒꯤ ꯃꯊꯛꯇ ꯇꯣꯡꯂꯒ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯅꯔꯦ꯫ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯩ, ꯑꯗꯨꯕꯨ ꯃꯅꯤꯒ ꯊꯝꯕꯥꯜꯒꯗꯤ ꯃꯆꯥꯒ ꯃꯃꯧꯒꯅ ꯀꯩ ꯇꯣꯡꯂꯒ ꯆꯪꯂꯛꯂꯤꯕꯗꯨ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯅꯣꯛꯏ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯂꯩꯃꯔꯦꯝꯕꯤꯕꯨ ꯀꯩ ꯃꯊꯛꯇꯒꯤ ꯊꯥꯡꯊꯕꯤꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯉꯥꯡꯗꯨ ꯃꯅꯤꯒ ꯊꯝꯕꯥꯜꯒꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯌꯥꯝ ꯍꯔꯥꯎꯅ, "ꯄꯥꯕ, ꯏꯃꯥ ꯊꯝꯕꯥꯜ, ꯏꯅꯤꯡꯊꯧꯒ ꯑꯩꯈꯣꯏ ꯑꯅꯤ ꯎꯃꯪꯗ ꯆꯠꯂꯒ ꯀꯩ ꯇꯣꯡꯕꯤ ꯁꯥꯟꯅꯔꯨꯔꯤꯅꯤ, ꯀꯩ ꯇꯣꯡꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯅꯤ"꯫ ꯃꯃꯧꯒꯤ ꯋꯥꯗꯨꯗ ꯃꯅꯤ ꯅꯣꯛꯂꯒ ꯈꯨꯝꯃꯤ, "ꯍꯣꯏ ꯍꯣꯏ, ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯏꯕꯦꯝꯃ"꯫ ꯀꯩꯗꯨ ꯎꯕꯗ ꯀꯤꯕꯅ ꯅꯤꯛꯂꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯤꯡꯊꯧꯗꯨ ꯃꯁꯨ ꯑꯅꯤꯗ ꯌꯦꯡꯂꯒ, "ꯍꯩ, ꯅꯕꯥꯅꯤꯁꯤ ꯑꯣꯟꯊꯣꯛꯅ ꯃꯊꯣꯡ ꯆꯥꯈꯤꯗ꯭ꯔꯦꯗ꯫ ꯀꯩ ꯑꯁꯤꯕꯨ ꯀꯣꯅꯨꯡ ꯃꯅꯨꯡꯁꯤꯗ ꯀꯔꯤꯒꯤ ꯄꯨꯔꯛꯂꯤꯅꯣ? ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤ ꯀꯩ ꯑꯁꯤꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯕ ꯇꯥꯔꯦꯅꯦ ꯅꯣꯏꯕꯣ"꯫ ꯄꯣꯏꯔꯩꯇꯣꯟꯅ "ꯆꯥꯔꯣꯏ ꯄꯨ, ꯀꯣꯅꯨꯡꯒꯤ ꯃꯤ ꯃꯌꯥꯝꯁꯤ ꯇꯣꯡꯍꯟꯒꯦꯅ ꯄꯨꯔꯛꯂꯤꯅꯦ" ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩꯇꯣꯟꯅ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯗꯨ ꯀꯩ ꯇꯣꯡꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯩꯗꯨ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯁꯥꯟꯅꯄꯣꯠ ꯑꯣꯏꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯌꯥꯏ ꯅꯥꯎꯕꯗꯨ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯄꯣꯏꯔꯩꯇꯣꯟꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯏ꯫ ꯅꯥꯎꯕꯅ, "ꯏꯇꯥꯎ ꯄꯣꯏꯔꯩꯇꯣꯟ, ꯏꯇꯥꯎꯗꯤ ꯅꯤꯡꯊꯧ ꯑꯣꯏꯈꯤꯕꯗꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯅꯇꯥꯎꯒ ꯂꯣꯏꯅ ꯀꯥꯎꯔꯦꯅꯦ"꯫ "ꯑꯁ, ꯀꯗꯥꯏꯗ ꯀꯥꯎꯔꯤꯕ? ꯑꯩꯗꯤ ꯀꯥꯎꯗꯦꯀꯣ, ꯇꯥꯇꯣꯟꯒ ꯅꯕꯥꯅꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ"꯫ "ꯍꯣꯏꯅꯦ ꯏꯇꯥꯎ ꯅꯤꯡꯊꯧ, ꯅꯥꯎꯕꯒ ꯏꯕꯥꯅꯤꯕꯨ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯂꯝꯒꯅꯤꯅꯦ, ꯑꯗꯣ ꯏꯇꯥꯎꯅ ꯁꯨꯛꯅꯤꯡ ꯅꯤꯡꯁꯤꯡꯕꯤꯗꯕ ꯑꯃꯗꯤ ꯂꯩꯔꯦ"꯫ "ꯂꯩꯔꯝꯂꯣꯏꯗ ꯏꯇꯥꯎ, ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯤ"꯫ "ꯑꯗꯨꯗꯤ ꯏꯇꯥꯎ ꯅꯤꯡꯊꯧ, ꯅꯤꯡꯊꯝꯊꯥꯗ ꯅꯆꯟꯅꯨꯄꯤ ꯀꯨꯁꯨꯝꯒꯤ ꯆꯔꯨ ꯃꯩ ꯊꯥꯔꯒ ꯃꯩ ꯌꯥꯏꯍꯟꯅꯕ ꯂꯧꯕꯨꯛꯇꯒꯤ ꯆꯔꯨ ꯍꯣꯟꯃꯤꯟꯅꯈꯤꯕꯗꯨ ꯀꯥꯎꯔꯕ꯭ꯔꯥ"꯫ "ꯀꯥꯎꯗꯦꯅꯦ, ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ"꯫ "ꯃꯆꯦꯡꯄꯥꯠꯀꯤ ꯂꯧꯈꯣꯡꯗ ꯇꯥꯇꯣꯟ ꯑꯩꯈꯣꯏꯍꯨꯝ ꯏꯁꯤꯠꯂꯒ ꯉꯥ ꯐꯥꯃꯤꯟꯅꯈꯤꯕꯗꯨꯁꯨ ꯀꯥꯎꯔꯝꯃꯅꯤ꯫ ꯑꯩꯒꯤ ꯉꯥ ꯁꯔꯨꯛꯇꯒꯤ ꯇꯪꯈꯥꯏ ꯑꯃ ꯏꯇꯥꯎꯒꯤ ꯁꯔꯨꯛꯇꯒ ꯍꯥꯞꯈꯤꯕꯗꯣ, ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤꯅ ꯁꯣꯏꯗꯅ ꯀꯥꯎꯔꯝꯃꯅꯤ, ꯀꯥꯎꯔꯦ ꯅꯠꯇ꯭ꯔꯥ"꯫ "ꯀꯥꯎꯗꯦꯃꯤ ꯏꯇꯥꯎ ꯅꯪꯕꯣ, ꯀꯃꯥꯏ ꯀꯥꯎꯗꯣꯏꯅꯣ, ꯉꯔꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯨꯝ ꯏꯃꯤꯠꯁꯤꯗ ꯎꯔꯤꯕꯅꯤ꯫ ꯏꯄꯟꯃꯅꯤꯅ ꯀꯨꯁꯨꯝꯒ ꯏꯇꯥꯎꯒꯗ ꯐꯨꯕꯤꯕꯗ ꯅꯇꯥꯎ ꯅꯥꯎꯕ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯏꯄꯟꯃꯅꯤꯒꯤ ꯂꯥꯏꯕꯛꯇ ꯅꯥꯎꯔꯤꯅ ꯀꯥꯞꯈꯤꯕꯗꯨꯗꯤ ꯁꯣꯏꯗꯅ ꯀꯥꯎꯔꯝꯃꯅꯤꯗ꯫ ꯏꯄꯟꯃꯅꯤꯗ ꯅꯥꯎꯔꯤꯅ ꯀꯥꯞꯂꯨꯕꯒꯤ ꯏꯇꯥꯎꯅ ꯑꯩꯉꯣꯟꯗ ꯐꯨꯈꯤꯕꯗꯣ ꯑꯩꯗꯤ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ"꯫ "ꯑꯁ ꯅꯥꯎꯕ, ꯅꯤꯡꯊꯧ ꯑꯣꯏꯖꯔꯕꯁꯨ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯠꯇ ꯀꯥꯎꯗꯦꯃꯤ ꯅꯪꯕꯣ"꯫ "ꯑꯗꯨꯗꯤ ꯑꯩꯅ ꯅꯤꯡꯊꯝꯊꯥꯗ ꯆꯔꯨ ꯍꯣꯟꯕ ꯌꯥꯎꯈꯤꯕꯗꯨꯗꯤ ꯀꯅꯥꯒꯤ ꯃꯩ ꯌꯥꯏꯅꯕꯅꯣ"꯫ "ꯀꯨꯁꯨꯝꯒꯤ"꯫ "ꯑꯩꯒꯤ ꯉꯥ ꯇꯪꯈꯥꯏ ꯑꯃ ꯏꯇꯥꯎꯗ ꯄꯤꯈꯤꯕꯗꯨꯗꯤ ꯀꯅꯥꯒꯤ ꯆꯥꯅꯕ ꯄꯤꯈꯤꯕꯅꯣ ꯏꯇꯥꯎ"꯫ ꯍꯟꯗꯛꯁꯨ ꯄꯣꯏꯔꯩꯇꯣꯟꯅ ꯑꯗꯨꯝ ꯈꯨꯝꯃꯤ, "ꯀꯨꯁꯨꯝꯅ ꯆꯥꯅꯕꯅꯤꯝꯅꯤ ꯏꯇꯥꯎ"꯫ "ꯏꯄꯟꯃꯅꯤꯗ ꯅꯥꯎꯔꯤꯅ ꯀꯥꯞꯈꯤꯕꯗꯨꯗꯤ ꯀꯅꯥ ꯐꯨꯕꯒꯤꯅꯣ"꯫ "ꯑꯩꯒꯤ ꯏꯆꯟ ꯀꯨꯁꯨꯝ ꯐꯨꯕꯒꯤ"꯫ "ꯑꯗꯨꯅꯦꯕ ꯏꯇꯥꯎ, ꯑꯩꯅ ꯎꯅꯈꯤꯕ ꯃꯌꯥꯝꯗꯣ ꯅꯆꯟꯅꯨꯄꯤ ꯀꯨꯁꯨꯝꯒꯤꯅꯦꯕ"꯫ ꯅꯥꯎꯕꯒꯤ ꯋꯥꯗꯨꯗ ꯄꯣꯏꯔꯩꯇꯣꯟ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯄꯣꯏꯔꯩꯇꯣꯟꯗꯨ ꯅꯣꯛꯂꯛꯏ, "ꯑꯗꯣ ꯏꯇꯥꯎꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ"꯫ ꯅꯥꯎꯕ ꯍꯟꯗꯛꯇꯤ ꯏꯀꯥꯏꯔꯦ, ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯍꯥꯏꯗ꯭ꯔꯗꯤ ꯍꯥꯏꯍꯧꯔꯒꯦ ꯈꯜꯂꯗꯨꯅ, "ꯏꯇꯥꯎ ꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯅꯆꯟꯅꯨꯄꯤ ꯀꯨꯁꯨꯝꯗꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦ, ꯅꯇꯥꯎ ꯅꯥꯎꯕꯁꯨ ꯄꯥꯈꯪ ꯌꯛ ꯂꯥꯎꯅ ꯐꯥꯔꯦ, ꯑꯗꯨ ꯍꯥꯏꯒꯦꯅ ꯀꯣꯅꯨꯡꯁꯤꯗ ꯂꯥꯛꯄꯅꯤꯗ"꯫ "ꯑꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯏꯇꯥꯎ"꯫ "ꯑꯁ, ꯏꯇꯥꯎꯅ ꯈꯪꯉꯤꯗꯣ ꯑꯣꯟꯅꯔꯦꯃꯤ, ꯑꯩꯅ ꯈꯪꯍꯟꯅꯤꯡꯉꯤꯁꯦ ꯏꯇꯥꯎꯅ ꯈꯪꯉꯤꯗꯣ ꯅꯠꯇꯦꯕ"꯫
ꯍꯟꯗꯛꯇꯤ ꯄꯣꯏꯔꯩꯇꯣꯟ ꯊꯤꯛ ꯊꯤꯛ ꯅꯣꯡꯂꯛꯏ꯫ ꯍꯥꯏ ꯏꯀꯥꯏꯗꯕ, ꯏꯄꯟꯒ ꯏꯅꯦꯒꯗꯣ ꯄꯥꯕꯒ ꯏꯃꯥꯒꯒꯤ ꯃꯅꯥꯛꯇ ꯊꯥꯔꯛꯎ꯫ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯉꯒ ꯑꯩꯒꯤ ꯏꯆꯟ ꯀꯨꯁꯨꯝ ꯃꯆꯥꯒ ꯅꯕꯥꯅꯤ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯦ꯫ ꯄꯣꯏꯔꯩꯇꯣꯟꯒꯤ ꯋꯥ ꯇꯥꯕꯗ ꯅꯥꯎꯕ ꯍꯔꯥꯎꯃꯟꯗꯅ ꯃꯃꯩ ꯊꯥꯡꯒꯠꯂꯒ ꯀꯣꯅꯨꯡꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯍꯣꯠꯇꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩꯇꯣꯟꯗꯨ ꯀꯨꯁꯨꯝ ꯃꯆꯥꯕꯨ ꯅꯥꯎꯕꯗ ꯊꯥꯖꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯒ ꯂꯩꯃꯔꯦꯝꯕꯤꯒ ꯂꯥꯛꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯅꯔꯦ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯔꯦꯝꯕꯤꯗ ꯌꯦꯡꯂꯒ ꯍꯪꯂꯛꯏ꯫ ꯂꯩꯃꯔꯦꯝꯕꯤ, ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯒꯦ? ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯖꯔꯁꯨ ꯅꯃꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗꯦ꯫ ꯑꯦ, ꯅꯆꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯈꯪꯗꯕ ꯏꯅꯤꯡꯊꯧ? ꯅꯪꯗꯤ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯀꯃꯥꯏ ꯈꯪꯗꯣꯏꯕ? ꯏꯅꯤꯡꯊꯧꯅꯗꯤ ꯍꯪꯁꯨ ꯍꯪꯗꯅ ꯀꯃꯥꯏ ꯍꯥꯏꯗꯣꯏꯕ? ꯆꯨꯝꯃꯤ, ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯡ ꯍꯪꯈꯤꯗꯦꯀꯣ꯫ ꯑꯗꯣ ꯍꯧꯖꯤꯛ ꯍꯪꯉꯤ, ꯀꯩ ꯃꯤꯡ ꯀꯧꯒꯦꯕ? ꯌꯥꯏꯔꯩꯃ, ꯌꯥꯏꯔꯩꯃ ꯀꯧꯏ ꯅꯤꯡꯊꯧ꯫ ꯌꯥꯏꯔꯩꯃ ꯍꯥꯏꯕ? ꯑꯗꯨꯗꯤ ꯅꯪ ꯌꯥꯏꯔꯩꯃꯅꯤꯅ ꯌꯥꯏ ꯃꯌꯥꯝ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ, ꯂꯩꯇ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯌꯥꯏꯅꯣꯗ, ꯏꯅꯤꯡꯊꯧ ꯃꯤꯡꯗ ꯌꯥꯏꯔꯩꯃ ꯀꯧꯖꯕꯩ ꯋꯥꯅꯤ, ꯑꯁꯦꯡꯕ ꯌꯥꯏꯗꯤ ꯑꯝꯇꯕꯨ ꯎꯗ꯭ꯔꯤꯗ꯫ ꯄꯣꯏꯔꯩꯇꯣꯟ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯔꯦꯝꯕꯤꯗ ꯌꯦꯡꯂꯒ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ꯫ ꯌꯥꯏꯔꯩꯃ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯆꯦꯡ ꯄꯥꯠꯇ ꯀꯨꯝꯂꯒ ꯍꯤ ꯇꯣꯡꯕꯤ ꯁꯥꯟꯅꯔꯨꯁꯤꯔꯥ? ꯍꯣꯏ ꯌꯥꯏꯌꯦ, ꯑꯗꯣ ꯏꯅꯤꯡꯊꯧ ꯃꯆꯦꯡ ꯄꯥꯠꯀꯤ ꯄꯠꯌꯥꯏꯗꯒꯤ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄꯤꯒꯦꯔꯥ? ꯄꯠꯌꯥꯏꯗ ꯁꯥꯠꯄ ꯊꯔꯣ ꯊꯝꯕꯥꯜꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩꯌꯦ꯫ ꯃꯌꯥꯝ ꯍꯦꯛꯄꯤꯒꯦ, ꯂꯥꯛꯑꯣ ꯆꯠꯂꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯒ ꯃꯈꯨꯠ ꯁꯝꯅꯔꯒ ꯀꯣꯅꯨꯡ ꯃꯅꯨꯡꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯁꯨ ꯅꯤꯡꯊꯧꯒ ꯂꯩꯃꯔꯦꯝꯕꯤꯒ ꯊꯣꯛꯂꯛꯄꯗ ꯎꯕꯗ ꯃꯁꯨ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯅꯕꯥꯅꯤ ꯂꯩꯕꯥꯛꯁꯦ ꯉꯥꯛꯃꯤꯟꯅꯧ ꯍꯥꯏꯔꯒ ꯅꯈꯨꯠ ꯁꯝꯅꯔꯒ ꯑꯃꯨꯛ ꯊꯣꯛꯃꯤꯟꯅꯔꯛꯂꯤꯗꯨꯅ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯌꯥꯏꯔꯩꯃꯅ, ꯏꯄꯨ ꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒ ꯑꯩꯈꯣꯏ ꯑꯅꯤ ꯃꯆꯦꯡ ꯄꯥꯠꯇ ꯍꯤ ꯇꯣꯡꯕꯤ ꯁꯥꯟꯅꯔꯨꯒꯦ ꯇꯧꯕꯅꯦ꯫ ꯍꯩ, ꯂꯩꯕꯥꯛ ꯉꯥꯛꯀꯗꯧꯔꯤꯕ ꯅꯤꯡꯊꯧꯒ ꯂꯩꯃꯔꯦꯝꯕꯤꯒꯅ ꯁꯥꯟꯅꯔꯒ ꯁꯨꯝ ꯂꯩꯊꯣꯛꯂꯗꯤ ꯂꯩꯕꯥꯛꯁꯤ ꯀꯝꯗꯧꯅ ꯉꯥꯛꯀꯅꯤ? ꯅꯤꯡꯊꯧꯅ ꯍꯪꯂꯛꯂꯤꯕ ꯋꯥꯗꯨꯗ ꯄꯣꯏꯔꯩꯇꯣꯟꯅ ꯇꯥꯍꯥ ꯇꯥꯍꯥ ꯈꯨꯝꯂꯛꯏ꯫ ꯌꯥꯅꯤ ꯏꯄꯨ ꯅꯤꯡꯊꯧ, ꯂꯩꯕꯥꯛꯁꯦ ꯑꯗꯨꯝ ꯉꯥꯛꯆꯒꯦ꯫ ꯑꯗꯣ ꯉꯁꯤꯗꯪ ꯌꯥꯏꯔꯩꯃ ꯏꯕꯥꯅꯤ ꯃꯆꯦꯡ ꯄꯥꯠꯀꯤ ꯍꯤ ꯇꯣꯡꯕ ꯉꯥꯛꯇ ꯁꯥꯟꯅꯔꯨꯒꯦ, ꯊꯨꯅ ꯍꯟꯖꯔꯛꯀꯦ꯫ ꯍꯩ, ꯅꯕꯥꯅꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯁꯤꯒꯦꯅꯦ ꯏꯁꯨꯁꯥ? ꯒ꯭ꯌꯥꯟ ꯇꯥꯔꯣꯅꯦ ꯅꯣꯏꯕꯣ, ꯀꯣꯅꯨꯡꯁꯤꯗ ꯅꯕꯥꯅꯤ ꯍꯦꯛ ꯊꯤꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯅꯤꯅꯦ꯫ ꯚꯥꯞ ꯇꯥꯔꯣꯀꯣ ꯏꯁꯨꯁꯥ, ꯑꯁꯨꯛ ꯆꯥꯎꯕ ꯂꯩꯕꯥꯛꯁꯦ ꯅꯕꯥꯅꯤꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯌꯥꯏꯔꯩꯃ ꯃꯄꯨ ꯅꯤꯡꯊꯧꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯄꯨ ꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ ꯏꯕꯥꯅꯤ ꯐꯖ ꯐꯖꯕ ꯃꯐꯝꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯍꯟꯒꯦꯗꯤ ꯈꯟꯗ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯅꯤꯡꯊꯧꯒ ꯂꯩꯃꯔꯦꯝꯕꯤꯒ ꯑꯣꯏꯍꯜꯂꯒ ꯂꯩꯕꯥꯛꯁꯦ ꯉꯥꯛꯍꯜꯂꯤꯅꯦ꯫ ꯏꯅꯤꯡꯊꯧꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯅꯤꯡꯊꯧꯒ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯍꯜꯂꯁꯨ ꯉꯁꯤꯗꯪ ꯃꯆꯦꯡ ꯄꯥꯠꯇ ꯀꯨꯝꯂꯒ ꯍꯤ ꯇꯣꯡꯕꯤ ꯁꯥꯟꯅꯔꯨꯒꯦꯕ꯫ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ, ꯉꯁꯤꯒꯤꯗꯤ ꯆꯠꯂꯨꯔꯣ꯫ ꯅꯈꯣꯏ ꯑꯅꯤ ꯃꯆꯦꯡ ꯄꯥꯠꯇ ꯍꯤ ꯇꯣꯡꯕꯤ ꯁꯥꯟꯅꯅꯤ ꯍꯥꯏꯕꯗꯣ ꯁꯥꯟꯅꯔꯨꯔꯣ꯫ ꯑꯗꯨꯕꯨ ꯀꯨꯏꯕꯗꯤ ꯌꯥꯗꯦꯀꯣ, ꯉꯥꯏꯍꯥꯛ ꯁꯥꯟꯅꯃꯤꯟꯅꯔꯒ ꯁꯠ ꯍꯦꯛꯇ ꯍꯜꯂꯛꯀꯗꯕ꯫ ꯃꯄꯨ ꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯔꯕꯗꯨꯗ ꯑꯅꯤꯗꯨ ꯌꯥꯝ ꯍꯔꯥꯎꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯆꯦꯡ ꯄꯥꯠꯇꯣ ꯉꯁꯤꯗꯤ ꯃꯆꯦꯡ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯄꯣꯏꯔꯩꯇꯣꯟꯒ ꯂꯩꯃꯔꯦꯝꯕꯤ ꯌꯥꯏꯔꯩꯃꯒꯅ ꯄꯠꯌꯥꯏꯗ ꯍꯤ ꯇꯣꯡꯂꯒ ꯃꯈꯣꯏꯅ ꯏꯁꯤꯡ ꯆꯥꯏꯕꯤ ꯁꯥꯟꯅꯔꯤꯕꯗꯨ ꯃꯆꯦꯡ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯦꯡꯉꯤ꯫ ꯄꯣꯏꯔꯩꯇꯣꯟꯒ ꯌꯥꯏꯔꯩꯃꯒꯗꯨ ꯏꯁꯤꯡ ꯆꯥꯏꯁꯤꯟꯅꯕ ꯁꯥꯟꯅꯕꯗ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯄꯥꯠ ꯃꯌꯥꯏꯗꯒꯤ ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯍꯦꯛꯂꯒ ꯌꯥꯏꯔꯩꯃꯗ ꯄꯤ꯫ ꯌꯥꯏꯔꯩꯃꯁꯨ ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯃꯌꯥꯝꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯆꯦꯠꯅ ꯀꯣꯜꯂꯒ ꯃꯈꯣꯏ ꯑꯅꯤ ꯍꯤꯗ ꯍꯣꯜꯂꯒ ꯄꯥꯠ ꯃꯄꯥꯟꯂꯣꯝꯗ ꯑꯃꯨꯛ ꯀꯥꯃꯤꯟꯅꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯠꯇ ꯍꯤ ꯇꯣꯡꯂꯒ ꯀꯥꯃꯤꯟꯅꯔꯛꯄꯗ ꯅꯥꯎꯕꯒ ꯀꯨꯁꯨꯝꯒ ꯄꯥꯠ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯨꯁꯨꯝꯗꯨ ꯃꯥꯒꯤ ꯃꯕꯨꯡ ꯄꯣꯏꯔꯩꯇꯣꯟꯕꯨ ꯎꯕꯗ ꯃꯄꯤ ꯇꯥꯔꯦ꯫ ꯇꯥꯆꯧ, ꯏꯅꯝꯃ ꯂꯩꯃꯔꯦꯝꯕꯤꯒ ꯄꯥꯠꯇ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯂꯨꯔꯤꯔꯥ? ꯄꯣꯏꯔꯩꯇꯣꯟꯁꯨ ꯅꯨꯡꯁꯤꯈ꯭ꯔꯕꯤ ꯃꯆꯟꯅꯨꯄꯤꯒꯤ ꯁꯛꯇꯝ ꯎꯕꯗ ꯃꯄꯤ ꯇꯥꯔꯤ꯫ ꯃꯇꯝ ꯑꯃꯗ ꯃꯆꯤꯟ ꯃꯧꯄꯥꯅ ꯋꯥꯃꯤꯟꯅꯈꯤꯕ ꯃꯃꯤꯠꯇ ꯎꯔꯛꯏ, ꯑꯗꯨꯒ ꯃꯈꯨꯠ ꯑꯆꯣꯠꯄꯗꯨꯅ ꯃꯆꯟꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤ꯫ ꯕꯦꯝꯃ, ꯅꯪ ꯅꯥꯎꯕꯒ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯅꯥꯎꯕꯁꯨ ꯇꯥꯆꯧꯅ ꯀꯣꯅꯨꯡꯒꯤ ꯑꯆꯧꯕ ꯐꯝ ꯑꯃ ꯍꯥꯞꯂꯅꯤ꯫ ꯅꯥꯎꯕ ꯅꯕꯥꯅꯤ ꯅꯨꯡꯇꯤꯒꯤ ꯇꯥꯆꯧꯒꯤ ꯅꯥꯛꯇ ꯂꯥꯛꯃꯤꯟꯅꯧ꯫ ꯅꯨꯡꯇꯤꯒꯤ ꯀꯣꯅꯨꯡ ꯀꯥꯃꯤꯟꯅꯔꯛꯎ꯫ ꯏꯆꯟꯅ ꯂꯥꯛꯄꯗꯣ ꯇꯥꯆꯧ ꯉꯥꯏꯔꯝꯒꯦ꯫ ꯀꯨꯁꯨꯝꯁꯨ ꯃꯈꯨꯠꯇꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯃꯥꯒꯤ ꯇꯥꯆꯧꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯇꯥꯆꯧ, ꯑꯩ ꯇꯥꯆꯧꯒꯤ ꯅꯥꯛꯇ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯦ꯫ ꯅꯪ ꯇꯥꯆꯧꯒꯤ ꯅꯥꯛꯇ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯏꯔꯩꯇꯣꯟꯗꯨ ꯌꯥꯏꯔꯩꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ꯫ ꯌꯥꯏꯔꯩꯃ, ꯌꯦꯡꯉꯨ, ꯃꯆꯦꯡ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ? ꯈꯨꯟꯖꯥꯁꯤꯡꯁꯤꯅ ꯃꯆꯦꯡ ꯄꯥꯠꯇ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯖꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦ꯫
ꯃꯆꯦꯡ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯏꯆꯦꯜ ꯏꯄ꯭ꯋꯥꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯔꯛꯏ꯫ ꯈꯨꯟꯖꯥꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯏꯆꯦꯜ ꯏꯄ꯭ꯋꯥꯒꯤ ꯍꯧꯈ꯭ꯔꯕ ꯀꯥꯎꯉꯝꯂꯔꯣꯏꯗꯕ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯩ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯗꯨꯅ ꯏꯆꯦꯜ ꯏꯄ꯭ꯋꯥꯒꯤ ꯂꯝꯕꯤ ꯇꯥꯛꯄꯤꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯀꯨꯁꯨꯝ ꯃꯆꯥꯁꯦ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯦꯟꯖꯔꯤ꯫ ꯑꯩꯁꯨ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕꯤꯔꯤ꯫ ꯉꯁꯤꯗꯤ ꯏꯆꯦꯜ ꯏꯄ꯭ꯋꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯒ ꯄꯣꯏꯔꯩꯇꯣꯟ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ, ꯃꯆꯟꯕꯨ ꯌꯦꯡꯉꯤ꯫ ꯃꯕꯨꯡꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯀꯌꯥꯁꯤꯅ ꯀꯨꯁꯨꯝꯕꯨꯁꯨ ꯀꯞꯍꯜꯂꯤ, ꯑꯗꯨꯒ ꯌꯥꯝ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯛꯏ, ꯇꯥꯆꯧ, ꯉꯁꯤꯗꯤ ꯇꯥꯆꯧꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯄꯥꯕꯒꯤ ꯅꯨꯄꯤꯅ ꯐꯨꯔꯔꯣꯏꯀꯣ? ꯐꯨꯔꯔꯣꯏ꯫ ꯄꯥꯕꯒꯤ ꯅꯨꯄꯤꯅ ꯏꯆꯦꯜ ꯏꯄ꯭ꯋꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯨꯔꯔꯣꯏ꯫ ꯅꯤꯡꯊꯝꯊꯥꯗ ꯇꯥꯆꯧꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯔꯨ ꯃꯩ ꯊꯥꯔꯒ ꯃꯩ ꯌꯥꯏꯃꯤꯟꯅꯈꯤꯕ, ꯉꯁꯤꯗꯤ ꯌꯥꯏꯃꯤꯟꯅꯔꯔꯣꯏꯀꯣ ꯇꯥꯆꯧ? ꯌꯥꯏꯔꯔꯣꯏ꯫ ꯄꯥꯕꯒꯤ ꯅꯨꯄꯤꯅ ꯏꯕꯥꯅꯤꯗ ꯉꯥ ꯄꯤꯖꯗꯕꯗꯣ ꯇꯥꯆꯧ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ? ꯀꯥꯎꯗꯦ꯫ ꯇꯥꯆꯧ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯂꯤꯌꯦ ꯀꯨꯁꯨꯝ꯫ ꯄꯥꯕꯒꯤ ꯅꯨꯄꯤꯒ ꯄꯥꯕꯒꯅ ꯐꯨꯕꯗ ꯇꯥꯆꯧꯒ ꯏꯕꯥꯅꯤꯅ ꯌꯨꯝꯗ ꯆꯪꯕ ꯀꯤꯗꯅ ꯅꯨꯃꯤꯠ ꯇꯥꯔ ꯐꯥꯎꯕ ꯄꯥꯠ ꯃꯄꯥꯟꯁꯤꯗ ꯐꯝꯃꯤꯟꯅꯈꯤꯕꯗꯣ ꯀꯥꯎꯔꯕ꯭ꯔꯥ ꯇꯥꯆꯧ? ꯇꯥꯆꯧꯒ ꯏꯕꯥꯅꯤꯒꯤ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯖꯈꯤꯕ ꯄꯥꯠ ꯃꯄꯥꯟꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯇꯥꯆꯧ꯫ ꯃꯆꯟꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩꯁꯤꯡ ꯇꯥꯕꯗ ꯄꯣꯏꯔꯩꯇꯣꯟꯁꯨ ꯀꯞꯂꯤ꯫ ꯀꯥꯎꯗꯦ ꯏꯕꯦꯝꯃ, ꯇꯥꯆꯧ ꯀꯥꯎꯗꯦ꯫ ꯏꯆꯦꯜ ꯏꯄ꯭ꯋꯥꯒꯤ ꯊꯧꯗꯣꯛ ꯑꯃꯠꯇ ꯇꯥꯆꯧꯅ ꯀꯥꯎꯕ ꯉꯝꯂꯣꯏ꯫ ꯏꯆꯦꯜ ꯏꯄ꯭ꯋꯥꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯛꯈꯤꯕ ꯄꯥꯠ ꯃꯄꯥꯟꯁꯤꯁꯨ ꯇꯥꯆꯧꯅ ꯀꯥꯎꯕ ꯉꯝꯂꯣꯏ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯁꯤꯗꯒꯤꯗꯤ ꯇꯥꯆꯧꯅ ꯏꯆꯟꯕꯨ ꯋꯥꯍꯜꯂꯔꯣꯏ꯫ ꯅꯥꯎꯕꯒ ꯅꯕꯥꯅꯤꯒꯤ ꯐꯖꯕ ꯌꯨꯝ ꯑꯃ ꯇꯥꯆꯧꯅ ꯁꯥꯕꯤꯅꯤ꯫ ꯇꯥꯆꯧꯅ ꯁꯥꯕꯤꯕ ꯌꯨꯝꯗꯨꯗ ꯏꯆꯟꯕꯨ ꯅꯅꯤꯡꯇꯝꯅ ꯂꯩꯍꯟꯒꯅꯤ꯫ ꯏꯆꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯇꯥꯆꯧꯗ ꯉꯥ ꯆꯥꯒꯦ, ꯉꯥ ꯐꯥꯕꯤꯌꯨ ꯊꯠꯇꯅ ꯍꯥꯏꯈꯤꯕꯗꯣ ꯇꯥꯆꯧꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯃꯆꯦꯡ ꯄꯥꯠꯁꯤꯗ ꯂꯨ ꯂꯥꯡ ꯊꯥꯛꯍꯜꯂꯒ ꯏꯆꯟꯒꯤ ꯉꯥ ꯃꯌꯥꯝ ꯐꯥꯍꯟꯒꯅꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯐꯥꯕꯤꯕ ꯉꯥꯗꯣ ꯄꯦꯟꯅ ꯆꯥꯎꯀꯣ ꯏꯕꯦꯝꯃ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄꯥ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯗꯨ ꯅꯤꯡꯁꯤꯡꯂꯒ ꯀꯞꯃꯤꯟꯅꯩ꯫ ꯃꯆꯦꯡ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯁꯨ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯅꯩ꯫ ꯉꯥꯏꯍꯥꯛ ꯀꯞꯃꯤꯟꯅꯔꯕ ꯃꯇꯨꯡ ꯄꯣꯏꯔꯩꯇꯣꯟꯗꯨ ꯃꯆꯟꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ ꯍꯥꯏꯔꯛꯏ, ꯕꯦꯝꯃ, ꯅꯪ ꯂꯩꯍꯧꯔꯣꯀꯣ, ꯇꯥꯆꯧꯁꯨ ꯍꯟꯈ꯭ꯔꯒꯦ, ꯏꯆꯟꯁꯨ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯣ꯫ ꯍꯣꯏ ꯇꯥꯆꯧ, ꯑꯩ ꯂꯩꯖꯍꯧꯔꯒꯦ꯫ ꯇꯥꯆꯧꯁꯨ ꯍꯟꯕꯤꯔꯣ꯫ ꯇꯥꯆꯧꯒ ꯏꯅꯝꯃ ꯂꯩꯃꯔꯦꯝꯕꯤꯒꯁꯨ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯤꯌꯨ꯫ ꯃꯉꯥꯎꯊꯤꯕꯤ ꯂꯩꯃꯔꯦꯝꯕꯤ ꯌꯥꯏꯔꯦꯝꯃꯗꯨ ꯃꯆꯤꯟ ꯃꯧꯄꯥꯅ ꯁꯥꯟꯅꯔꯤꯕ ꯅꯨꯡꯁꯤꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯪꯉꯣ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠꯁꯤꯡꯗꯨꯒ ꯈꯔ ꯂꯧꯊꯣꯛꯂꯒ ꯀꯨꯁꯨꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯁꯤꯅ ꯅꯪꯒꯤ ꯁꯔꯨꯛꯅꯦ, ꯂꯧꯁꯤꯜꯂꯣ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯅꯪ ꯀꯣꯅꯨꯡꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯎꯀꯣ, ꯑꯩꯅꯁꯨ ꯏꯆꯟꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯒꯦ꯫ ꯀꯨꯁꯨꯝ ꯃꯆꯥꯗꯨ ꯌꯥꯏꯔꯦꯝꯃꯅ ꯄꯤꯔꯛꯂꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠꯁꯤꯡ ꯂꯧꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯍꯣꯏ ꯏꯅꯝꯃ ꯂꯩꯃꯔꯦꯝꯕꯤ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩꯇꯣꯟꯒ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯀꯥꯏꯅꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯇꯣꯟꯒ ꯌꯥꯏꯔꯦꯝꯃꯒꯁꯨ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯦ꯫ ꯀꯨꯁꯨꯝꯁꯨ ꯅꯥꯎꯕꯒ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡꯁꯨ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯃꯅꯤꯒ ꯊꯝꯕꯥꯜꯒꯗꯤ ꯃꯆꯥ ꯑꯅꯤꯅ ꯆꯠꯈꯤꯕꯗꯨ ꯃꯄꯤ ꯇꯥꯅ ꯌꯦꯡꯖꯍꯧꯏ꯫ ꯄꯥꯕꯒꯤ ꯄꯣꯏꯔꯩꯇꯣꯟꯕ, ꯄꯥꯕꯒꯤ ꯀꯨꯁꯨꯝ ꯃꯆꯥ, ꯄꯥꯕ ꯂꯥꯟꯈ꯭ꯔꯦ, ꯄꯥꯕ ꯂꯥꯟꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯁꯨ ꯃꯆꯥ ꯑꯅꯤꯅ ꯆꯠꯈꯤꯕꯗꯨ ꯄꯦꯟꯗꯅ ꯌꯦꯡꯖꯍꯧꯏ꯫ ꯏꯃꯥꯒꯤ ꯄꯣꯏꯔꯩ, ꯏꯃꯥꯒꯤ ꯀꯨꯁꯨꯝ ꯃꯆꯥ, ꯏꯃꯥꯅ ꯂꯥꯏꯕꯛ ꯊꯤꯈꯤꯕꯅ ꯏꯆꯥ ꯑꯅꯤꯕꯨ ꯄꯤꯁꯛ ꯄꯤꯛꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤ꯫ ꯏꯆꯥ ꯑꯅꯤꯕꯨ ꯏꯃꯥꯅ ꯁꯔꯦꯞ ꯀꯥꯡꯗꯣꯡ ꯐꯥꯍꯟꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯄꯥꯕꯒ ꯏꯃꯥꯒ ꯏꯆꯥ ꯑꯅꯤꯒꯤ ꯄꯥꯝꯕꯣꯝ ꯄꯥꯡꯒꯟ ꯑꯣꯏꯔꯕꯅꯤ꯫ ꯏꯆꯥ ꯑꯅꯤꯒꯤꯗꯃꯛꯇꯅꯤ ꯅꯪ ꯄꯥꯕꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯤꯡꯂꯤꯕꯁꯦ꯫ ꯊꯝꯕꯥꯜ, ꯇꯣꯛꯂꯣꯅꯦ ꯅꯪꯕꯣ, ꯊꯃꯣꯏꯁꯦ ꯀꯥꯏꯔꯦꯅꯦꯍꯦ, ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯆꯥ ꯑꯅꯤꯁꯨ ꯃꯥꯒꯤ ꯂꯩꯐꯝꯗ ꯍꯟꯈ꯭ꯔꯦ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯅꯤꯒ ꯊꯝꯕꯥꯜꯒ ꯃꯇꯝ ꯈꯔ ꯀꯥꯏꯅꯔꯨꯔꯕꯁꯨ ꯄꯨꯟꯁꯤꯅ ꯄꯣꯏꯔꯩ ꯑꯣꯏꯔꯛꯂꯕ ꯃꯇꯝꯁꯤꯗꯗꯤ ꯃꯆꯥ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯨꯝꯕꯥꯟꯕ ꯌꯦꯡꯖꯔꯒ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯄꯥꯟꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯇꯣꯟꯒ ꯌꯥꯏꯔꯦꯝꯃꯒꯁꯨ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯇꯅ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯉꯥꯛꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯈꯤ꯫ ꯀꯨꯁꯨꯝ ꯃꯆꯥꯁꯨ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒ ꯅꯣꯛꯈꯦꯅ ꯍꯤꯡꯃꯤꯟꯅꯩ꯫ ꯄꯣꯏꯔꯩꯇꯣꯟꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛꯇ ꯃꯊꯧꯅꯥ ꯂꯩꯅ ꯉꯥꯛꯂꯒ ꯃꯅꯥꯏ ꯃꯁꯤꯟ ꯃꯌꯥꯝꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯇꯥꯔꯕꯗ ꯉꯁꯤꯗꯤ ꯂꯦꯝꯕꯤ ꯃꯁꯥꯒꯤ ꯃꯔꯥꯜ ꯄꯨꯝꯕ ꯈꯪꯖꯔꯛꯂꯤ꯫ ꯇꯧꯈꯤꯕ ꯃꯄꯥꯞ ꯃꯌꯥꯝꯗꯨꯅ ꯃꯃꯥꯏ ꯊꯥꯡꯒꯠꯂꯒ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯄꯅꯤ ꯂꯦꯝꯕꯤꯒꯤ ꯂꯥꯏꯕꯛ, ꯃꯄꯥꯝ ꯆꯥꯛꯁꯨ ꯆꯥꯗ ꯃꯋꯥ ꯆꯥꯛꯁꯨ ꯆꯥꯛꯇ ꯆꯟꯅꯐꯝ ꯈꯪꯗ ꯂꯦꯟꯈ꯭ꯔꯦ꯫ ꯃꯅꯤꯗ ꯂꯥꯜꯂꯨꯕꯒꯤ ꯃꯍꯩꯅ ꯉꯁꯤꯗꯤ ꯂꯦꯝꯕꯤ ꯆꯪꯖꯐꯝ ꯂꯩꯇ ꯉꯥꯎꯆꯠꯅꯕꯤ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯎꯈꯣꯡ ꯋꯥꯈꯣꯡꯗ ꯃꯥꯒꯤ ꯆꯪꯖꯐꯝ ꯑꯣꯏꯔꯒ ꯂꯦꯜꯂꯝꯃꯤ꯫
ꯃꯄꯥꯝꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅꯁꯨ ꯂꯦꯝꯕꯤꯒꯤ ꯃꯔꯝꯆꯠ ꯈꯪꯕꯒꯤ ꯃꯄꯥꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯇꯥꯟꯊꯣꯔꯛꯂꯦ꯫ ꯉꯁꯤꯗꯤ ꯂꯦꯝꯕꯤꯗꯨ ꯆꯟꯅꯐꯝ ꯈꯪꯗꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯄꯥ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯤꯅ ꯃꯆꯦ ꯂꯦꯝꯕꯤꯒꯤ ꯊꯤꯕ ꯂꯥꯛꯇꯨꯅ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ ꯄꯨꯔꯒ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯔꯥꯜ ꯂꯩꯔꯕꯤ ꯂꯦꯝꯕꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯖꯔꯕꯁꯨ ꯇꯧꯔꯨꯕ ꯃꯄꯥꯞꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ ꯂꯦꯟꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯖꯗꯕꯤ ꯊꯝꯕꯥꯜꯗꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯃꯄꯨꯔꯣꯏꯕ ꯃꯅꯤꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯈꯤ꯫